ꯃꯩ ꯂꯥꯛꯏꯁꯤꯕꯨ hore Light is dark. Hello, Pa, ma'am. nano makiya Pabagida. Bisi. Mayam ako'y ngasi mong live lakseroni ngarang hawaijar yonbagi mi thungna hogdabdida nungaitadana amta sengdokjagedana mathangda oina lakpiro nungmaijing numita handaki sandeda aduga mayam yamdraju amamam anini orju chaminanaba kaino tithi nang toiduba Hello, ma'am. Hello, ma'am. Hello, ma'am. Nga tithi pot nungai bra mayam da hawaijar phangawdabado handak soidana kaino tawjara again haire hi haire jojona hi haire amaju game show jai ke itaw mila khangde ni taw bi haire hello itaw bi Hello. Itaw kinate nang idi kakane Okay. Desi nungsi hera. Thank you. Thank you. Kakak sakjara bo hongo. Kakak sakjara. Aku di Chadri. Hai. Aku di Kangye, itaw kangye. Kakak sakjara bo hangro. Kakak sakjara bo. Saya na hungry po. Saya hungry. Adu ngarang market ta kaino to po jon ba nuai mandana mayang mamta wari sage na koi changjara ko ni sare yerum thonge ye Sidi mama ki hau bani he yerum thonge ye nang yu chaning bra adu di Mana sari je ngang ne yare hanura ga sida phomlo ikai je ai smai pham be nai ba khong sida tumina pham ma sana ga do ba video live tha नहीं लाइव तो करके सी lai de ke to sare thubi hai kakana sare thubi लाइव तो करके ho ho उस लाइव तो कर nang na ngang i wa de sirang turan ga da kakana sare haubro kaka hayo kakak हाबो fajana hayo nang mai du yenga hai ga do लाइव करते ने पापा सी ni ne lai thar ga wa kan ka ngang be ya de haran saura ni blesi je lam yam helam me hai ni jojo na hai je hawaijar phanghogdre aisu nowajing no mita lakpiro pung 3 makhai da ado handakti ngarang puthorokpadudagi khitang hena puthokchara age aidi ai nga ko ising ta ma yam kaino tawna ju yam marang kaina ju semba je farak khitang ta ba jaga je akhoi gi kaino luba ka kai je leitaba gi hai tare atopada semga ju hauroidra na amchu pakhat pa yamna haiwe natamni na taw mit ki kari no hawe haire ka kana hawe haire thui thui yumda karam kanda laktui no itaw bi taw yumje ai hojik poki oina di date fix tawdri ado kano tawrakanda date fix tawrakanda itaw du ju haijarke thui thui adu umta piro sideda अभी को पिया के बना nang angang du pai bi adi ko पा अजू चांस हो गई charge to wo uji geng ba de charge yaw drabani sidala live to gila mayam na blesi lam hen do kadai chakre na hange blesi de lam yam hele ab do kadai chakre hange nang chirang ga turang gi ai jan se am tal ma je haye ngai mi go da loi hai do khar ge blesi di lam hen mane na mayam na lam hen de ha mayam na lam hen de hen da ba ma le hai do hai gar ge lam do hele o pa lo sidala Sonia kanano Sonia ni hijo kanano hi Blessy good evening family hello auntie Sonia hayo आंटी सोनिया हेलो udre ma sak to sai me ai da pamo sinang jang sa Blessy jang sa na drengo लाइक कर तू लाइक कर ले auntie sak thong abra am ta hang आंटी सा छोड़वा anti ai dra ju ne ne hayo anti ka ya khoi ko holoi sida nene hayo nene Sonia नेने सोनिया चाक छोड़वा kay jang thong age कई जंग छोड़ोगे कई हिंजा चाक छोड़वा ka hay no hai ngasi di live
ꯉꯁꯤꯗꯤ ꯂꯥꯏꯚ ꯅꯪꯉꯦ ꯅꯪꯉꯦ ꯍꯥꯏꯔꯦ ꯏꯇꯥꯎ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯇꯧꯒꯦꯅ ꯆꯥꯛꯁꯤꯁꯨ ꯉꯟꯇꯥꯅ ꯊꯣꯡꯗꯣꯛꯑꯦ ꯎꯝ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯕꯣꯔꯥ ꯍꯧꯔꯒ ꯂꯣꯏꯔꯦ 페파. ꯀꯩꯝꯁꯨ ꯌꯥꯎꯗꯕꯗꯣ ꯀꯗꯥꯏꯗꯩ ꯐꯦꯐꯥꯅꯣ 키. ꯕ꯭ꯂꯦꯁꯤ ꯃꯥꯟꯗ꯭ꯔꯦ ꯉꯁꯤ 스만데 파파. 능나 파파. ꯀꯩ ꯍꯥꯏꯅꯣ ꯖꯃꯨꯅꯥ ꯗꯦꯕꯤꯒꯤ ꯑꯃ ꯂꯥꯛꯑꯦ 능나 능나. ꯕ꯭ꯂꯦꯁꯤꯁꯤ ꯑꯣ ꯅꯠꯇꯦ ꯆꯍꯤ ꯀꯌꯥ ꯕ꯭ꯂꯦꯁꯤ ꯁꯨꯔꯒꯦ ꯃꯄꯥꯗꯣ ꯍꯥꯏꯕ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯆꯥꯛꯅ ꯍꯪꯕ ꯑꯃ ꯆꯨꯔꯦ, ꯌꯥꯎꯔꯦ ꯆꯥꯛꯅ. ꯕ꯭ꯂꯦꯁꯤꯒꯤ ꯃꯄꯥꯒꯤ ꯊꯕꯛꯁꯤ ꯍꯧꯖꯤꯛ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯗꯣꯔꯛꯀꯗꯕ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯅ ꯊꯝꯃꯤ ꯍꯌꯦꯡ ꯊꯕꯛ ꯐꯪꯉꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯕ꯭ꯂꯦꯁꯤꯁꯦ ꯆꯍꯤ 5 ꯁꯨꯔꯦ ꯆꯍꯤ 5 ꯆꯞ ꯆꯥꯅ ꯁꯨꯔꯦ ꯆꯍꯤ 5 ꯇꯨ ꯅꯦꯅꯦ ꯄ꯭ꯔꯦꯝꯂꯇꯥ ꯂꯥꯛꯑꯦ ꯇꯨ ꯅꯦꯅꯦ ꯂꯥꯛꯑꯦ 네, ꯅꯦꯅꯦ ꯂꯥꯛꯑꯦ ꯅꯃꯁꯇꯦ ꯇꯧꯔꯣ 네ꯅꯦ ꯈꯨꯔꯨꯝꯖꯔꯤ ꯅꯃꯁꯇꯦ namaste. ꯅꯃꯁꯇꯦꯗꯤ ꯅꯃꯁꯇꯦꯗꯤ ꯁꯤꯗ ꯍꯥꯏꯒꯗꯧꯕ ꯕ꯭ꯂꯦꯁꯤꯁꯦ ꯃꯔꯦꯡ ꯌꯥꯝ ꯆꯠꯂꯦ ꯑꯩꯈꯣꯏꯔꯣꯝ ꯃꯤꯗꯗꯤ ꯅꯃꯁꯇꯦ ꯍꯥꯏꯕ ꯌꯥꯗꯦ ꯈꯨꯔꯨꯝꯖꯔꯤ ꯅꯦꯅꯦ ꯍꯥꯏꯒꯗꯧꯕ ꯖꯣꯖꯣ 안티나 namaste 하이도이네. ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯗ꯭ꯔꯣꯌꯤꯡꯁꯦ ꯕ꯭ꯂꯦꯁꯤꯅ ꯃꯥꯅꯦ ꯌꯥꯝ ꯂꯩꯔꯤ ꯁꯤ ꯅꯠꯇꯕ 제야해. ꯍꯥꯏꯗꯤ ꯖꯒꯥ ꯑꯃꯗ ꯁꯤꯃꯗꯤ ꯌꯦꯛꯇꯦ ꯍꯥꯏꯕ ꯀꯥ ꯑꯝꯇ ꯌꯥꯎꯗꯦ ꯊꯣꯏꯊꯣꯏ ꯅꯪ ꯂꯝ ꯍꯦꯜꯂꯦ ꯑꯩ ꯃꯥꯗꯤ- ꯁꯥꯎꯔꯛꯀꯗꯧꯔꯦ 이게 코닝 왕과 빼빼빼도 ꯀꯩꯅꯣꯁꯦ ꯑꯃ ꯂꯥꯛꯑꯦ ꯀꯔꯥꯏꯅꯣ ꯏꯇꯥꯎ ꯃꯨꯈꯤꯗꯨꯔꯣ 매야 아기도. ꯑꯣ ꯃꯥꯗꯤ ꯂꯣꯠꯄꯅꯦ ꯍꯥꯏꯗꯣꯛꯇꯕꯅꯦ ꯊꯕꯛꯀꯤ ꯍꯥꯏꯕ ꯑꯣ ꯊꯕꯛ ꯃꯇꯝ ꯈꯤꯇ ꯂꯣꯠꯆꯈꯤꯒꯦ ꯍꯌꯦꯡ ꯐꯪꯉꯀꯥꯟꯗ ꯁꯣꯏ ꯍꯥꯏꯖꯔꯛꯀꯅꯤ 아, ꯀꯔꯤꯅꯣ ꯆꯥꯎꯈꯠ කුයිꯗ꯭ꯔꯦ ꯍꯥꯏꯗꯣꯔꯛꯀꯗꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯍꯥꯏꯅꯈꯤꯗꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯍꯥꯏꯗꯣꯔꯛꯀꯦ ꯍꯥꯏꯕꯗꯣ 또 코닝 ꯀꯨꯏꯗ꯭ꯔꯦ 왕비기 하이도락하다봐, 코노 madam. 코닝 왕비기 배. ꯅꯦꯅꯦꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯑꯦ 마마. ꯕ꯭ꯂꯦꯁꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯀꯣ 마마 ꯃꯔꯝ 이거. ꯌꯥꯝꯅ ꯃꯣꯛꯑꯣ ꯍꯥꯏꯖꯉꯣ ꯍꯣꯏ ꯍꯥꯏꯌꯣ ꯍꯣꯏ, ꯍꯣꯏ ꯈꯨꯅꯤꯡ ꯅꯦꯅꯦ ꯋꯥꯡ, ꯍꯥꯏꯌꯣ ꯍꯣꯏ ꯅꯦꯅꯦ 호이네네. ꯂꯥꯏꯔꯤꯛ ꯌꯥꯝ ꯅꯪ ꯍꯩ ꯍꯥꯏꯔꯛꯑꯦ ꯐꯖꯅꯗꯤ ꯌꯦꯡꯗꯦ ꯍꯣꯏ, ꯑꯩ ꯍꯣꯏ. ꯁꯥꯎꯔꯛꯀꯗꯧꯔꯦ ꯁꯤ ꯐꯖꯅ ꯍꯥꯞꯆꯜꯂꯣ ꯉꯥꯏꯈꯣ ꯃꯃꯥ ꯋꯥ ꯍꯥꯏꯒꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯒꯗꯕ ꯄꯣꯠ ꯅꯠꯇ꯭ꯔꯥ ꯁꯤ ꯃꯃꯥꯡꯗ ꯄꯨꯁꯜꯂꯛꯀꯅꯨ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯀꯥꯟꯗ ꯅꯦꯅꯦ ꯍꯣꯏꯒꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤꯁꯦ ネネだ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯅꯦꯅꯦꯗꯤ 얘네 ꯑꯃꯨꯛ 긴장하게. ꯅꯦꯅꯦ ꯀꯅꯥꯅꯣ ꯅꯪ ꯍꯪꯉꯤꯗꯨꯕꯣ ꯅꯦ ꯄ꯭ꯔꯦꯝꯂꯇꯥ ꯍꯥꯏꯌꯣ 그럼 애가 이따가 많이 나와보네. ꯁꯥꯡꯕꯩꯅꯦ ꯃꯥ ꯍꯥꯏꯕꯩꯇꯦ ꯑꯩꯁꯦ 안 나와요. ꯅꯦꯅꯦꯗꯪ ꯍꯥꯏꯔꯣꯏ ꯊꯤꯌꯥꯝ ꯅꯦꯅꯦ ꯍꯥꯏꯔꯣ 티아네네 짜짜가. ꯖꯣꯖꯣꯁꯦ 저저. ꯀꯩꯅꯣꯗꯤ ꯃꯁꯛꯁꯤ ꯎꯅꯕ꯭ꯔꯥ ꯎꯅꯗ꯭ꯔꯤꯕ ꯈꯪꯗ꯭ꯔꯦꯅꯦ ꯀꯗꯥꯏꯕ ꯅꯦꯅꯦꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯑꯦ ꯅꯪꯅ ꯄꯣꯠ ꯌꯣꯟꯕꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯍꯥꯟꯕꯗ ꯌꯥꯝ ꯏꯀꯥꯏꯔꯝꯃꯦ ꯍꯧꯖꯤꯛ ꯏꯀꯥꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯌꯣꯟꯕꯩ ꯋꯥꯈꯜꯗ ꯈꯜ ꯂꯩꯔꯦ ꯈꯔ ꯂꯩꯗꯤ ꯁꯤꯂꯥꯅ ꯑꯩꯕꯨ ꯌꯣꯟꯊꯣꯛꯈꯤꯗ꯭ꯔꯥ ꯄꯥꯈꯠꯂꯝ ꯅꯦꯅꯦ ꯁꯣꯅꯤꯌꯥꯅꯅꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯕ꯭ꯂꯦꯁꯤ ꯋꯥꯠꯂꯤ ꯃꯃꯤꯠꯁꯦ ꯑꯩꯗꯤ ꯕ꯭ꯂꯔ ꯑꯃꯨꯛ ꯆꯠꯂꯦ ꯑꯩ ꯍꯥꯏꯕ ꯑꯩ ꯄꯥꯒꯦꯕ ꯁꯤ ꯐꯪ ꯊꯣꯏꯊꯣꯏ ꯅꯪ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯅꯪ ꯁꯥꯎꯔꯛꯀꯗꯧꯔꯦ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦ ꯎꯗ꯭ꯔꯕꯣ ꯑꯩ ꯄꯥꯔꯛꯎꯔꯣ ꯄꯥꯎ ꯃꯈꯥꯒꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯁꯣꯅꯤꯌꯥꯅ ꯏꯕꯁꯤꯔꯣ ꯑꯥ. ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯌꯦ ꯕ꯭ꯂꯦꯁꯤ ꯋꯥꯠꯂꯤꯌꯦ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯂꯝ ꯍꯦꯟꯕꯅꯁꯨ ꯂꯣꯏꯔꯦ ꯕ꯭ꯂꯦꯁꯤꯁꯦ ꯍꯥꯏꯕ ꯅꯪ ꯑꯗꯨꯒ ꯂꯣꯏ ꯎꯔꯤꯕꯅꯤ ꯄ꯭ꯔꯦꯝꯂꯇꯥꯒꯤꯅ ꯆꯥꯗ꯭ꯔꯤꯌꯦ ꯍꯥꯏꯔꯛꯄ ꯑꯥ. ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯅꯥ ꯂꯣꯡꯖꯝ ꯈ꯭ꯔꯤꯁꯇꯤꯅꯥꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯉꯔꯥꯡꯗꯣ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯅꯥꯗꯅ ꯎꯍꯣ ꯃꯃꯥꯡꯒꯤ ꯄꯣꯠ ꯌꯣꯟꯕꯗꯁꯨ ꯏꯃꯥꯟꯅꯕꯤ ꯃꯊꯟꯗ ꯉꯥꯏꯍꯧꯗꯅ ꯃꯊꯪꯗ ꯂꯥꯛꯑꯒꯦ ꯑꯣ ꯍꯟꯗꯛ ꯁꯟꯗꯦꯗ ꯂꯥꯛꯑꯣꯀꯣ ꯍꯟꯗꯛ ꯁꯟꯗꯦꯗ ꯑꯃꯨꯛ ꯌꯣꯟꯗꯣꯏꯅꯦ ꯍꯋꯥꯏꯖꯥꯔ ꯈꯛꯇꯪꯅꯦ ꯍꯟꯗꯛꯀꯤꯗꯤ ꯍꯥꯏꯗꯤ ꯄꯣꯠ ꯂꯩꯇꯦꯕ ꯑꯇꯩ. ꯑꯗꯒꯤ ꯄ꯭ꯔꯦꯝꯂꯇꯥꯒꯤ ꯂꯥꯛꯑꯦ ꯀꯀꯥ ꯀꯀꯥ ꯀꯩꯅꯣ ꯌꯣꯟꯊꯣꯛꯄꯅ ꯀꯀꯥꯗꯤ ꯁꯤꯠꯂꯣꯏꯀꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯠꯇꯦꯍꯦ ꯀꯀꯥ ꯄꯥꯈꯠꯀꯅꯨ ꯍꯥꯏꯕ ꯑꯥ. ꯀꯀꯥꯗꯤ ꯁꯤꯠꯂꯣꯏꯀꯣ ꯁꯤꯠꯇ꯭ꯔꯁꯨ ꯃꯤ ꯁꯣꯠꯂꯒꯗꯤ ꯑꯗꯨꯝ ꯂꯧꯒꯦꯅ ꯍꯥꯏꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯁꯣꯠꯀꯦ ꯍꯥꯏꯔꯗꯤ ꯄꯤꯊꯣꯛꯈꯤꯅꯤ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯀꯀꯥ ꯀꯅꯥꯅꯣ ꯃꯤꯠꯁꯦ ꯐꯕ ꯉꯥꯛꯇ ꯉꯥꯏꯕꯒꯤ ꯃꯌꯥꯝ ꯑꯩ ꯏꯁꯥ ꯌꯥꯗ꯭ꯔꯦ ꯈ꯭ꯔꯤꯁꯇꯤꯅꯥ ꯂꯣꯡꯖꯝꯒꯤ ꯅꯍꯥꯟꯃꯨꯛ ꯏꯃꯥꯟꯅꯕꯤ ꯃꯊꯟꯗ ꯆꯠꯈꯤꯕꯅꯦ
ꯑꯩ ꯁꯨꯇꯤ ꯑꯣꯏꯗꯕꯅ ꯍꯥꯏꯕ ꯑꯣ ꯍꯟꯗꯛꯇꯤ ꯁꯟꯗꯦꯗ ꯁꯨꯇꯤ ꯀꯩꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯍꯋꯥꯏꯖꯥꯔ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯈꯤꯇꯪ ꯋꯥꯡꯈꯠꯂꯗꯤ ꯀꯀꯥ ꯈ꯭ꯔꯤꯁꯇꯤꯅꯥ ꯂꯣꯡꯖꯝꯅ ꯉꯔꯥꯡꯅ ꯑꯩ ꯅꯥꯔꯕ ꯑꯗꯨ ꯅꯥꯕ ꯈꯤꯇꯪ ꯐꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯂꯥꯏꯍꯧ ꯇꯧꯔꯤꯔꯥ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯉꯔꯥꯡꯗꯤ ꯅꯥ ꯂꯩꯔꯦ ꯅꯨꯡꯉꯥꯏꯇꯦ ꯀꯗꯥꯏꯋꯥꯏꯗ ꯂꯩꯒꯦ ꯈ꯭ꯔꯤꯁꯇꯤꯅꯥꯁꯤꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯉꯒ ꯂꯤꯁꯤ ꯋꯥꯊꯤꯖ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯉꯒ ꯂꯩꯕ ꯌꯥꯕ꯭ꯔꯣ एरोप्लेन टोंगा चलने माजा एरोप्लेन तोंगा चक्रे मम्मा जी चकनी कहीं हरे मालविया नगर मालविया नगर दे ले ओ मालविया नगर दी नंग ना ए कका से ले नाबा फर दी मथंग संडे दा हवाईजा चामिनर जे लाओ अदु नाबा खितंग फरबो हक्चाम कमाई तौरगे हाइदी मपान की लमदा लेरगा नाबजे याम नुवाइतबनिको फैमिली होने लाइबो दी खरजु फबा सेवा करी करादो इतुम तुमदा लाइबजिदी याम फरक ताई प्रेमलता की शिला सम ककपदे यामना पक्चेये पक्पने एने अखो कका से लिमन बजराई से नहा ऑन दो करलवा अंदर की यार ऐसे समके मा इवन सिदे जो सम का अगर नहा ऑन गदराना इबानी लेमिनाबदा मा सम अहन मान गिबदे मा जो मसंग में कतना गांग मालन दोर दिस इज ओके ये इतो मिकिने आई लाइको कमेंट पारी ए पाबी प्रेमलता की काकादे की कहे है नो कदाई है नत्रो ओ ककादगी है रो ककादे हेंदोखरे मारा ngang man thokre han de ngang malam mane हानदि अखो ककाना फजबे हेलमबदो आइना उन फजबे हेंदोखरे हाइजिनि मा samne phajai jo mai na मारा हाइनि जादो दने अंद सै थलो kana ningol fashion sidi no gita के हाइनो noire picture blessidi मम्मी mami जेरोक्स कॉपी copy नोइरे त मामा सिगिताने ने मामा सिगिताने ने आइजे नोइरे आं खरा नोइ खतमा माले आइदो हानदगिदि mamai khajayani dang khoi mamtang chialadi pa noire ni ma तो अदुना आई माइन लइजे खरा नोइ मानबा Christina gi kakana helida angang manba बिचारा वाला इगरे mi ai di chaitra nga da su ko male ne के अमला एन Ini baru Uncle Kirari hello hai re Hello senpai hai ra ai nakchandra di ude माइना वांग खतदि खरा फैयो mitche phattaba ngakta senpai hai ba hello senpai hello akhoi ji khara niyam ba jasmana wang adi sina pagadra mathate in torora Sampai hamalo is Sampai hello sina khara nuai ni pa ba Sampai layo सेजने की अमुला ए Sampai na michang yam thokla eko hai ba माइजे थान थागले बुको अदे इमोजी नोपगी अम दियावरे nangi ubada premlata na nopagi taruk hapai jidi नते आइगी उबदा नते हजिकी कमेंट दुदने jojogi mula e ningol chakauba kuidre ado ningol chakauba hairga hobjik tanjaji da handak DMCC na ju koi ningol chakauba gi mayam de invite tori bane handak ningol chakauba ne mita ambekar bhavan koi gi jande wala kaino to metro station adu da gi khajitang chatlaga oir mani ममांग से ही कोगी mamang chahida kaugi ba mafam da aduna delhi da leiba ichine naw mayam lakpiro haidi ningo chakau ji mapung phana na ba akhoi mayam akhoi gi di amata ngai raba kumai khwai dagi marui ba haitare ne ko akhoi na yamna thawai yauna pangthok jaba ningo chakau ji handak mayam laga amta mapung phala je mayam lakpiro chakau bu numita Christina Longjamje Blessiga Lenga oiraktore kakase haira सिदी फजना थागत ले है कका सिदा मवाली पागदा बा khangde da khara chawdi thoi thoi na mo hanu idrai na ngang o hobra ju khang ponte
ꯁꯦ yes ꯌꯥꯁꯥ ꯀ꯭ꯔꯤꯌꯦꯁꯟ ꯁꯤꯁꯦ ꯃꯃꯥꯡꯗꯁꯨ ꯀꯩꯅꯣꯅꯦ ꯄꯤꯕꯅꯦ. ꯁꯤꯂꯥꯗꯨ ꯕ꯭ꯂꯦꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯜꯂꯦ ꯁꯤꯂꯥꯒ ꯕ꯭ꯂꯦꯁꯤꯒ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯜꯂꯦ ꯑꯗꯨꯅꯦ ꯃꯥꯟꯅꯕ ꯁꯝꯁꯨ ꯂꯣꯏ ꯀꯛꯊꯠꯈ꯭ꯔꯦ ꯆꯞ ꯃꯥꯟꯅꯅ ꯁꯤꯁꯤ ꯇꯧꯏꯁꯦ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤꯁꯦ ꯐꯦꯁꯟ ꯍꯥꯏꯁꯤꯅꯦ 이롬 기탄젤리 ꯀꯣ 거 조조제 아마 레호라봐 조조제 닝올 자코바 쿠이드레 아두드네 아이나 하이기부도 센파이기 지 가야이노 마켓 ki timing 하이비로 पालमदगिने खरा लापे ओ पालमदगी थापे अखोइदि पुंग तरुक मखाय नुंगदांग वाइरमगी पुंग तरुक मखाय पालमदि थापे हे पालमदि एयरपोर्ट होय 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 एयरपोर्ट की तो पुंग तरुक मखाइदगिने अखोइना फम्बा हौरिजे इरोम गीतांजलिगिना संडे पुंग कयादा फमदोइनो दुकान अखोइदि फमायो दुकान नते फमायगदा पुंग तरुक मखाय दा पोसिट की मखा पोले नहांदी मिनिट 10 दा तुम चंगे माने अहांबगिना हाइदि मयामदो खंगनदबदो का खंगनरजु फागी मानबा फागी मानबदो अखोइ फागी इवन थोलकनी से गाइद अमतक मेसेज पाजे से मयाम की मेसेज अमतक पाजे प्रेमलता की आइसु कुइररोय दिल्ली दा लाक लैदौ माले अस फरेने अदुदि सिरिदा पुनबा यारे ने पुनबा यारे हां हां लेसिना याम सकत सिदा पाबुंगदा फमगा कई पायो हां कयम तो पाइरो से सोनिया नुंगाये सुमाइना नोंग फादोक लाइव थारगा अवा नुंगाय वारी साबसे माने ngarang ju yamna awaja yonbagi नुंगाय हौदबदु सुम मयाम गंतंग वारी सागेना तौजरपनि दीप्ति सोराइसम से मागी ब्लॉग हांगमनिको मयाम चे सिला हेयर स्टाइल याम पक्चेये ब्लेसी हाय हाय हेलो नेने हेलो नेने अदुगा निंगथौजम संध्यारानी देवी सिजना मणिपुर मम्मा चत्तब कयाम कुइरजे मणिपुर चत्तब जी सही अमा मखाय मुसुरे याम कुइब नत्रिदा सही अमा लान याम कलिंगाइदा मुक चलुइ अदुइ मतुंगदा चत्रे अदुगा यशागी अमुक लाए सिलागी हाना कानरनी कयानो करबारनबु हेना कानरनी बा माको गदुम खर लेबने तौरकनी मयाम तप तप तौरकनी खर दिन नैरकनी खर नैगदो कांगुनी माजे नो बसीरेदा मरक सिदा कैनोगा कोई करी आइतारे एडवर्टाइजमेंट तापोगे हंदक चाकोबु निमित्ता सी कैनोगी झंडे वाला मेट्रो स्टेशन की मनाक्ता अंबेडकर बावन दुदा कोई निंगोन चाकोबु डीएमसीसी ने सिलगा पांथोक जगदौरी अदो मयाम कनो तो बुलाकपियो हाइदी निंगोन चाकोबा सरुक याबा लाकपियो अदुगा मयाम मपुंग फालाजे अखोय मयाम चंगदना अदुदा अखोय मयाम अखोयगसु थेंनरजे मयाम थेंनमिनरजे अवा नुंगाय शेयर तबुना चा हाउना चामिनरगा मयाम फजा फजाबा सेलाना अखोय मयाम पुनबा यारे अखोय अमत्ता गायरबा चाकोबा अमु लाइक वरी होरजे एडवर्टाइज लोयरे मर मरता हप्चर के एडवर्टाइज से मैम सोइदन लाक्पि प्रेमलता की मेसेज अमु लाए लाइव से खरा तोइना तौसिने खरा तोइना तौबुदि आए अदा अखोइना लाइव तौसलगा मयाम थबक काहेलेना हयें साउरनकदराना पाखतपगी तौने जेसी ममा साउदोरे खितंग आय दीप्ति की अमु लाए मेसेज नुंगाइनी दिल्ली दो ओइना लाकनिंगे लाओ दिल्ली लाकदा अखोइदसु चाक चाबे यारे निगोन जाकोबगी चांगना मा अखोयमगिना मा कौन सा लाओ दिल्ली दा कोइरो को यारी पोने हजे सबके लिए तुमिन ले याई जी कमेंट पागे तो उन्हें तो कमेंट थारक तेरे कमाई मयाम कमेंट खरे इविरो आई कमेंट पागे गायरा कमेंट लाक्तरे न ओ कैनो चैनल हांगदरो मयाम अखोय दीप्ति सोराइसम अखोय इचनजी की जु YouTube चैनल अमा लैबने मयाम चैनल दो येंबिरो अदुगा सब्सक्राइब तौबिरमो मयामना हेने इम्प्रूव तौनबा सजेशन तौबिरगा अखोय मयाम सपोर्ट अमता तौमिनाजे इचन की चैनल जिदजु मथंग जिना अखोय बोरिस लाए हे आई नाउ बोरिस दिवाली चाकोबा ब्लॉग हापिरो ओ चाकोबा दि हापानी दिवाली की जो सेमके हाइदे अखोय दि याम कन्ना बुदि पांथोक्तेबको अदु इतार जो अखोय सिदि युमदा खरा लागी करी की तौबदो अखोय सेमजरके दिवाली की जो
ꯑꯗꯨꯒ ꯗꯤꯞꯇꯤꯅ ꯑꯃꯨꯛ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯑꯩ ꯗꯦꯜꯂꯤꯗ ꯂꯥꯛꯑꯗꯤ ꯏꯕꯨꯡ ꯍꯣꯏꯗ ꯁꯣꯏꯗꯅ ꯆꯪꯉꯛꯇꯣꯏꯅꯤ ꯆꯪꯉꯛꯇꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯒꯁꯦ ꯍꯦꯛꯍꯟꯗꯣꯏꯅꯦ ꯄꯣꯠ ꯆꯩ ꯑꯩꯈꯣꯏꯅ ꯑꯝꯇ ꯍꯦꯛꯑꯣꯏ ꯂꯥꯛꯑꯒ ꯍꯌꯦꯡ ꯆꯪꯉꯝꯗ꯭ꯔꯗꯤ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯊꯤ ꯉꯥꯡꯒꯗꯣꯏꯅꯤꯀꯣ ꯀꯩꯅꯣ ꯅꯪꯁꯨ ꯄꯨꯗꯣꯏ ꯅꯪꯁꯨ ꯆꯠꯇꯣꯏꯅꯦ ꯊꯣꯔꯛꯄꯗ ꯌꯥꯁꯥꯒꯤ ꯁꯨꯇꯤ ꯊꯣꯔꯛꯄꯗ ꯀꯛꯆꯤꯡꯗ ꯆꯥꯛ ꯆꯥꯁꯦ ꯌꯥꯏꯌꯦ ꯁꯤꯌꯣꯔꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯣꯝꯅ ꯀꯥꯎꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣই ꯊꯤꯔꯛꯀꯗꯣꯏꯅꯤꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯣꯠꯈꯤꯕꯗꯤ ꯌꯥꯔꯣꯏꯀꯣ ꯊꯣꯛꯂꯛꯑꯒ ꯀꯩꯅꯣ ꯊꯦꯡꯀ꯭ꯌꯨ ꯗꯤꯞꯇꯤ ꯅꯪꯅ ꯊꯦꯡꯀ꯭ꯌꯨ ꯏꯕꯨꯡ ꯀꯥꯏꯅ ꯑꯩꯁꯨ ꯌꯥꯎꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯍꯥꯏꯔꯛꯀꯗꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯏꯅꯃꯅ ꯅꯪꯅ ꯍꯥꯏꯕꯗꯣ ꯃꯔꯣꯟ ꯁꯨꯗꯦ ꯑꯗꯣ ꯏꯔꯣꯝ ꯒꯤꯇꯥꯟꯖꯂꯤꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯗꯦꯜꯂꯤ ꯀꯥꯏꯋꯥꯏꯗ ꯂꯩꯔꯤꯅꯣ ꯀꯀꯥ ꯍꯣꯏꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯗꯦꯜꯂꯤꯒꯤ ꯑꯥꯏ ꯑꯦꯟ ꯑꯦ ꯃꯥꯔꯀꯦꯠ ꯂꯩꯕꯗꯣ ꯑꯥꯏ ꯑꯦꯟ ꯑꯦ ꯃꯥꯔꯀꯦꯠꯀꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯦ ꯑꯥꯏ ꯑꯦꯟ ꯑꯦ ꯃꯥꯔꯀꯦꯠ ꯃꯅꯥꯛꯇ ꯍꯥꯏꯗꯤ ꯁꯣꯔꯣꯛ ꯋꯥꯡꯃ ꯋꯥꯡꯃ ꯍꯥꯏꯇꯥꯔꯦ ꯗꯦꯜꯂꯤ ꯍꯥꯠ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯆꯥꯛꯀꯧꯕ ꯂꯥꯛꯎꯀꯣ ꯒꯤꯇꯥꯟꯖꯂꯤ ꯑꯥꯏ ꯑꯦꯟ ꯑꯦꯒꯤꯅ ꯊꯦꯡꯅꯁꯦ ꯑꯣꯄꯣꯖꯤꯠ दिवाली सनाले ꯑꯩꯈꯣꯏ ꯏꯅꯥꯎ ꯕꯣꯔꯤꯁꯀꯤ ꯀꯦꯃꯦꯔꯥ ꯑꯃ ꯄꯥꯏꯔꯒ ꯊꯤꯗꯣꯏꯅꯦ ꯑꯗꯨꯒ ꯖꯣꯖꯣꯅ ꯕ꯭ꯂꯦꯁꯤꯒꯤ ꯃꯅꯥꯎꯄꯥ ꯑꯃ ꯕ꯭ꯂꯦꯁꯤꯒꯤ ꯃꯅꯥꯎꯄꯥ ꯑꯃ ꯍꯥꯏꯁꯦ ꯑꯩ ꯔꯤꯁꯤꯒꯤ ꯃꯅꯥꯎꯄꯥ ꯑꯃ ꯁꯦ ꯑꯁꯤꯗꯩꯁꯤꯗ ꯇꯥꯕ꯭ꯔꯣ ꯁꯤꯂꯥ ꯍꯥꯏꯁꯦ ꯇꯥꯏꯌꯦ मम्मा ꯃꯊꯪ ꯀꯩꯅꯣ ꯇꯧꯕꯗ ꯄꯨꯊꯣꯔꯛꯑꯒꯦ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯗ ꯑꯗꯨꯒ ꯏꯔꯣꯝ ꯒꯤꯇꯥꯟꯖꯂꯤꯒꯤ ꯁꯟꯗꯦꯒꯤ ꯄꯨꯡ 6:30ꯗ ꯁꯣꯏꯗꯅ ꯍꯋꯥꯏꯖꯔ ꯂꯩꯕ ꯂꯥꯛꯇꯣꯏꯅꯤ ꯂꯥꯛꯄꯤꯔꯣ ꯄꯨꯡ 6:30 ꯆꯞ ꯆꯥꯅ ꯂꯥꯛꯄꯤꯌꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯃꯤ ꯈꯔ ꯌꯥꯝꯅ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯐꯪꯍꯧꯗꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯟꯕ ꯅꯠꯇꯕꯅꯤꯅꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯣꯟꯗꯧꯗꯨꯁꯨ ꯁꯤꯗꯩꯗ ꯄꯥꯇ꯭ꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣꯁꯦ ꯂꯨꯕꯥꯛ ꯀꯔꯤ ꯀꯔꯥꯗꯣ ꯑꯆꯧꯕ ꯂꯩꯇꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯌꯣꯟꯕꯁꯨ ꯌꯥꯗꯦ ꯑꯗꯣ ꯅꯍꯥꯟ ꯄꯨꯊꯣꯔꯛꯄꯗꯤ ꯍꯟꯗꯛꯅꯕꯨꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯄꯨꯊꯣꯔꯛꯀꯅꯤꯀோ ꯑꯗꯣ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯌꯣ ꯍꯥꯏꯗꯤ ꯐꯪꯍꯧꯗ꯭ꯔꯦꯅ ꯆꯠꯈꯤꯕꯗꯨꯁꯨ ꯌꯥꯝ नुꯉꯥꯏꯇꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯌꯥꯝ ꯅꯤꯡꯉꯝꯗꯕ ꯂꯩꯍꯧꯕꯗꯣ ꯍꯟꯗꯛꯀꯤ ꯄꯣꯠ ꯌꯣꯟꯕꯁꯦ ꯄꯣꯠ ꯁꯤꯠꯄꯨꯗꯤ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯣꯏꯌꯦ ꯖꯣꯖꯣꯅ ꯅꯣꯛꯁꯜꯂꯛꯑꯦ ꯕꯣꯔꯤꯁꯁꯨ ꯅꯣꯛꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯕꯗꯨꯗ ꯕ꯭ꯂꯣꯛ ꯑꯩ ꯄꯣꯠ ꯌꯣꯟꯕꯗ ꯄ꯭ꯔꯦꯝꯂꯇꯥꯒꯤ ꯁꯤꯂꯥ ꯑꯩꯁꯨ ꯅꯥꯕ ꯐꯔꯦ ꯀꯔꯕꯥꯔꯗꯣ ꯑꯩꯁꯨ ꯌꯥꯎꯔꯒꯦ ꯑꯁ ꯌꯥꯝ ꯐꯔꯦ ꯅꯥꯕ ꯐꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯅꯥꯔꯤꯕ ꯈꯨꯅꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅꯦ ꯈꯨꯅꯥꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯗꯦꯁꯤꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯅꯥꯕ ꯐꯔꯦ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯕꯗ ꯍꯌꯦꯡ ꯊꯦꯡꯅꯕ ꯃꯇꯝꯗ ꯄꯥꯔꯇꯤ ꯑꯃ ꯇꯧ ꯌꯥꯔꯦ ꯅꯥꯕ ꯐꯕꯒꯤ ꯑꯗꯨꯒ ꯅꯤꯡꯊꯧꯖꯝ ꯁꯟꯙ꯭ꯌꯥꯔꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯜꯂꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯒ ꯄꯨꯊꯣꯛꯅꯔꯒ ꯋꯥꯔꯤꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕꯅ ꯐꯩ ꯕꯣꯔꯤꯡ ꯆꯨꯏꯑꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯗꯤꯞꯇꯤꯒꯤ ꯑꯃꯨꯛ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯏꯅꯝꯃ ꯍꯥ ꯑꯩ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯉꯁꯤ ꯏꯕꯨꯡꯗ ꯈꯔ ꯊꯥꯒꯠꯄꯅꯤꯗ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟꯗꯅ ꯏꯅꯝꯃ ꯊꯥꯒꯠꯂꯤꯗꯨꯗꯤ ꯍꯥꯏ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯁꯨ ꯐꯥꯒꯤꯗꯤ ꯑꯣꯏꯔꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯁ꯭ꯋꯥꯏ ꯆꯠꯂ ꯀꯞꯄꯨꯔꯤꯅꯦ ꯍꯧꯖꯤꯛ ꯆꯪꯉꯩꯁꯦ ꯅꯪꯅ ꯑꯩꯅ ꯉꯁꯥꯏ ꯈꯔ ꯊꯥꯒꯠꯄ ꯀꯞꯆꯦꯠꯂꯦꯅ ꯃꯥꯁꯨ ꯄꯨꯡꯍꯥꯏ ꯍꯥꯏꯖꯤꯜꯂꯦ मादी मीन हाथी खनबदबो कप्पनी निंथौजम सन्ध्यारानीजे कई हरेनो निंथौजम सन्ध्यारानी कदा पाग्रबने मांगिदा वरी से याम नुंगाई है बा अदे कोई प्रेमलता की ला ए अइना पिजगे हाइखिबदो सेंबा हौरगे अदुगो थारागे हाउदोरी हे ngài leirage adoidi खरे अहाव हम चादोरे अदुदी अखोई सोनिया की उंग मेसेज लाए मणिपुर दबु थोरा अदी अइना सोइदना कॉफी पिथक्तोइनिको कंगलादा इबुंगा चे सिलागा ब्लेसिसु कंगलादो इबानी की अहान बो उना मफम ने सिलागा इहान हान बा कोई बसत पचे खर लाप चसे न कोई कंगलादो इन चल सेंटर दा मागी जु लाखफम आइगी जु लाखफम
ꯑꯗꯨꯅ ꯀꯪꯂꯥꯅ ꯄꯜꯂꯛꯄꯗꯨꯗꯤ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯅꯦꯕ ꯑꯩꯅ ꯈꯪꯀꯤ ꯀꯤꯈ꯭ꯔꯤꯁꯦ ꯏꯁ ꯍꯦꯟꯖꯜꯂꯦꯅ ꯑꯩ ꯈꯣꯡꯁꯤ ꯇꯤꯡꯊꯣꯛꯀꯦ ꯅꯥꯏ ꯃꯌꯥꯝ ꯃꯔꯛꯇ ꯑꯦꯗꯚꯔꯇꯥꯏꯁ ꯑꯃꯒ ꯍꯥꯞꯆꯔꯛꯀꯦꯀꯣ ꯍꯥꯞꯄꯣ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤ ꯑꯩꯈꯣꯏꯒꯤ ꯑꯝꯕꯦꯗꯀꯔ ꯚꯋꯟ ꯍꯥꯏꯗꯤ ꯖꯟꯗꯦꯋꯥꯂꯥꯗ ꯃꯃꯥꯡ ꯆꯍꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯐꯝꯗꯨ ꯆꯞ ꯃꯥꯟꯅꯅ ꯗꯤ ꯑꯦꯝ ꯁꯤ ꯁꯤꯅ ꯁꯤꯜꯂꯒ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ ꯁꯤꯟꯖꯒꯗꯧꯔꯤ ꯑꯗꯨꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯏꯆꯦ ꯏꯆꯟ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯑꯣꯏꯔꯁꯨ ꯂꯣꯏꯅꯃꯛꯅꯤꯀோ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯂꯣꯏꯅꯃꯛ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯂꯦꯡꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯐꯖꯔꯕ ꯀꯨꯝꯍꯩ ꯑꯁꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯄꯨꯡ ꯐꯥꯍꯟꯁꯤ ꯁꯣꯏꯗꯅ ꯂꯦꯡꯕꯤꯔꯛꯑꯣ ꯑꯦꯗꯚꯔꯇꯥꯏꯁ ꯂꯣꯏꯔꯦ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯍꯧꯔꯁꯤ ꯈꯔ ꯁꯥꯡꯅ ꯇꯧꯋꯣ ꯃꯤ ꯋꯥꯔꯤ ꯂꯥꯛꯇ꯭ꯔꯤꯅ ꯍꯣꯔ ꯑꯗꯨ ꯇꯦꯡꯗ ꯇꯦꯡꯒ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯆꯥꯛꯀꯧꯕꯗ ꯄꯨꯅꯕ ꯀꯣꯝꯄꯥꯛꯀ ꯂꯩꯗꯅ ꯂꯣꯏꯔꯕꯅꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯂꯇꯥꯒꯤ ꯂꯥꯛꯑꯦ ꯑꯩꯁꯨ ꯀꯣꯝꯄꯥꯛ ꯂꯩꯕ ꯑꯣ ꯑꯃ ꯍꯥꯟꯅ ꯇꯧꯔꯝꯃꯦ ꯃꯃꯥ ꯑꯩꯒꯤꯁꯨ ꯀꯣꯝꯄꯥꯛ ꯂꯩꯖꯦ ꯃꯆꯥ ꯃꯦꯝꯆꯥ ꯍꯥꯏꯕ ꯃꯦꯝꯆꯥ ꯍꯥꯏꯔꯣ ꯏꯕꯨꯡ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯃꯃꯥ ꯍꯥꯏꯔꯣ. ꯑꯩꯁꯨ ꯑꯩ ꯀꯣꯝꯄꯥꯛ ꯈꯨꯝꯒꯦ ꯂꯩꯖꯦ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯕꯗꯣ ꯃꯇꯥꯡꯁꯦ ꯍꯥꯏꯗꯣꯛꯀꯗꯕ ꯃꯇꯥꯡ ꯂꯥꯛꯑꯦ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝ ꯈ꯭ꯔꯤꯁꯇꯤꯅꯥ ꯌꯥꯎꯔꯦ ꯇꯣ ꯍꯥꯏ ꯑꯉꯥꯡ ꯊꯣꯛ ꯊꯥꯛꯅ ꯌꯥꯎꯔꯛꯏꯁꯦ ꯑꯣ ꯆꯦꯆꯦ ꯈ꯭ꯔꯤꯁꯇꯤꯅꯥ ꯂꯥꯛꯑꯦ ꯎꯠꯂꯨ ꯂꯥꯛꯑꯣ ꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯂꯇꯥꯒꯤ ꯕ꯭ꯂꯦꯁꯤꯡꯁꯦ ꯒ꯭ꯔꯦꯞ ꯆꯥ ꯂꯩꯔꯦ ꯍꯧꯖꯤꯛꯁꯤꯕꯨ ꯗꯦꯜꯂꯤꯁꯦ ꯈꯔ ꯏꯪꯉꯕꯣ ꯗꯦꯜꯂꯤ ꯍꯧꯖꯤꯛ ꯋꯦꯗꯔ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯦ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯋꯦꯗꯔꯁꯦ ꯕꯦꯁ ꯇꯥꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯣꯏꯔꯦ ꯋꯦꯗꯔꯁꯤ ꯗꯦꯜꯂꯤꯒꯤ ꯁꯣꯅꯤꯌꯥꯒꯤ ꯑꯃꯨꯛ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯊꯣꯔꯛꯑꯝꯗꯥꯏꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯑꯩ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦ ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯌꯥꯏꯌꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯝꯅ ꯆꯦꯟꯅꯦꯜ ꯃꯆꯥ ꯑꯃ ꯍꯥꯡꯉꯝꯅꯤꯅꯀꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯣꯛꯂꯛꯇꯣꯔꯦꯒ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯌꯥꯝꯅ ꯃꯃꯜ ꯂꯩꯕꯒ ꯁꯥꯗꯅ ꯃꯃꯜ ꯀꯩꯝꯇ ꯌꯥꯎꯗꯕꯤꯗꯣ ꯑꯗꯨꯒ ꯃꯊꯪꯁꯦ ꯑꯩꯈꯣꯏ ꯏꯆꯟ ꯗꯤꯞꯇꯤꯒꯤꯅꯤ ꯑꯅꯨ ꯍꯣꯏꯒ ꯍꯥꯏꯗꯣꯏꯅꯦ ꯃꯥꯏꯁꯦ ꯑꯅꯣꯏꯒ ꯀꯌꯥꯝ ꯊꯥꯞꯅꯒꯦꯏꯅꯝꯃ ꯍꯣꯏꯒ ꯑꯅꯣꯏꯒ ꯈꯔ ꯊꯥꯞꯅꯩ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯄꯨꯡ ꯃꯌꯥ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦ ꯄꯨꯡ ꯑꯃꯒꯤ ꯃꯣꯏꯅ ꯗꯨꯋꯥꯔꯀꯥꯔꯣꯝꯗ ꯂꯩꯕꯅꯦ ꯑꯩꯈꯣꯏꯅ ꯁꯣꯝ ꯁꯥꯎꯠ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯗꯨ ꯈꯤꯇꯪ ꯊꯥꯞꯅꯩ ꯐꯣꯟꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯕꯀꯣ ꯎꯝ ꯂꯥꯛꯏꯕ ꯁꯇꯔꯗꯦ ꯁꯟꯗꯦꯁꯤꯗ ꯂꯥꯛꯄꯒꯤ ꯄ꯭ꯂꯥꯟ ꯇꯧꯅ ꯔꯦꯁꯤ ꯊꯣꯏꯊꯣꯏ ꯅꯪ ꯑꯗꯨꯗ ꯑꯩꯈꯣꯏꯗꯣ ꯊꯣꯏꯊꯣꯏꯅ ꯐꯣꯟ ꯊꯕꯛ ꯊꯥꯗꯔꯛꯑꯦ ꯂꯩꯔꯕ ꯑꯗꯩꯗ ꯑꯩꯈꯣꯏ ꯁꯪꯉꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯦ ꯎꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯏꯆꯟꯒꯁꯨ ꯑꯗꯣ ꯈꯤꯇꯪ ꯊꯥꯞꯅꯕꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯣ ꯐꯔꯛ ꯇꯥꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯈꯔ ꯆꯤꯜꯂꯤꯗꯅꯀꯣ ꯎꯝ ꯑꯇꯣꯞ ꯑꯇꯣꯞꯄꯒꯤ ꯑꯃ ꯑꯃ ꯊꯣꯏꯊꯣꯏ ꯅꯪ ꯑꯗꯨꯗꯤ ꯂꯦꯡꯉꯛꯀꯅꯤꯀꯣ ꯑꯃꯨꯛ ꯂꯦꯡꯉꯒ ꯍꯦꯛꯇ ꯇꯥꯏꯑꯕ ꯁꯤ ꯀꯩ ꯑꯁ ꯃꯌꯥꯝꯁꯦ ꯍꯟꯖꯤꯜꯂꯒ ꯃꯥ ꯇꯧꯔꯤꯁꯦ ꯑꯆꯥꯄꯣꯠꯁꯦ ꯂꯣꯏ ꯆꯥꯊꯣꯛꯈꯤꯕ꯭ꯔꯣ ꯅꯪ ꯑꯆꯥꯄꯣꯠꯁꯦ ꯂꯣꯏ ꯆꯥꯊꯣꯛꯑꯒꯦ ꯑꯝꯇ ꯆꯥꯒꯦ ꯆꯥꯎ ꯍꯥꯏꯌꯣ ꯑꯩ ꯈꯣꯠꯀꯤꯁꯤꯔ ꯁꯤꯗ ꯂꯥꯛꯑꯣ ꯊꯣꯏꯊꯣꯏꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯁꯤꯂꯥꯗ ꯊꯣꯏꯊꯣꯏꯅꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯁꯤꯂꯥꯅ ꯀꯧꯈꯠꯂꯤ ꯃꯃꯥꯟꯅꯕꯤ ꯑꯣꯟꯊꯣꯛꯈꯤꯗꯣꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯂꯇꯥꯒꯤ ꯃꯃꯜ ꯌꯥꯝ ꯌꯥꯎꯋꯤꯗ ꯃꯃꯜ ꯌꯥꯎꯗꯦꯒ ꯍꯥꯏꯈꯤꯅꯨꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯈꯔ ꯃꯤ ꯍꯦꯅ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯊꯣꯏꯊꯣꯏ ꯂꯦꯡꯒꯅꯣ ꯅꯪꯅ ꯑꯗꯨꯗ ꯂꯦꯡꯉꯒ ꯐꯣꯟ ꯇꯥꯔꯛꯑꯦꯕ ꯅꯤꯡꯊꯧꯖꯝ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯗꯦꯕꯤ ꯑꯩꯈꯣꯏꯁꯨ ꯗ꯭ꯋꯥꯔꯀꯥꯔꯣꯝꯗ ꯂꯩꯌꯦ ꯑꯣ ꯗ꯭ꯋꯥꯔꯀꯥꯔꯣꯝꯗ ꯂꯩ ꯍꯥꯏꯁꯦ ꯗ꯭ꯋꯥꯔꯀꯥꯗ ꯂꯩꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯎꯇꯝ ꯅꯥꯒꯔ ꯑꯗꯨꯋꯥꯏꯗ ꯑꯣꯏꯗꯣꯏꯔꯥ ꯅꯍꯥꯟꯗꯤ ꯑꯩ ꯀꯩꯅꯣꯗ ꯂꯥꯛꯑꯝꯃꯦ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯕꯗ ꯅꯋꯥꯗꯥꯗ ꯂꯥꯛꯑꯝꯃꯦ ꯑꯉꯥꯡꯒꯤ ꯀꯩꯅꯣ ꯄꯣꯠ ꯌꯦꯡꯕ ꯂꯥꯛꯑꯝꯕꯗꯣ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯦ ꯑꯦꯂꯤꯅꯥ ꯂꯥꯏꯁ꯭ꯔꯝ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯗꯗꯥꯒ ꯆꯦꯆꯦꯒꯁꯦ ꯑꯩ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗ ꯑꯗꯨꯝ ꯌꯦꯡꯉꯦ ꯗꯗꯥ ꯍꯣꯏꯒꯤ ꯆꯦꯟꯅꯦꯜꯁꯤ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯦꯂꯤꯅꯥ ꯑꯩꯈꯣꯏꯁꯦ ꯆꯥꯎ ꯀꯩꯗꯧꯔꯒꯦ ꯌꯨꯝꯗꯤ ꯀꯩꯅꯣꯗꯒꯤꯅꯦ ꯊꯣꯡꯂꯧ ꯁꯤꯐꯥꯏꯗꯒꯤ
ꯐꯝꯂꯣꯛ ꯁꯤꯐꯥꯏ ꯍꯥꯏꯗꯤ ꯃꯌꯥꯝꯗꯤ ꯈꯪꯉꯝꯗꯧꯗꯤ ꯃꯥꯟꯗꯦ ꯏꯝꯐꯥꯜ ꯋꯦꯁꯇ ꯑꯩꯈꯣꯏ ꯂꯝꯁꯥꯡ ꯂꯣꯝꯗꯒꯤ ꯑꯋꯥꯡ ꯂꯣꯝꯗ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯔꯦ ꯃꯌꯥꯡ ꯂꯥꯡꯖꯤꯡꯒ ꯊꯪꯅꯔꯒ ꯃꯌꯥꯡ ꯂꯥꯡꯖꯤꯡ ꯈꯪꯉꯝꯒꯅꯤ ꯈꯨꯔꯈꯨꯜ ꯈꯪꯉꯝꯒꯅꯤ ꯐꯨꯡꯂꯧꯁꯤꯅ ꯑꯗꯨ ꯃꯔꯛꯇꯅꯤ ꯐꯨꯡꯂꯧ ꯀꯅꯥꯝ ꯈꯪꯗꯕꯅꯦ ꯑꯗꯣ ꯐꯝꯂꯧꯁꯦ ꯃꯤ ꯀꯅꯥꯝ ꯈꯪꯗꯕꯅꯦ ꯈꯪꯍꯜꯂꯒꯦꯅ ꯑꯩ ꯊꯣꯛꯂꯛꯏꯁꯦ ꯑꯩꯁꯨ ꯈꯪꯗꯦ ꯈꯪꯍꯜꯂꯒꯦ ꯃꯉꯣꯟꯗ ꯂꯩꯔꯒꯅ ꯆꯪꯉꯛꯑꯕꯅꯤ ꯑꯧ ꯑꯩꯉꯣꯟꯗ ꯂꯩꯕꯗꯤ ꯅꯪꯁꯨ ꯈꯪꯉꯦꯗꯅ ꯑꯩꯁꯨ ꯐꯨꯡꯂꯧ ꯀꯔꯤ ꯍꯥꯏꯅꯣ ꯁꯤꯕꯣ ꯅꯨꯅꯨꯕꯤ ꯍꯥꯏꯔꯣ ꯑꯩꯁꯦ ꯃꯤꯠꯁꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯅ ꯅꯨꯅꯨꯕꯤ ꯆꯤꯀꯨ ꯍꯥꯏꯕ ꯇꯥꯗꯣ ꯑꯦꯗ꯭ꯔꯦꯁ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩ ꯍꯁꯕꯦꯟ ꯁꯪꯗꯗꯅ ꯅꯍꯥꯟ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯥꯎꯠ ꯗꯦꯜꯂꯤꯗ ꯂꯩ ꯁꯥꯎꯠ ꯗꯦꯜꯂꯤꯗ ꯑꯣꯏꯔꯗꯤ ꯌꯥꯝ ꯅꯛꯑꯦ ꯑꯩꯈꯣꯏ ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯃꯥꯔꯀꯦꯠ ꯑꯥꯏ ꯃꯥꯔꯀꯦꯠꯀꯤ ꯑꯥꯏ ꯃꯥꯔꯀꯦꯠꯇꯅꯦꯕ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯒꯤ ꯅꯝꯕꯔ 2ꯗꯣ ꯑꯗꯨꯗ ꯏꯔꯥꯏ ꯂꯥꯏꯔꯦ ꯍꯦꯛ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏ ꯌꯦꯂꯣ ꯂꯥꯏꯟ ꯃꯦꯇ꯭ꯔꯣꯗ ꯂꯥꯛꯑꯅꯤ ꯑꯥꯏ ꯑꯦꯟ ꯑꯦꯒꯤ ꯒꯦꯠ ꯅꯝꯕꯔ 2ꯗ ꯐꯠꯂꯥꯎ ꯀꯥꯈꯠꯂꯒ ꯏꯁꯀꯦꯂꯦꯇꯔ ꯃꯊꯛꯇꯨꯗꯅꯦ ꯑꯩꯈꯣꯏ ꯉꯥꯏꯔ ꯂꯩꯗꯣꯏꯁꯦ ꯄꯨꯡ 3:30 ꯁꯥꯎꯠ ꯗꯦꯜꯂꯤ ꯑꯣꯏꯗꯤ ꯅꯛꯁꯨ ꯅꯛꯑꯦ ꯑꯩꯈꯣꯏꯔꯣꯝ ꯁꯥꯎꯠ ꯃꯁꯦꯟꯅꯦꯕ ꯅꯤꯡꯊꯧꯖꯝ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯃꯥꯁꯨ ꯗ꯭ꯋꯥꯔꯀꯥꯗꯅꯦ ꯍꯥꯏꯕ ꯏꯔꯛꯏꯁꯦ ꯑꯗꯒꯤ ꯄ꯭ꯔꯦꯝꯂꯇꯥ ꯊꯤꯌꯥꯝꯅ ꯅꯣꯏ ꯑꯍꯨꯝꯒꯤ ꯕ꯭ꯂꯣꯛꯁꯦ ꯀꯩꯅꯣ ꯌꯦꯡꯉꯒ ꯑꯩ ꯑꯅꯥꯕ ꯐꯔꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯀꯧꯕ ꯇꯥꯔꯦ ꯄ꯭ꯔꯦꯝꯂꯇꯥꯅ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯇꯧꯔꯒ ꯁꯤꯂꯥꯅ ꯕꯣꯡꯒꯨꯂꯤ ꯀꯩꯅꯣ ꯕꯣꯝꯒꯨꯂꯤꯕꯨ ꯀꯩꯅꯣ ꯅꯥꯕ ꯄꯟꯕꯗꯣ ꯄꯥꯎꯟ ꯍꯥꯏꯔꯥ ꯄꯥꯎꯟꯅ ꯍꯥꯏꯔꯛꯏꯁꯦ ꯆꯍꯤ ꯀꯌా ꯁꯨꯔꯒꯦ ꯅꯣꯏ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐꯁꯦ ꯑꯩꯈꯣꯏ ꯆꯍꯤ ꯍꯁꯕꯦꯟ 5 ꯑꯦꯟ ꯋꯥꯏꯐꯁꯦ ꯆꯍꯤ 3 ꯆꯍꯤ 3 ꯕ꯭ꯂꯦꯁꯤ ꯆꯍꯤ 5 ꯁꯨꯔꯦ ꯆꯍꯤ 3 ꯅꯤꯡꯊꯧꯖꯝ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯗꯦꯕꯤ ꯈꯪꯉꯦ ꯐꯨꯝꯂꯧ ꯐꯌꯦꯡ ꯐꯌꯦꯡꯗꯒꯤ ꯑꯣꯏꯔꯗꯤ ꯈꯪꯉꯝꯃꯅꯤ ꯐꯌꯦꯡꯗꯒꯤ ꯅꯨꯡ ꯐꯠ ꯂꯥꯎꯅ ꯃꯃꯥꯡꯂꯣꯝꯗ ꯊꯣꯝꯃꯒꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯇꯥꯕꯅꯦ ꯍꯥꯏꯗꯤ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤꯗ ꯐꯥꯒꯤ ꯇꯧꯅꯤ ꯀꯩꯅꯣꯅ ꯅꯨꯅꯨꯕꯤ ꯆꯅꯨꯅ ꯅꯠꯇꯦ ꯌꯨꯝꯒꯤ ꯍꯥꯏꯕꯅꯤ ꯇꯥꯗꯣ ꯑꯠꯆꯥ ꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯐꯨꯝꯂꯣꯛ ꯁꯤꯐꯥꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯃꯤꯡꯅ ꯑꯗꯨ ꯀꯩꯅꯣꯅꯦ ꯏꯝꯐꯥꯜ ꯋꯦꯁꯇ ꯂꯩꯕꯅꯦ ꯀꯩꯅꯣꯗꯒꯤ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯔꯣꯗꯇ ꯂꯝꯁꯥꯡꯐꯧ ꯍꯥꯏꯊꯔꯒ ꯂꯝꯁꯥꯡꯗꯒꯤ ꯈꯤꯇꯪ ꯑꯋꯥꯡꯂꯣꯝꯗ ꯆꯠꯂꯒ ꯕꯤꯅꯥ ꯌꯨꯝꯅꯥꯝ ꯕꯤꯅꯥ ꯌꯨꯝꯅꯥꯝꯅ ꯍꯋꯥꯏꯖꯥꯔ ꯀꯣꯟꯅꯗꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯃꯊꯪꯗꯗꯤ ꯌꯥꯝ ꯂꯣꯜꯂꯨ ꯃꯊꯪꯗ ꯈꯤꯇꯪꯗꯤ ꯍꯦꯟꯒꯠꯂꯅꯤ ꯑꯗꯨ ꯌꯥꯝ ꯀꯥꯏꯅ ꯂꯣꯟꯕꯁꯤ ꯂꯣꯟꯅꯤꯡꯉꯒꯁꯨ ꯃꯥꯏ ꯑꯣꯝꯅꯕ ꯂꯨꯕꯥꯛꯇꯣ ꯃꯔꯥꯡ ꯀꯥꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯍꯟꯗꯛꯅ ꯈꯔꯕꯨꯗꯤ ꯍꯦꯟꯒꯠꯂꯅꯤ ꯑꯩꯈꯣই ꯄ꯭ꯔꯦꯝꯂꯇꯥꯒꯤ ꯅꯣꯏꯁꯤ ꯑꯩꯒꯤ ꯍꯤꯗꯥꯛꯅꯦ ꯑꯗꯣ ꯍꯤꯗꯥꯛꯇꯁꯨ ꯑꯊꯨꯝꯕ ꯑꯈꯥꯕ ꯂꯩꯕꯅꯦ ꯁꯤꯗ ꯑꯊꯨꯝꯕ ꯂꯩꯔꯦ ꯁꯤꯗ ꯑꯈꯥꯕ ꯀꯅꯥ ꯂꯩꯔꯦ ꯍꯥꯏꯕ ꯅꯪ ꯑꯊꯨꯝꯕꯅꯦꯅ ꯃꯥꯁꯦ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯔꯒ ꯑꯈꯥꯕ ꯍꯤꯗꯥꯛꯁꯨ ꯂꯩꯇ꯭ꯔꯥ ꯑꯗꯨꯅꯦ ꯃꯁꯛ ꯐꯖꯔꯒ ꯑꯗꯨꯅꯦ ꯑꯈꯥꯕ ꯍꯤꯗꯥꯛꯗꯣ ꯅꯪ ꯀꯀꯥꯒ ꯑꯩꯒꯗꯤ ꯅꯪꯅ ꯍꯦꯜꯂꯤꯅ ꯃꯁꯛ ꯐꯖꯕ ꯑꯗꯨꯅ ꯑꯈꯥꯕ ꯍꯤꯗꯥꯛꯅꯦ ꯑꯁ ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯤꯉꯩ ꯁꯝꯒꯥꯁꯦ ꯑꯝꯇ ꯁꯦꯝꯍꯧꯒꯦ ꯇꯧꯅꯤ ꯀꯩꯅꯣꯒꯤ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯒꯤ ꯌꯥꯝꯅ ꯆꯝꯃꯦ ꯌꯥꯝ ꯆꯝꯃꯦ ꯏꯕꯨꯡꯒ ꯆꯦ ꯁꯤꯂꯥꯒꯁꯦ ꯄꯩꯁꯥ ꯍꯦꯛꯇ ꯃꯌꯥꯝ ꯄꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯏꯕꯨꯡꯍꯣꯏꯒꯤ ꯆꯝꯅ ꯂꯩꯕ ꯄꯨꯟꯁꯤꯁꯦ ꯀꯜꯂꯛꯆꯩ ꯎꯄꯥꯏ ꯂꯩꯇ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏ ꯆꯝꯅ ꯂꯩꯁꯦ ꯎꯄꯥꯏ ꯆꯝꯅ ꯂꯩꯁꯦ ꯂꯩꯇꯕꯩ ꯄꯩꯁꯥ ꯂꯩꯇꯕꯒꯤꯅꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯗꯤ ꯃꯌꯥꯝ ꯑꯇꯥꯡ ꯑꯇꯥꯡꯕ ꯂꯩꯔ ꯂꯩꯅꯤꯗꯅ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯑꯃꯗ ꯑꯇꯥꯡ ꯑꯇꯥꯡꯕꯅꯦ ꯈꯜꯂ ꯂꯩꯔꯤꯅꯤ ꯐꯥꯒꯤ ꯇꯧꯅꯤꯗ ꯏꯆꯟꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯁꯨꯝ ꯄꯉꯥꯡ ꯉꯥꯡꯕꯅꯤꯀꯣ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯊꯥꯡꯂꯣꯁꯤꯟ ꯕꯥꯄꯨꯜ ꯍꯥꯏꯔ ꯁꯦꯠ ꯍꯥꯏ ꯊꯥꯡꯂꯣꯁꯤꯟ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯂꯇꯥꯒꯤ ꯂꯥꯛꯑꯦ ꯆꯥꯛꯇꯤ ꯁꯣꯏꯗ꯭ꯔꯕꯅꯦ ꯍꯦꯛ ꯊꯣꯔꯛꯄꯗ ꯂꯣꯏꯅ ꯀꯩ ꯍꯥꯏꯅꯣ ꯂꯣꯏꯅ ꯊꯨꯝꯃꯤꯗ ꯈꯠꯅꯒꯅꯣ ꯍꯥꯏꯕ ꯈꯠꯅꯗꯦꯗ ꯀꯂꯔ ꯍꯥꯞꯄꯤꯅꯦ ꯕꯤꯅꯥꯒꯤ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯁꯤꯂꯥꯅ ꯍꯦꯜꯂꯤ ꯐꯖꯕ ꯑꯁ ꯁꯤꯂꯥꯅ ꯍꯦꯜꯂꯦ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯍꯦꯜꯂꯤ ꯀꯩꯅꯣ ꯑꯩꯅ ꯍꯦꯜꯂꯦꯅꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯦꯜꯂꯦꯅ ꯈꯟꯖꯔꯤꯅꯦ ꯀꯀꯥꯁꯨ ꯀꯀꯥꯅ ꯍꯦꯜꯂꯦꯅ ꯈꯜꯂꯦ ꯑꯩꯁꯨ ꯑꯩꯅ ꯍꯦꯜꯂꯦꯅ ꯈꯜꯂꯦ ꯈꯟꯗꯦꯗ
ꯕꯤꯅꯥꯁꯦ ꯅꯣꯡ ꯎꯞꯇ ꯌꯥꯔꯣꯏ 마저 너 다레이즈들아 카드락다우리네 그까는 헬레 하면서 이 산은 좀 야저이다 ꯀꯩꯅꯣ ꯑꯩꯅ ꯂꯪꯒꯣꯏꯖꯝ ꯁꯄꯅ ꯏꯆꯦ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯔꯕꯣ ꯁꯤꯗꯩꯗ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥ ꯈꯔ ꯆꯪꯉꯛꯑꯕꯅꯤꯅ ꯄꯨꯡ 6:30ꯗ ꯑꯗꯨꯝ ꯃꯝꯃꯦꯅꯦꯀꯣ ꯄꯨꯡ 6:30ꯗ ꯑꯗꯨꯝ ꯃꯝꯖꯜꯂꯛꯑꯦ ꯍꯧꯖꯤꯛꯀꯥꯟꯗꯤ 6:30 ꯑꯗꯨꯝ ꯐꯖꯅ ꯃꯝꯃꯦ ꯐꯖꯅ ꯃꯝꯃꯦ ꯍꯥꯟꯅꯗꯤ ꯄꯨꯡ 8:30 ꯑꯗꯨꯋꯥꯏ ꯃꯝꯃꯝꯕꯅꯦ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯑꯕꯅꯤꯅ ꯉꯟꯅ ꯑꯗꯨꯝ ꯅꯨꯃꯤꯠ ꯇꯥꯔꯦ DK ꯁꯤꯡꯍꯨꯏꯗ꯭ꯔꯣꯝ ꯂꯞ ꯐ꯭ꯔꯣꯝ ꯇꯋꯥꯡ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯑꯁ ꯇꯋꯥꯡ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯦ ꯑꯩꯗꯤ ꯆꯠꯅꯤꯡꯉꯦ ꯑꯗꯨ ꯃꯐꯝꯗꯣ ꯑꯔꯨꯅꯥꯆꯜꯒꯤ ꯇꯋꯥꯡ ꯑꯅ ꯐꯥꯎꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯅꯤ ꯑꯗꯨꯗ ꯂꯩꯕ ꯊꯕꯛ ꯇꯧꯔ ꯂꯩꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯅꯣꯡꯃ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯗꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯟꯗꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯀꯣꯏꯖꯔꯛꯀꯦ ꯇꯋꯥꯡꯗ ꯑꯗꯣ ꯑꯩꯈꯣꯏꯁꯤꯅ ꯈꯟꯕꯁꯦ ꯍꯦꯛꯇ ꯃꯇꯝ ꯍꯦꯛꯇ ꯆꯪꯉꯤꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯕ꯭ꯂꯦꯁꯤꯅ 이ሄꯟ ꯍꯦꯜꯂꯦ ꯅꯕꯥꯅꯤꯗꯒꯤ ꯕ꯭ꯂꯦꯁꯤꯅ ꯐꯖꯩ ꯍꯥꯏꯔꯦ ꯂꯥꯛꯑꯣꯅꯦ 블레시 ꯐꯖꯩ ꯍꯥꯏꯔꯛꯄꯁꯤ ꯃꯌꯥꯝ ꯐꯔꯦ 블레시ꯒꯤ ꯃꯄꯥꯅ 블레시ꯁꯦ ꯌꯥꯝ 시다ꯕꯅꯦꯕꯀꯣ 블레시ꯅ ሄꯜꯂꯦ ꯍꯥꯏꯕꯗꯤ ꯅꯪ 블레시 ꯅꯠꯇꯦ ꯑꯩ ꯁꯤꯗꯩꯁꯦ ꯅꯪꯅꯦ ꯅꯠꯇꯦ ꯅꯠꯇꯦ ꯅꯪ ꯊꯥꯒꯠꯄ ꯑꯣꯏꯅ ꯈꯜꯂꯤꯔꯣ ꯑꯩꯅ ꯅꯠꯇꯦ ꯑꯩꯁꯨ ꯊꯤ ꯑꯗꯣ ꯅꯪꯅ 블레시 시다ꯕꯗꯣ ꯊꯣꯏ ꯂꯥꯛꯑꯣ ꯅꯪ ꯅꯦꯅꯦꯅ ꯐꯖꯩ ꯍꯥꯏꯔꯛꯑꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯩ ꯃꯃꯤꯡꯁꯨ ꯈꯪꯉꯦ ꯆꯦ ꯄꯤꯛꯆꯥ ꯅꯨꯡꯉꯥꯏꯔꯤꯀꯣ ꯑꯧ ꯅꯨꯡꯉꯥꯏꯔꯤꯌꯦ ꯂꯪꯒꯣꯏꯖꯝ ꯁꯄꯅ ꯁꯄꯅ ꯀꯩꯅꯣꯅ ꯁꯤꯂꯥꯅ ꯅꯪ ꯃꯁꯛ ꯀꯥꯎꯔꯦꯌꯦ ꯑꯝꯇ ꯀꯩꯅꯣ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯇꯧꯔꯛꯎꯁꯦ ꯅꯤꯡꯁꯤꯡꯉ ꯄꯨꯔꯥ ꯈꯪꯍꯟꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤꯉꯩꯗ ꯑꯩ ꯑꯃꯨꯛ ꯑꯦꯗꯚꯔꯇꯥꯏꯖ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤ ꯑꯩꯈꯣꯏꯒꯤ ꯑꯝꯕꯦꯗꯀꯔ ꯚꯥꯋꯟꯗ ꯍꯥꯏꯗꯤ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯗꯦꯜꯂꯤꯒꯤ ꯑꯝꯕꯦꯗꯀꯔ ꯚꯥꯋꯟꯗ ꯍꯟꯗꯛꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯐꯝꯗꯨꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏ DMCCꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ ꯑꯗꯨꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯟ ꯂꯣꯏꯅꯃꯛ ꯁꯣꯏꯗꯅ ꯂꯦꯡꯕꯤꯔꯛꯑꯣ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯃꯄꯨꯡ ꯐꯥꯍꯟꯖꯦ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯄꯥꯡꯊꯣꯛꯄ ꯀꯨꯝꯍꯩ ꯑꯗꯨ ꯑꯣꯏꯍꯜꯂꯁꯦꯀꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯅꯨꯄꯥ ꯃꯌꯥꯝ ꯅꯨꯡꯁꯤꯅꯕꯒꯤ ꯄ꯭ꯔꯦꯝꯂꯇꯥꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯖꯣꯏꯄꯨꯔ ꯀꯣꯏꯔꯨꯁꯦ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯀꯣꯏꯔꯨꯁꯦ ꯑꯩ ꯀꯣꯏꯕ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯀꯀꯥ ꯖꯣꯏꯄꯨꯔꯁꯦ ꯀꯩꯅꯣꯗ꯭ꯔꯥ ꯗꯦꯖꯥꯔꯠ ꯂꯩꯕ ꯃꯐꯝꯗ꯭ꯔꯥ ꯑꯗꯨꯅ ꯈꯔ ꯊꯥꯞꯄꯦ ꯔꯥꯖꯁꯊꯥꯟꯗꯤ ꯔꯥꯖꯁꯊꯥꯟꯅꯦꯕ ꯖꯦꯄꯨꯔꯗꯤ ꯅꯛꯑꯦꯕ ꯑꯗꯨꯁꯨ ꯆꯠꯎꯁꯦ ꯖꯦꯄꯨꯔꯅ ꯄꯤꯡ ꯁꯤꯇꯤꯅ ꯑꯩꯈꯣꯏ ꯃꯍꯜ ꯂꯩꯗꯣ ꯑꯗꯨꯒ ꯅꯪꯒꯤ ꯀꯩꯅꯣꯗꯨꯅ ꯗꯦꯖꯥꯔꯠꯁꯨ ꯌꯧꯔꯛꯁꯦ ꯎꯠ ꯇꯣꯡꯅꯤꯡꯉꯦꯕ ꯑꯩꯗꯤ ꯑꯗꯨꯅ ꯖꯩꯁꯜꯃꯦꯔꯗ ꯀꯩꯅꯣ ꯁꯄꯅꯥꯅ ꯆꯦ ꯄꯤꯛꯆꯔ ꯅꯨꯡꯉꯥꯏꯔꯤꯀꯣ ꯖꯣꯏꯄꯨꯔ ꯆꯞ ꯃꯥꯟꯅꯔꯦ ꯑꯩ ꯗꯦꯖꯥꯔꯠ ꯊꯣꯏꯊꯣꯏ ꯌꯥꯝ ꯀꯩꯗꯧꯔꯒꯦ? ꯆꯠꯅꯤꯡꯉꯦ ꯑꯗꯨꯁꯨ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯅꯤꯡꯗꯦꯕꯀꯣ ꯎꯠ ꯇꯣꯡꯉꯒ ꯆꯠꯅꯤꯡꯉꯦ ꯀꯩꯅꯣ ꯅꯪꯅ ꯎꯠ ꯌꯥꯝ ꯇꯣꯡꯅꯤꯡꯉꯤꯔꯣ ꯇꯣꯡꯅꯤꯡꯉꯦ ꯈꯪꯗꯦ ꯑꯩ ꯎꯠ ꯇꯣꯡꯅꯤꯡꯉꯦ ꯀꯅꯥꯅꯅꯣ ꯎꯠ ꯇꯣꯡꯅꯤꯡꯉꯤꯅꯣ ꯃꯅꯝ ꯌꯥꯝ ꯅꯝꯊꯤꯕꯅꯦꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯉꯣꯟꯗ ꯇꯧꯕꯗꯤ ꯁꯒꯣꯜ ꯇꯣꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯒ ꯇꯣꯡꯉꯒꯗꯤ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯥ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ 10ꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯑꯦꯛꯖꯥꯝꯗꯤ ꯃꯥꯔꯆ ꯑꯗꯨꯋꯥꯏꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯉꯥꯡꯒꯤ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝꯗꯤ ꯑꯗꯨꯗꯤ ꯃꯥ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯕ ꯃꯇꯝ ꯑꯣꯏꯗꯣꯏꯔꯣ ꯃꯥꯔꯆ ꯐꯥꯎꯗꯤ ꯈꯔ ꯑꯦꯂꯤꯅꯥ ꯐꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯑꯦꯂꯤꯅꯥꯅ ꯑꯃꯨꯛ ꯊꯥꯔꯛꯑꯦ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯏꯅꯝꯃ ꯍꯣꯏ ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯈꯔ ꯊꯦꯡꯂꯞ ꯑꯗꯨꯝ ꯆꯥꯏ ꯍꯧꯖꯤꯛ ꯆꯥꯛ ꯅꯨꯃꯤꯠ ꯇꯥꯈꯤꯗ ꯆꯥꯗ꯭ꯔꯤ ꯉꯥꯏꯔꯤ ꯑꯗꯣ ꯊꯣꯡꯕꯗꯤ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯔꯝꯗꯥꯏꯗ ꯕꯣꯔꯥ ꯍꯧꯒꯦ ꯕꯣꯔꯥꯗꯤ ꯍꯥꯏꯗꯤ ꯀꯀꯥꯁꯨ ꯍꯜꯂꯛꯄꯗ ꯀꯨꯏꯗ꯭ꯔꯤꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯩ ꯉꯁꯤꯗꯤ ꯃꯌꯥꯝꯒ ꯂꯥꯏꯚ ꯇꯧꯒꯦ ꯋꯥꯔꯤ ꯁꯥꯟꯅꯖꯦꯅ ꯑꯩꯈꯣꯏ ꯆꯥꯛ ꯉꯟꯅ ꯊꯣꯡꯊꯣꯛꯑꯒ ꯊꯅꯝꯃꯦ ꯁꯤꯂꯥꯅ ꯑꯗꯨ ꯆꯥꯛꯇꯤ ꯈꯔ ꯊꯦꯡꯅ ꯆꯥꯅꯤ ꯑꯩꯈꯣꯏ ꯆꯥꯛ ꯑꯗꯨꯝ ꯈꯔ ꯊꯦꯡ ꯆꯥꯏꯌꯦꯕ ꯃꯦꯝ ꯆꯥꯛ ꯉꯁꯥꯏꯒꯤꯗꯨ ꯃꯃꯥꯡꯗ ꯌꯥꯎꯈꯤꯕꯗꯣ ꯏꯕꯦꯝꯃꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯂꯩꯒꯦ ꯑꯅꯥꯕꯁꯤꯗꯤ ꯑꯩ ꯌꯥꯎꯖꯔꯣꯏ ꯃꯦꯝꯆꯥ ꯍꯥꯏꯁꯦ ꯈꯔ ꯑꯍꯟ ꯑꯣꯏꯔꯤꯉꯩ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯗꯣꯏꯔꯥ ꯑꯅꯥ ꯑꯌꯦꯛꯁꯦ ꯌꯥꯎꯖꯔꯣꯏꯒꯦ ꯍꯥꯏꯗꯤ ꯑꯗꯣꯝꯁꯨ ꯌꯥꯎꯕꯤꯒꯅꯣ ꯍꯥꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯃꯤꯡ ꯈꯛ ꯊꯣꯛꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯍꯟ ꯃꯥꯅꯦ. ꯑꯉꯥꯡ ꯈꯪꯗꯕꯅꯤꯅ ꯃꯤꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯦꯡꯒꯥꯗꯧꯅ ꯑꯩꯈꯣꯏ ꯃꯈꯥꯗꯧꯅ ꯑꯗꯨꯝ ꯄꯥꯖꯔꯦ ꯑꯍꯟ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗꯗꯤ ꯀꯃꯦꯟ ꯊꯣꯛꯂꯛꯄꯗꯗꯤ ꯃꯤꯗꯣ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯕꯅꯦ
ꯑꯕꯦꯝꯃ ꯑꯁꯥꯏꯗ ꯑꯕꯦꯝꯃ ꯎꯗꯦꯅ ꯑꯕꯦꯝꯃꯁꯦ ꯁꯤꯗꯩꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤ ꯃꯥ ꯂꯥꯛꯑꯣ ꯅꯪ ꯑꯝꯇ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ ꯊꯣꯏꯊꯣꯏ ꯂꯥꯛꯑꯣ ꯀꯀꯥꯁꯤ ꯄꯤꯁꯤꯂꯥꯅ ꯌꯥꯝ ꯄꯤꯖꯔ ꯃꯥꯜꯂꯦ ꯃꯥ ꯑꯔꯦꯝꯕ ꯄꯥꯡꯉꯝꯖꯟꯕꯩ ꯄꯥꯝꯃꯨꯏꯌꯦꯅ ꯑꯩꯁꯦ ꯍꯟꯗꯛ ꯏꯌꯥꯡ ꯈꯔ ꯀꯪꯖꯜꯂꯦ ꯑꯗꯨ ꯃꯌꯥꯝꯁꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯔꯛꯑꯦ ꯌꯦꯡꯉꯣ खर काम थोड़ा एलिना लाइसम कैसु कायदेदा चाकसे अखोई थेंगेको ꯑꯩ ꯌꯥꯝ ꯉꯟꯅ ꯆꯥꯔꯁꯨ ꯆꯥꯅꯤꯡꯗꯦꯗꯅ ꯍꯥꯏꯗꯤ ꯁꯨꯝ ꯃꯐꯝꯗꯨꯒꯤ ꯃꯥꯅꯦ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯌꯨꯛꯁꯤꯅꯅꯦ ꯕ꯭ꯂꯦꯁꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯀꯥꯟ ꯆꯥꯏꯌꯦꯕ ꯑꯩꯈꯣꯏ ꯑꯅꯤꯃꯛꯁꯦ ꯑꯗꯨꯗꯨꯅ ꯆꯥꯛꯁꯦ ꯑꯗꯨꯝ ꯊꯦꯡꯕꯗꯣ ꯑꯗꯨ ꯑꯣꯏ ꯑꯗꯣ ꯑꯃ ꯃꯈꯥꯏꯗꯤ ꯏꯇꯥ ꯇꯥꯏ ꯑꯩꯈꯣꯏ ꯊꯦꯡꯉꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯒꯤ ꯌꯥꯝ ꯍꯦꯟꯅ ꯊꯦꯡꯅ ꯆꯥꯕ ꯃꯤꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏꯗꯤ ꯀꯥ ꯍꯦꯟꯅꯕꯨ ꯊꯦꯡꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯅꯣ ꯔꯨꯕꯤ ꯍꯥꯏ ꯗꯦꯜꯂꯤꯗ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯀꯨꯏꯗ꯭ꯔꯦ ꯊꯕꯛ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯗꯣꯛꯆꯔꯛꯑꯒꯦ ꯋꯥꯔꯧꯕꯤꯔꯅꯨ ꯃꯌꯥꯝꯗꯁꯨ ꯍꯥꯏꯗꯤ ꯑꯗꯨ ꯇꯧꯔꯒ ꯍꯥꯏꯈꯤꯕꯅꯤꯅꯅꯦ ꯑꯗꯨ ꯃꯇꯝꯗꯣ ꯀꯨꯏꯗ꯭ꯔꯦ ꯉꯥꯏꯃꯤꯟꯅꯒꯗꯕ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝ ꯋꯥ ꯁꯤꯂꯥꯅ ꯅꯩꯈ꯭ꯔꯦ ꯑꯗꯨ ꯃꯊꯪ ꯑꯩ ꯀꯃꯦꯟ ꯄꯥꯔꯛꯀꯦ ꯅꯪ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯂꯇꯥꯒꯤꯅꯦ ꯍꯣꯏꯅꯦ ꯑꯅꯥꯕ ꯃꯤ ꯃꯥꯜꯂꯦꯅ ꯈꯜꯂꯤꯅꯤ ꯑꯁ ꯑꯩꯁꯦ ꯃꯕꯨꯛ ꯃꯄꯥ ꯂꯣꯏ ꯀꯝꯊꯣꯛꯀꯦ ꯃꯉꯛ ꯀꯝꯇ ꯌꯥꯎꯗꯦꯕ ꯑꯩꯅ ꯉꯛꯇꯤ ꯁꯪꯗꯣꯡ ꯖꯥꯡꯉꯦ ꯑꯗꯨꯒ ꯃꯥꯒꯤꯅ ꯃꯉꯛꯀꯁꯦ ꯁꯨꯖꯟꯈꯩ ꯊꯝꯃꯦ ꯆꯐꯨ ꯁꯨꯖꯜꯂ ꯊꯝꯕ ꯏꯌꯥꯡꯒ ꯏꯀꯪ ꯀꯪꯕꯁꯤꯗ ꯃꯌꯥꯝ ꯌꯦꯡ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯅ ꯇꯧꯔꯤꯁꯦ ꯅꯣꯛꯄꯨ ꯅꯣꯛꯁꯜꯂꯦ ꯁꯣꯅꯤꯌꯥꯒꯤ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦꯗꯨꯅꯤ ꯀꯄꯜꯁꯤꯡꯁꯦ ꯃꯁꯛꯇꯤ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯕ ꯍꯥꯏꯔꯣ ꯈꯪꯕꯗꯤ ꯃꯥꯜꯂꯦ ꯍꯥꯏꯔꯣ ꯍꯥꯏꯕꯅꯤ ꯅꯛꯁꯟꯗ꯭ꯔꯗꯤ ꯄꯥꯕꯁꯤ ꯎꯗꯦ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦꯗꯨꯅꯤ ꯀꯄꯜ ꯑꯣꯏꯕꯁꯤꯡꯁꯦ ꯃꯁꯛꯇꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯃꯥꯟꯅꯩ ꯍꯥꯏꯕ ꯍꯥꯏꯅꯕꯅꯤ ꯑꯗꯣ ꯆꯨꯝꯕ ꯃꯥꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯍꯥꯏꯕ ꯀꯄꯜꯁꯤꯡꯁꯦ ꯃꯁꯛ ꯈꯔꯒꯗꯤ ꯃꯥꯟꯅꯩ ꯍꯥꯏꯕꯩ ꯃꯑꯣꯡꯅꯦ ꯃꯥ ꯍꯥꯏꯁꯦ ꯁꯤꯂꯥꯒꯤ ꯈꯨꯅꯣꯛꯁꯤꯗꯤ ꯃꯩ ꯆꯠꯂꯤ ꯀꯅꯥ ꯍꯥꯏꯔꯤꯅꯣ ꯁꯥꯟꯇꯤꯕꯂꯥꯅ ꯑꯩ ꯌꯥꯝ ꯅꯣꯛꯏꯀꯣ ꯁꯤꯗꯤ ꯇ꯭ꯔꯦꯂꯔꯅꯦ ꯃꯥ ꯌꯥꯝ ꯇꯧꯔꯛꯈꯤꯅꯤ ꯈꯔ ꯑꯗꯨꯝ ꯅꯩꯔꯛꯈꯤꯅꯤ ꯃꯥꯏ ꯈꯨꯅꯣꯛꯁꯦ ꯃꯥꯅ ꯅꯣꯛꯄꯩ ꯆꯥꯡꯁꯦ ꯃꯥꯅ ꯅꯠꯇꯦ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯚꯥꯔꯇꯤꯅ ꯑꯃ ꯂꯩꯗꯅ ꯀꯣꯃꯦꯗꯤꯌꯥꯟꯗꯣ नते भारती की अमा कर्णाजुन की करीब कनो साबदो माना कोई नंग हाइनिंगबदो हाइरोने कर्णाजुन ममा साबदो अदुदुगी एक्टिंग दो माना तौबदा अइना नोकपदा का ओइन साउरइबा नंग वारीदो याम नुंगाय तम्मिदो नंग ना अमुक कलर हापो आई इंग्लिश में बनाया है मम्मा पापा तुम लॉलीपॉप बनाओ कैसे कमेंट पाठो कैसे सपना जे के है ना मम्मा लॉलीपॉप बना दो हंदक चाकोबा थोलक तोइरो हैबने चाकोबा जे थोला रोइगे हंदक से थाइदि थोलक तोबो मानदे होजिबो प्लान लेत्रमनिना कुइद्रे अदुना थोलक तो मानद्रे हंदक प्रेमलता की सिला कका से याम कन्ना नाबा माली अनाबा मिदी अचंबा चागदबनी अदुना चंफुट याम पिजौ अखोइदि चंफुट ओरजो दुम चाय ना असी वाली भायगे नहाने आइना हेमब्रा चरावान बदंगा दु खितंग पिकअप तौबा महाफ्रेबको अदा माना ngadi side people letra ba hayo kwane aina maro ma yam pizza na bo honne maje mana maro me anjani ba wam tang hage mana khitang piktak to banga matum haidara tarawa hana ni maje hadi ngaro bu ga yam tani ge hairamine aidi ngaro je khitang yam cha de haina de ba ai sagi wina madi maming khatang ya ro re hairamane hazikti man hinga khre ba ado mai wari je phai singdor ke bo mana ngaro khitang yam de mamai te ai je nga je tare nipan chaiba madi aduga aingonda piktak tawba matum maiduna nga matum je yam chawge chawrabda marbo mu chawrongdra ai khubi bo khan chawde ba ma aingon pirei do aduga ai ka nang na chindu thino nan nang na pirapudu ai khubi mu chawra ne chawde sam khat sabok chawde aduga nga maru go yawradi matung mu yawroi ba maru longthokibda kaino ba thai
ꯑꯗꯨꯒ ꯃꯥꯏꯕ ꯆꯔꯥ ꯋꯥꯟꯕꯅꯤꯅ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯄꯤꯖꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯥꯗꯕ ꯐꯩꯌꯦꯕ ꯆꯥꯗꯝ ꯐꯩꯕ ꯌꯥꯔꯤ ꯌꯥꯈꯣꯡ ꯍꯥꯒꯖꯔ ꯆꯥꯏꯅꯣꯕ ꯌꯥꯔꯤ ꯌꯥꯈꯣꯡ ꯍꯥꯒꯖꯔ ꯇꯣꯛꯄꯗꯨꯗꯤ ꯀꯥꯟꯗꯦꯕ ꯑꯩꯅ ꯌꯥꯝ ꯄꯤꯖꯅꯤꯡꯗꯕ ꯑꯗꯨꯅꯅꯤ ꯑꯗꯨ ꯄꯤꯖꯅꯤꯡꯗ꯭ꯔꯗꯤ ꯍꯥꯞꯄꯛꯀꯅꯣ ꯍꯥꯏꯕ ꯃꯥꯒꯤ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕꯅ ꯍꯥꯞꯄꯛꯑꯦ ꯖꯨ ꯊꯣꯛꯅꯕ ꯋꯥꯁꯛꯅ ꯌꯥꯅꯅꯕ ꯉꯥꯗꯨꯕꯨ ꯃꯥꯔꯕꯣꯟꯃꯨꯛ ꯆꯥꯎꯕ ꯉꯥ ꯃꯇꯨꯝ ꯑꯃ ꯍꯥꯞꯄꯦ ꯑꯩꯅ ꯑꯁꯨꯃꯥꯏꯅ ꯈꯤꯇꯪ ꯈꯤꯇꯪ ꯄꯤꯖꯕꯒꯤꯅꯤ ꯉꯁꯤ ꯃꯥꯏ ꯐꯤꯕꯝꯁꯦ ꯑꯩ ꯕ꯭ꯂꯦꯁꯤꯁꯦ ꯀꯃꯥꯏꯅ ꯑꯗꯨꯗꯤ ꯇꯧꯕꯅꯣ ꯅꯪꯅ ꯉꯥ ꯍꯥꯞꯄꯁꯨ ꯍꯥꯞꯇ꯭ꯔꯁꯨ ꯑꯩꯗꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯏꯗꯨꯗꯤ ꯁꯦ ꯀꯃꯦꯟ ꯑꯃ ꯂꯥꯛꯑꯦ ꯕꯤꯅꯥ ꯌꯨꯝꯅꯥꯝꯒꯤ ꯀꯃꯦꯟ ꯂꯥꯛꯑꯦ ꯁꯤꯂꯥꯒ ꯕ꯭ꯂꯦꯁꯤꯒ ꯁꯝ ꯀꯛꯄꯗ ꯌꯥꯝ ꯄꯛꯆꯩ ꯕ꯭ꯂꯦꯁꯤꯅ ꯃꯩꯇꯩꯂꯣꯟ ꯂꯣꯟꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯐꯖꯅ ꯇꯝꯕꯤꯌꯨ ꯃꯩꯇꯩꯂꯣꯟꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥꯡꯍꯟꯕꯅꯦ ꯑꯗꯩꯗ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯃꯃꯥꯟꯅꯕꯤꯒ ꯍꯦꯟꯅ ꯈꯨꯂꯣꯏꯕꯗꯣ ꯑꯗꯨꯒꯤ ꯍꯤꯟꯗꯤ ꯈꯔ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯍꯥꯏꯗꯤ ꯃꯥ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏ ꯍꯩꯅꯕꯅꯦꯅꯅꯦ ꯃꯩꯇꯩꯂꯣꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯝꯇ ꯑꯇꯣꯞꯄ ꯉꯥꯡꯗꯦꯕ ꯑꯝꯇ ꯉꯥꯡꯗꯦꯕ ꯃꯥ ꯃꯄꯥꯟ ꯆꯠꯂꯀꯥꯟꯗ ꯏꯪꯂꯤꯁ ꯍꯤꯟꯗꯤ ꯃꯥꯏ ꯇꯝꯖꯔꯨꯅꯤ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤ ꯋꯥꯔꯤꯁꯦ ꯗꯤꯌꯔ ꯐ꯭ꯔꯦꯟ ꯍꯥꯏꯕ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯑꯦꯂꯤꯅꯥꯅ ꯅꯣꯛꯁꯜꯂꯛꯑꯦ ꯁꯤꯂꯥ ꯅꯉꯣꯟꯗ ꯅꯪꯒꯤ ꯉꯥ ꯈꯨꯍꯥꯞꯇꯣ ꯑꯗꯨ ꯌꯥꯝ ꯐꯖꯃꯟꯗꯦꯅ ꯃꯊꯪꯗꯗꯤ ꯍꯥꯞꯄꯔꯣꯏꯒꯦ ꯃꯥ ꯃꯌꯥꯡ ꯈꯔ ꯀꯪꯍꯜꯂꯒꯦ ꯌꯥꯔꯦ ꯃꯊꯣꯏ ꯃꯃꯥꯗ ꯌꯥꯝ ꯌꯦꯠꯂꯦꯅ ꯑꯗꯨꯗꯤ ꯑꯩꯅ ꯉꯥꯁꯨ ꯂꯩꯔꯔꯣꯏ ꯆꯥꯗꯅꯕ ꯑꯩ ꯌꯥꯝ ꯆꯥꯒꯜꯂꯦ ꯂꯣꯠꯁꯟꯒꯦ ꯑꯩ ꯅꯪ ꯑꯩ ꯉꯥ ꯆꯥꯗꯅꯕ ꯃꯊꯪꯗꯗꯤ ꯑꯩ ꯉꯥ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯑꯃ ꯂꯥꯛꯑꯦꯁꯦ ꯎꯝ ꯗꯦꯁꯤ ꯐꯪ ꯂꯧꯒꯅꯣ ꯁꯦꯚꯔꯤꯡ ꯑꯦꯚ꯭ꯔꯤ ꯕꯥꯏꯠ ꯍꯥꯏꯔ ꯌꯥꯝ ꯅꯨꯡꯁꯤ ꯀꯀꯥ ꯍꯣꯏ ꯐꯦꯃꯤꯂꯤꯁꯦ ꯊꯦꯡꯛ ꯌꯨ Mama, board bana the दा board. अमु हौरे तो Board bana the board. ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯁꯦ ꯃꯌꯥꯝꯅ ꯕ꯭ꯂꯦꯁꯤ ꯌꯥꯎꯔꯛꯇꯗꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯁꯥꯔꯔꯣꯏ ꯍꯥꯏꯔꯦꯕꯀꯣ ꯑꯗꯣ ꯇꯨꯃꯤꯟꯅ ꯐꯝꯃꯣ ꯆꯒꯠ ꯆꯒꯠ ꯂꯥꯎꯗꯕꯤꯗ ꯅꯪ ꯃꯃꯥꯅ ꯁꯥꯔꯔꯣꯏ ꯍꯥꯏꯁꯦ ꯌꯥꯔꯕꯣ How? ꯀꯩꯅꯣ ꯁꯥꯗꯣꯏꯕ On a plan. ꯑꯦꯔꯣꯄ꯭ꯂꯦꯟ ꯁꯥꯗꯣꯏꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯄꯥꯏꯔꯦ ꯑꯗꯨꯗꯤ Do we? You know what? We. ꯎꯝ ꯑꯩꯈꯣꯏ ꯐꯦꯟ We. Kindergarten. It's fine. ꯀꯩ ꯑꯣꯏꯔꯦ ꯍꯛꯀꯝ ꯆꯟꯈꯠꯂꯛꯏꯁꯤꯅ Oh. ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯅꯔꯒꯦ ꯃꯌꯥꯝꯁꯦ ꯑꯝꯇ ꯍꯪꯉꯨꯁꯦ ꯃꯌꯥꯝ Kaya jam charge. ꯐꯖꯅ ꯅꯨꯡꯁꯤꯅ ꯍꯪꯉꯣ ꯅꯪꯒꯤꯗꯨꯗꯤ ꯈꯟꯅꯍꯧꯕ ꯃꯥꯜꯂꯦ ꯍꯜꯂꯣ Hello, ꯃꯌꯥꯝ ma'am. ꯅꯪꯅ ꯅꯪ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯕ꯭ꯂꯦꯁꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯛꯑꯦ ꯑꯦꯂꯤꯅꯥꯅ Thank you. ꯐꯖꯅ ꯍꯥꯏꯌో Thank you. ꯆꯤꯆꯦꯁꯨ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯣ Tete don't nuksi. ꯍꯌꯦꯡ ꯁꯟꯗꯦꯗ ꯂꯥꯛꯎꯀꯣ Hering for on the nepal. Lobala oh. ꯁꯟꯗꯦꯗ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ 마 ꯄꯣꯠ ꯌꯣꯟꯗꯣꯏꯅꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯁꯟꯗꯦꯗ ꯄꯣꯠ ꯌꯣꯟꯅꯤꯁꯦ ꯃꯥ ꯈꯪꯉꯕꯖꯥꯠꯅꯤ ꯍꯌꯦꯡꯗꯤ ꯃꯊꯪ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯗꯨ ꯁꯤꯂꯥ ꯌꯣꯜꯍꯜꯂꯔꯣꯏ ꯊꯣꯏꯊꯣꯏ ꯑꯣꯏꯅ ꯌꯣꯜꯍꯜꯂꯅꯤ ꯑꯍꯥꯟꯕ ꯌꯣꯟꯕꯗ ꯃꯥꯅꯒ ꯍꯥꯞꯄꯗꯣ ꯅꯪ ꯑꯣꯏꯅ ꯌꯣꯟꯒꯦꯔꯥ ꯃꯃꯥ ꯌꯣꯜꯍꯜꯂꯔꯣꯏꯒꯦꯔꯥ ꯅꯪ ꯑꯣꯏꯅ ꯌꯣꯜꯂꯒꯦꯔꯥ ꯅꯪ ꯍꯩꯒꯗ꯭ꯔꯣ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯃꯥꯏꯅ ꯌꯣꯟꯅꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯃꯑꯣꯡ ꯐꯖꯅ ꯈꯔ ꯊꯥꯞꯇꯣꯛꯑ ꯇꯝꯃꯣ ꯂꯦꯞꯄꯒ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯕ ꯀꯃꯥꯏꯅ ꯌꯦꯟꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯀꯌꯥꯅꯤ ꯍꯥꯏꯗꯣꯏꯕ ꯑꯗꯨꯒ What piano? ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯅ Lupa kya pige? ꯅꯠꯇꯦ ꯃꯤꯅ ꯍꯪꯉꯛꯀꯗꯣꯏꯅꯦ ꯑꯩꯈꯣꯏꯗꯣ ꯀꯌꯥꯗꯤ ꯌꯣꯟꯒꯦ Lupa taluk. ꯇꯔꯨꯛ ꯅꯠꯇꯦꯗ ꯌꯥꯡꯈꯩꯗꯤ ꯌꯣꯟꯕ꯭ꯔꯣ ꯇꯔꯥꯗꯤ yonbro ꯍꯥꯏ ꯅꯠꯇ꯭ꯔꯣ Talukta yale. ꯇꯔꯨꯛꯇ ꯌꯣꯜꯂꯗꯤ ꯐꯔꯛ తాꯅꯤꯗ ꯅꯪꯁꯨ Talukta yale. ꯂꯨꯄꯥ ꯇꯔꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣ What tal? Lupa tala. ꯁꯦꯝꯗꯣꯛꯈ꯭ꯔꯦ Lupa tala. Lupa tala. ꯃꯥꯗꯤ ꯂꯨꯄꯥ ꯇꯔꯥ ꯍꯥꯟꯅ ꯋꯥꯇꯔ ꯇꯔꯥ ꯍꯥꯏꯔꯝꯕꯅꯦꯕ ꯐꯅ ꯀꯨꯏꯅ ꯋꯥꯇꯔ ꯇꯔꯥꯅ ꯆꯦ एलिनागी मैसेज बिनाना मैसेज थारे बिलेटेड हैप्पी बर्थडे ब्लेसी गॉड ब्लेस यू है हैप्पी बर्थडे है Thank you. Thank you 네네 아요 अदगी गीतांजलि अंगोमना हायरे हाय हायरे Hi. हाय Come on. गीतांजलि है गीता में ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯥꯔꯣ एलिनागी मैसेज लाए मरोन का खोरी खोरी नुंसीबना लोइरे है थुई नंग नुंसी है
मसक उद्रे थैंक यू है बदो Thank you. गीतांजलि की अमु मैसेज लाए पोर्ट योन बगी एडवर्टाइजमेंट दी ब्लेसिना बु हेलेने माने माना खरे हेंतोखरे मैं आमदगे माने लोय हेंदोक तो काय दे पोट लगे फजना फम Maganda. बेमा रविया है माने ओपीसी है बे दे हबा Si पैसा नहीं हो आई थी तो पने. सेन सेन खिते पुगे यंसांग योन बगी सेन पाइरिंग दुदा है बा अदुगी पैसादे आई सना सानबगीनेबा अतोप पैसादगी ओइना पुबे यानी अदु सुका काय थोरगे दौने सिला की नासिका खर पाप स्वयं पापम पे सी लेबी ये तौन ममाई है पुलप नप ना Ah. सना ने वो हाइदे को What is? सिजेरगे Abi subi ka sa ba ta? अमर कनानो लंगोई जम सपना से लंगोय जन सपना जे आई मसक से अबे मसे याम नुंगसिये आमसु नुंसी हाइदे एब्ले सिजे Thank you, thank you. थोई थोई न नहीं चले है मैम करी करी मथेन जाना भी रगे अब तक हंगी लाओ कनानो मा अनुभव लाए Mayam. मधुमती संचित साबम हाय हाय ग्रो हेलो हेलो Hi. पादी पादी करी नुमाई जीवा याम जुगो सादी माना ngangai जे मधुमती नंग ने इरी बदु सोइब्र कइनो ज्ञान ताद्रे अमता पाबिरो आनंद हाय हाय रे Hi. हाँ Napatay. Badan si kot da. Napatay. masa yam phajaram dau male madhumti ji ko माना थारी इमोजी न करी न मान थारी जीवा no iba हाँ mayam madhumti je masa yam phajaram dau mandre hone mane i je लांग सोइबो रम बुझे के न natte natte soibu bus mai ine bro हाँ soibu natte bina yumna बिना न करे न सिलागी सना याम थुना साबा ngamba oiro हाय oijarage khitang ai re कई इंजांग चारगे है आनंद sadri चाक चाद्री कहीं खोगे न kang soyam thonge aduga bora hoge bora di Mamay pura holi nga. अदगी मुक सपना की मैसेज लाए अइनसु इचे से हाना खंगदिए वीडियो दा अदुम येंगबा कोना अखोई नुपान हाइरे है mogi nupa je adudi akhoi le kai de gi oram su yare aigi ming je yum da ko ming ni na ko sapna gi nupa se karawai de no akhoi ipam ga nak na bazala nak na ram dong ma हाय le दिन ko नंग खंगो वीडियो है ने haidi aigi yum da sizina ba ming du ne ba अदो मया मरते ब्रश हम तो जर के को हंदकी कनिंगो चकव नुमिचे डीएमसीसी न सिलगा ai sam gi ne दिल्ली की अंबेडकर भवन है जंदेवाला ममांग चाहिए पांथोखिब चप मानब मफम हंदकसु निंगोन चाकौब सिंजगदौरी दिल्ली इचे इचन मैम लेंबीरक्तुना अखोइगी निंगोन चाकौबजे मपुंग फाब ओहेंजे मैम सोइदना लेंबीरओ अदई मथंग कमेंट कई लाए kai sam gi ne ba kai sam oi ra di no bung sai to oi ramani लंगोई जम सपना और कैसामगी ने है पुजे आनंद हरे यामना hawgada इंसांग ने कई इंसांग है के जी ताऊदी kangsoi ओ कांसोय pong wai kangsoi em thonge bora amaga hor गीतांजलि ना इसे आई इसे की फेसबुक की फॉलोअर्स ने है बा oh thank you mama gi Thank God. मधुमती है ने टुडे आई एट ए कैट एंड ए डॉग मधुमती नंग को बिरादी लेती को man ai hayam kalak pa dong na to mayam मधुमती जे कनो तोरग फोन जे मयाम न सुइदना मै कनो पाहिन बरकरम तोरे na de mingju phajai ado kok ti khitang bera lai dong to मथंग जे कनानो अंगाव फई लाइफ चंगबीर कनो मयाम वरो बिबे आदे कइनो
ꯁꯤꯁꯦ ꯕꯣꯏꯆꯥ ꯈꯝꯅꯥꯝ ꯍꯥꯏ ꯃꯥꯜꯂꯦ ꯈꯝꯅꯥꯝ ꯕꯣꯏꯆꯥ ꯇꯥꯃꯣꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯏꯇꯩꯃꯒ ꯆꯍꯤ ꯀꯌꯥ ꯈꯦꯠꯅꯒꯦ ꯀꯌꯥ ꯈꯦꯠꯅꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯤꯔꯣ ꯆꯍꯤ 35 ꯀꯨꯟꯗꯩꯗꯤ ꯍꯦꯜꯍꯟꯕꯤꯔꯛꯀꯅꯨ ꯈꯦꯠꯅꯕꯩ ꯆꯥꯡꯗꯣ ꯑꯩꯅ ꯍꯟꯗꯣꯏꯅꯤꯀꯣ ꯑꯩꯅ ꯁꯝ ꯀꯛꯁꯟꯕꯒꯤꯅꯦ ꯑꯉꯥꯡ ꯁꯥꯔꯤꯅꯦ ꯍꯥꯏꯕꯅꯤ ꯃꯥꯅ ꯑꯩꯅꯗꯤ ꯈꯔ ꯑꯉꯥꯡꯗꯤ ꯃꯥꯜꯂꯝꯅꯤ ꯀꯩꯅꯣ ꯌꯨꯔꯦꯀꯥ ꯑꯩꯈꯣꯏꯖꯝꯅ ꯂꯥꯏꯛ ꯑꯃ ꯊꯥꯖꯤꯜꯂꯦ ꯊꯝꯁꯞ ꯑꯃ ꯃꯌꯥꯝ ꯁꯤꯂꯥꯁꯦ ꯌꯥꯝ ꯑꯍꯟ ꯃꯥꯜꯂꯕꯣ ꯑꯩꯒ ꯆꯍꯤ ꯀꯌꯥꯝ ꯈꯦꯠꯅꯒꯦ ꯍꯪꯉꯛꯏꯁꯤꯕꯣ ꯑꯩꯅ ꯈꯔ ꯑꯉꯥꯡ ꯃꯥꯟꯕꯁꯤꯗ ꯕꯦꯝꯃ ꯔꯕꯤꯌꯥꯒꯤ ꯑꯃꯨꯛꯁꯨ ꯂꯥꯛꯑꯦ ꯌꯦꯟꯁꯥꯡ ꯌꯣꯟꯕꯒꯤ ꯁꯦꯟꯅ ꯃꯒꯨꯟ ꯂꯩꯕꯅꯤ ꯐꯥꯒꯤ ꯇꯧꯅꯤꯗ ꯁꯥꯖꯔꯣ ꯁꯅꯥꯗꯣ ꯆꯥꯛꯀꯧꯕ ꯅꯪꯅꯕ ꯑꯁ ꯑꯩ ꯆꯥꯛꯀꯧꯕꯗ ꯁꯅꯥ ꯁꯤꯔ ꯆꯠꯇꯣꯔꯦ ꯆꯥꯛꯀꯧꯕꯗꯤ ꯅꯪꯒꯗ꯭ꯔꯥ ꯑꯁ ꯆꯥꯛꯀꯧꯕ ꯅꯪꯅꯕ ꯈꯤꯇ ꯍꯋꯥꯏꯖꯥꯔ ꯂꯣꯜꯍꯧꯈꯤꯒꯦ ꯌꯧꯔꯣ ꯂꯪꯒꯣꯏꯖꯝ ꯁꯄꯅꯥꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯅꯠꯇꯦ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤꯅꯦ ꯑꯗꯩ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯅꯪꯒꯤ ꯑꯗꯨꯗꯤ ꯅꯪꯒꯤꯁꯨ ꯃꯨꯛꯕꯥꯡ ꯕ꯭ꯂꯣꯛ ꯑꯃ ꯍꯥꯡꯉꯦ ꯍꯥꯏꯌꯦ ꯑꯩ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯆꯟꯅ ꯅꯣꯡꯃ ꯍꯥꯏꯔꯛꯄꯅꯦ ꯑꯗꯣ ꯅꯪꯒꯤ ꯕ꯭ꯂꯣꯛ ꯃꯃꯤꯡꯗꯣ ꯍꯥꯏꯔꯝꯃꯣ ꯅꯪꯒꯤ ꯃꯃꯤꯡꯁꯤꯗ ꯍꯥꯡꯕ꯭ꯔꯥ ꯀꯥ ꯑꯃꯨ ꯍꯣꯏꯒꯤ ꯀꯩꯅꯣ ꯃꯅꯦ ꯀꯥ ꯑꯃꯨꯒꯤꯅ ꯃꯣꯏ ꯃꯥꯃꯒꯤ ꯃꯆꯥ ꯃꯥꯃꯒꯤ ꯃꯆꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯀꯦ ꯑꯣꯀꯦ ꯅꯪꯒꯤ ꯕ꯭ꯂꯣꯛ ꯍꯥꯡꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯑꯣ ꯑꯗꯒꯤ ꯃꯗꯨꯝꯇꯤꯅ ꯍꯥꯏꯔꯛꯑꯦ ꯅꯣ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯗꯣ ꯃꯥꯏꯗꯣ ꯁꯣꯏꯕꯗꯤ ꯑꯣꯏꯔꯝꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗ ꯍꯟꯖꯟ ꯍꯟꯖꯟ ꯊꯥꯔꯛꯄꯗꯨꯗ ꯑꯩꯁꯨ ꯊꯑꯣꯏꯅ ꯇꯧꯔꯕ꯭ꯔꯥ ꯈꯜꯂꯨꯕꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯣꯏꯈꯤꯕ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯃꯥꯅꯦ ꯍꯥꯏꯗꯤ ꯁꯣꯏꯕ ꯑꯣꯏꯔꯗꯤ ꯁꯣꯏꯕꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃꯗꯁꯨ ꯑꯩꯈꯣꯏꯗꯁꯨ ꯁꯣꯏꯔꯣꯏ ꯍꯥꯏꯕ ꯂꯩꯇꯦꯕꯀꯣ ꯑꯗꯩꯗ ꯁꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯕꯗꯣ ꯑꯩ ꯇꯧꯒꯦ ꯌꯥꯎ ꯇꯧꯕ꯭ꯔꯅ ꯍꯥꯏꯕꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤꯝ ꯈꯟꯗꯦ ꯑꯗꯣꯝꯅꯁꯨ ꯈꯜꯂꯅꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯊꯑꯣꯏꯅ ꯍꯥꯏꯕ꯭ꯔꯥ ꯈꯜꯂꯒ ꯍꯥꯏꯕꯅꯤ ꯌꯦꯡꯉꯣ ꯑꯗꯨ ꯑꯩ ꯕꯣꯔꯣ ꯀꯔꯤꯝ ꯈꯟꯅꯔꯔꯣꯏꯁꯦ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯑꯝꯇ ꯈꯪꯅꯕ ꯅꯠꯇꯕꯅꯤꯅ ꯋꯥꯎ ꯄ꯭ꯔꯤꯌꯥꯔꯤ ꯍꯥꯏꯔꯣ ꯋꯥꯎ ꯄ꯭ꯔꯤꯌꯥꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯍꯥꯏꯔꯣ ꯄꯤꯌꯥꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯒ꯭ꯔꯦꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯕ꯭ꯂꯦꯁꯤ ꯍꯥꯏꯕꯅꯤꯀꯣ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯃꯥ ꯊꯦꯡꯀ꯭ꯌꯨꯗ ꯆꯣꯡꯊꯣꯔꯛꯑꯦ ꯃꯃꯥꯏ ꯌꯨꯔꯦꯀꯥ ꯑꯩꯈꯣꯏꯖꯝ ꯑꯩꯁꯨ ꯇꯤꯟ ꯑꯃ ꯁꯣꯝꯒꯤ ꯂꯩꯔꯦ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯁꯤꯅꯤ ꯃꯥ ꯀꯗꯥꯏꯗꯒꯤꯅꯣ ꯀꯥꯏꯗꯤ ꯆꯪꯉꯛꯏꯅꯣ ꯁꯤꯅ ꯀꯌꯥꯝ ꯆꯣꯡꯉꯦ ꯍꯩꯅꯗꯤꯌꯦ ꯀꯩꯅꯣꯗ ꯌꯥꯎꯔ ꯌꯣꯟꯒꯅꯤ ꯆꯦ ꯆꯥꯡ ꯃꯥꯏ ꯁꯥꯟꯅꯕ ꯄꯨꯁꯤꯜꯂꯛꯄꯗ ꯑꯩ ꯂꯪꯊꯣꯛꯎꯒꯦ ꯀꯅꯥꯅꯣ ꯀꯅꯥꯅꯣꯝꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤ ꯌꯦꯡꯉꯦ ꯑꯗꯨꯗꯤ ꯆꯤꯆꯦ ꯑꯣꯏꯗꯣꯏꯔꯥ ꯀꯅꯥꯅꯣ ꯌꯦꯡꯉꯣ ꯆꯤꯆꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯃꯤꯠ ꯎꯗꯦ ꯑꯩꯅ ꯑꯅꯣꯛꯇ꯭ꯔꯤꯁꯦ ꯃꯤꯠ ꯁꯣꯛꯇꯕ ꯁꯥꯔꯤꯅꯤ ꯃꯤꯠꯁꯦ ꯁꯣꯛꯑꯕꯅꯦꯕ ꯍꯥꯏꯗꯤ ꯕ꯭ꯂꯔ ꯌꯥꯝ ꯆꯠꯂꯦꯕ ꯎꯗꯦꯕ ꯁꯨꯛꯇꯣꯛꯑ ꯌꯦꯡꯉꯕ ꯎꯗꯦ ꯅꯪ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯑꯝꯇ ꯌꯦꯡꯍꯜꯂꯨ ꯃꯁꯤ ꯑꯉꯥꯎꯕꯤ ꯃꯥꯜꯂꯦ ꯂꯣꯏꯈ꯭ꯔꯕꯣ ꯄꯥꯕ ꯂꯣꯏ ꯄꯥꯔꯕꯣ ꯄꯜꯂ ꯌꯨꯔꯦꯀꯥꯒꯤꯁꯦ ꯄꯥꯔꯕꯣ ꯑꯩꯁꯨ ꯁꯣꯝꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯨꯔꯦꯀꯥ ꯑꯅꯟꯅ ꯊꯝꯁꯞ ꯄꯤꯁꯜꯂꯛꯑꯦ ꯈꯨꯃꯟ ꯕꯣꯏꯆꯥ ꯍꯥꯏꯔꯣ ꯈꯨꯃꯟ ꯕꯣꯏꯆꯥꯅ ꯇꯥꯃꯣꯁꯦ ꯀꯔꯤ ꯂꯝꯗꯩꯅꯣ ꯌꯥꯝꯅ ꯆꯝꯃꯦ ꯑꯩꯈꯣꯏ ꯑꯆꯝꯕ ꯃꯐꯝꯗꯩꯅꯦ ꯑꯆꯝꯕ ꯃꯐꯝ ꯑꯣꯏꯕꯒꯤꯅꯦ ꯌꯥꯝ ꯆꯝꯃꯤꯁꯦ ꯁꯤꯂꯥꯅ ꯈꯔ ꯌꯥꯛꯄꯅꯦ ꯃꯥꯅ ꯑꯌꯥꯛꯄ ꯑꯗꯨꯅ ꯃꯐꯝꯗꯩ ꯑꯣꯏꯕꯒꯤ ꯁꯝ ꯀꯛꯏꯁꯦ ꯑꯩꯅ ꯑꯩ ꯈꯔ ꯄꯨꯝꯕꯣꯛ ꯌꯥꯛꯄꯒꯤ ꯁꯤꯐꯥꯏꯗꯩꯅꯦ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯀꯩꯔꯥ ꯍꯥꯏꯔꯣ ꯑꯦꯗꯚꯥꯟꯁ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯁꯦꯝ ꯇꯨ ꯌꯨ ꯁꯤ ꯀꯩꯔꯥꯁꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄꯅꯦ ꯆꯪꯉꯛꯄꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯑꯃꯨꯛꯁꯨ ꯐꯥꯎꯖꯤꯜꯂꯛꯇꯣꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤ ꯅꯠꯇꯦ ꯃꯉꯣꯟꯗ ꯌꯥꯏꯐ ꯑꯣ ꯄꯥꯎꯖꯦꯜ ꯁꯤꯅ ꯄꯤꯒꯦ ꯑꯩꯈꯣꯏꯒꯤ ꯇꯧꯅꯦ ꯕ꯭ꯂꯣꯛ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯌꯥꯝ ꯅꯥꯗ ꯌꯦꯛꯇꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯆꯠꯄꯤꯌꯨ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯃꯌꯥꯝ ꯆꯠꯄꯤꯌꯨ ꯑꯗꯣ ꯏꯕꯨꯡ ꯀꯩꯅꯣ ꯌꯥꯝ ꯏꯄ꯭ꯋꯥ ꯃꯌꯥꯝꯒ ꯄꯨꯗꯕꯤꯗ ꯍꯔꯥꯎꯅ ꯄꯣꯠ ꯆꯩ ꯌꯥꯝ ꯄꯨꯗꯕꯤꯗ ꯆꯠꯄꯤꯌꯨꯀꯣ ꯃꯌꯥꯝ ꯑꯩꯁꯨ ꯌꯥꯝ ꯄꯨꯔꯣꯏ ꯑꯩꯗꯤ ꯀꯣꯝꯄꯥꯛ ꯑꯝꯇ ꯆꯟꯕ ꯈꯛꯇꯪ ꯄꯨꯒꯅꯤ ꯑꯔꯩꯕꯅ ꯄꯨꯔꯁꯨ ꯂꯩꯇꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯄꯨꯔꯣꯏꯁꯤ ꯑꯔꯩꯕ ꯁꯥꯔ ꯄꯨꯕꯗꯣ ꯌꯥꯝ ꯐꯠꯇꯦ ꯌꯥꯝ ꯂꯩꯔ ꯄꯨꯈꯤꯕꯗꯨꯗꯤ ꯃꯣꯏꯗꯤ ꯋꯥꯔꯝꯃꯣꯏ ꯂꯩꯇꯅ ꯑꯔꯩꯕꯗꯧꯅ ꯇꯧꯕ ꯀꯥꯡꯕꯨꯁꯤ ꯌꯥꯝ ꯋꯥꯗꯣꯏꯅꯦ ꯑꯗꯨꯅ ꯂꯩꯇꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ
ꯑꯔꯩꯕꯗꯨꯗꯗꯤ ꯄꯨꯔꯨꯅꯨ ꯍꯥꯏꯕꯗꯤ ꯌꯥꯔꯛꯇꯕꯁꯨ ꯌꯥꯏꯕ ꯏꯟꯈꯠꯂꯣ ꯃꯌꯥꯝ ꯌꯥꯎꯔꯦ ꯀꯩꯔꯥꯒꯤꯁꯦ ꯄꯥꯔꯦ ꯌꯨꯔꯦꯀꯥꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯦꯁꯦꯖ ꯆꯠꯕꯤꯗ꯭ꯔꯦ ꯀꯛꯈ꯭ꯔꯦ ꯀꯩꯅꯣ ꯀꯛꯈ꯭ꯔꯦ ꯒꯤꯇꯥꯟꯖꯂꯤꯅ ꯕ꯭ꯂꯦꯁꯤꯁꯦ ꯃꯥꯏ ꯃꯤꯡ ꯄꯜꯂꯛꯄꯒ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯅ ꯍꯦꯛꯇ ꯃꯥ ꯍꯥꯏꯔꯛꯑꯦ ꯅꯨꯡꯁꯤꯕꯨ ꯍꯥꯏꯔꯗꯤ ꯃꯥ ꯊꯦꯡꯀ꯭ꯌꯨꯗꯅꯦ ꯃꯥ ꯍꯥꯏꯗꯣꯏꯁꯦ ꯑꯔꯦꯝ ꯃꯉꯥꯡꯅ ꯗꯦꯜꯂꯤ ꯀꯔꯝꯕ ꯖꯒꯥꯗ ꯂꯩꯔꯤꯅꯣ ꯕ꯭ꯂꯦꯁꯤ ꯍꯣꯏꯁꯦ ꯑꯩꯈꯣꯏꯁꯦ ꯗꯦꯜꯂꯤ ꯁꯥꯎꯠ ꯍꯥꯏꯔꯒꯁꯨ ꯁꯥꯎꯠ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯒꯤ ꯑꯥꯏ ꯑꯦꯟ ꯑꯦ ꯃꯥꯔꯀꯦꯠ ꯀꯦ ꯃꯅꯥꯛꯇ ꯑꯩ ꯁꯥꯎ ꯗꯦꯜꯂꯤ ꯈꯤꯇꯪ ꯁꯦꯟꯇꯔꯒꯤ ꯃꯌꯥꯅꯦ ꯑꯗꯨꯝ ꯁꯥꯎꯠ ꯈꯔ ꯆꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯎꯠꯀꯤ ꯍꯧꯔꯛꯐꯝ Mama. ꯕꯤꯅꯥ ꯕꯤꯅꯥ ꯌꯨꯝꯅꯥꯝꯅ ꯕ꯭ꯂꯦꯁꯤꯅ ꯃꯩ ꯇꯥꯔꯦ ꯍꯥꯏꯔꯦ ꯄꯨꯖꯥꯁꯨ ꯃꯩ ꯆꯪꯉꯦ ꯇꯥꯔꯦ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯍꯜꯂꯣ ꯍꯥꯏꯈ꯭ꯔꯣ ꯄꯨꯖꯥ ꯍꯜꯂꯣ Hello. ꯌꯨꯔꯦꯀꯥꯅ ꯋꯦꯜꯀꯝ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ Thank you. ꯑꯗꯨꯒ ꯃꯁꯛꯇꯤ ꯎꯗꯦ ꯑꯔꯥꯝꯕꯝ ꯁꯣꯐꯤꯌꯥꯁꯦ ꯍꯧꯖꯤꯛ ꯆꯪꯉꯛꯄ ꯃꯥꯜꯂꯦꯀꯣ ꯎꯝ ꯏꯆꯦ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕꯗ ꯂꯣꯏꯅ ꯅꯨꯡꯁꯤ ꯁꯤꯝꯄꯜ ꯐꯦꯃꯤꯂꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏ ꯑꯗꯨꯅ ꯁꯤꯝꯄꯜ ꯐꯦꯃꯤꯂꯤ ꯑꯣꯏꯔꯦ ꯑꯩꯅ ꯈꯔ ꯃꯥ ꯌꯥꯛꯅꯤꯡꯉꯁꯨ ꯎꯄꯥꯏ ꯄꯥꯝꯗ ꯂꯩꯇꯦ ꯄꯥꯝꯗ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯤ ꯅꯨꯄꯤꯗꯤ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯤꯗꯅ ꯑꯗꯨꯅ ꯏꯟꯗ ꯌꯥꯗ ꯏꯜꯂꯤꯅꯦ ꯑꯩꯁꯦ ꯄꯥꯝꯗ ꯄꯥꯝꯗ ꯑꯩ ꯎꯕꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯤꯝꯄꯜꯅꯦ ꯑꯗꯨꯝ ꯍꯥꯏꯔꯛꯏꯗ ꯅꯪ ꯋꯥꯍꯩꯗ ꯄꯨꯡꯍꯥꯏ ꯍꯥꯏꯕꯩ ꯋꯥꯅꯤ ꯍꯦꯟꯖꯟꯒꯅꯨ ꯅꯪꯅ ꯈꯔ ꯍꯦꯟꯖꯟꯕꯩ ꯋꯥꯅꯤ ꯑꯩꯉꯣꯟꯗ ꯃꯣꯃꯤꯇꯥ ꯆꯪꯉꯛꯑꯦ ꯍꯦꯜꯂꯣ ꯍꯥꯏꯔꯛꯑꯣ Hello. ꯍꯦꯜꯂꯣ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯔꯦ ꯃꯥꯏꯁꯦ ALKDN ꯁꯤꯂꯥ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯅꯣ ꯀꯩ ꯂꯣꯡꯐꯣꯡ ꯍꯥꯏꯔꯣ ꯈꯪꯗ꯭ꯔꯦ ꯁꯣꯔꯠꯁꯦ Mama cry. ꯃꯤꯡꯁꯤꯃꯗꯤ ꯈꯪꯉꯕ ꯄꯨꯖꯥꯒꯤ ꯃꯦꯁꯦꯖ ꯑꯃꯁꯨ ꯂꯥꯛꯑꯦ ꯗꯦꯁꯤ ꯅꯪ ꯃꯁꯛ ꯌꯥꯝ ꯕ꯭ꯂꯦꯁꯤ ꯐꯖꯩ ꯍꯥꯏꯔꯦ ꯕꯦꯕꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯛꯑꯦ ꯗꯦꯁꯤꯒꯤ ꯃꯄꯥꯅ I ꯗꯦꯁꯤꯁꯦ love ꯃꯁꯛ you. ꯊꯤꯅ ꯍꯥꯏꯕ I love you. Hello. ꯈꯗ꯭ꯔꯛꯇꯤ ꯍꯩꯔꯦ ꯃꯥꯁꯨ Hey there. Hey. ꯍꯤꯗ꯭ꯔꯣꯝ ꯊꯣꯏꯕꯤ. ꯅꯦꯅꯦ ꯃꯣꯃꯤꯇꯥꯅ ꯕꯦꯂꯦꯁꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ Thank you. ꯀꯩ ꯍꯥꯏꯅꯣ ꯔꯣꯕ꯭ꯂꯣꯛꯁ ꯍꯥꯏꯔ ꯍꯥꯏ ꯔꯣꯕ꯭ꯂꯣꯛꯁ ꯍꯨꯏꯗ꯭ꯔꯣꯝ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯀꯀꯥ ꯀꯧꯔꯤꯁꯦ ꯁꯤꯂꯥꯅ ꯑꯩꯅ ꯈꯔ ꯑꯉꯥꯡ ꯃꯥꯟꯕꯗꯨꯗ ꯏꯕꯥꯅꯤ ꯂꯦꯡꯒꯥ ꯃꯥꯟꯅꯕ ꯀꯀꯥ ꯑꯣꯏꯅ ꯀꯧꯔꯤꯅꯤ ꯀꯀꯥ ꯀꯧꯔꯤꯁꯦ ꯃꯣꯏ ꯃꯌꯨꯝꯗ ꯀꯀꯥ ꯉꯥꯛꯇ ꯀꯧꯕ ꯑꯗꯩꯗ ꯑꯗꯨꯝ ꯀꯀꯥ ꯀꯧꯈ꯭ꯔꯕ ꯑꯗꯨꯗꯨꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯀꯣꯟꯗ ꯑꯩꯁꯦ ꯃꯌꯥꯝꯒꯤ ꯀꯀꯥ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯣꯃꯤꯇꯥꯒꯤ 9 ꯂꯥꯏꯛ ꯗꯟ ꯍꯥꯏꯕ ꯉꯁꯥꯏꯗꯣ ꯑꯣ ꯇꯥꯏꯞ ꯇꯧꯕꯗ ꯁꯣꯏꯔꯤꯅꯦ ꯍꯥꯏꯅꯦ ꯍꯥꯏꯕ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤꯁꯨꯅꯦ ꯇꯥꯏꯞ ꯇꯧꯕꯗ ꯅꯣꯡꯃ ꯃꯥꯒꯤ ꯀꯩꯅꯣ ꯂꯥꯏꯐꯇ ꯑꯩꯁꯨ ꯃꯣꯏ ꯁꯥꯏꯅ ꯄꯥꯊꯣꯔꯛꯄꯗ ꯑꯩꯅ ꯁꯣꯏꯔꯤꯅꯦꯅ ꯍꯥꯏꯕꯅꯦ ꯍꯥꯏꯗꯤ ꯗꯤꯛꯁꯅꯥꯔꯤ ꯑꯣꯟ ꯍꯥꯏꯗꯤ ꯇꯧꯕꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯍꯩꯗꯒ ꯍꯦꯛꯇ ꯆꯠꯄ ꯌꯥꯎꯕꯅꯦꯕ ꯎꯝ. ꯁꯝꯕꯗ ꯕꯤꯅꯥꯒꯤ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯁꯥꯎꯠ ꯗꯦꯜꯂꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯦ ꯂꯩꯔꯤꯗꯣ ꯍꯥꯏꯔꯛꯑꯦ ꯃꯐꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯆꯞ ꯆꯥꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯃꯤꯇꯥ ꯅꯣꯏꯒꯤ ꯁꯧꯒ꯭ꯔꯤꯗꯨꯗꯤ ꯑꯗꯨꯝ ꯐꯔꯤꯗꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯁꯤꯂꯣ ꯁꯧꯒ꯭ꯔꯤꯒ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕ ꯈꯛꯇ ꯉꯥꯏꯔꯦ ꯁꯤꯂꯣ ꯁꯧꯒ꯭ꯔꯤꯁꯤꯁꯨ ꯆꯥꯃꯟꯗꯅ ꯍꯦꯛꯅꯤꯡꯉꯥꯏꯒ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯁ ꯕ꯭ꯔꯤꯟꯖꯜ ꯈꯨꯄꯥꯟꯗꯣ ꯃꯣꯏꯗꯤ ꯇꯦꯅꯋꯥꯡꯕꯤꯒ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯀꯀꯥ ꯃꯣꯃꯤꯇꯥ ꯍꯣꯏꯒꯤ ꯑꯩ ꯌꯥꯝ ꯀꯜꯂꯛꯑꯦ ꯍꯥꯏꯕ ꯇꯦꯅꯋꯥꯡꯕꯤꯁꯤꯃꯗꯤ ꯃꯣꯃꯤꯇꯥ ꯍꯣꯏ ꯆꯠꯂ ꯇꯦꯅꯧꯋꯥꯟꯕꯤ ꯐꯨꯔꯁꯦ ꯊꯥꯡꯉ ꯄꯣꯔꯒ ꯂꯣꯏꯔꯦ ꯇꯦꯅꯋꯥꯡꯕꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯍꯧ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯀꯣꯏꯕ ꯂꯥꯛꯏꯅꯦ ꯍꯥꯏꯔꯒ ꯕꯦꯒꯇ ꯌꯦꯞꯄ ꯄꯣꯔꯒ ꯂꯣꯏꯔꯦ ꯑꯦꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯔꯣ ꯑꯜꯕꯔꯠ ꯍꯥꯏ ꯆꯦꯆꯦ ꯍꯥꯏ ꯕ꯭ꯔꯗꯔ ꯑꯩꯗꯤ ꯅꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤ ꯅ ꯐꯥꯔꯁ ꯂꯥꯏꯞꯅꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯕꯨ ꯅꯣꯏꯅꯤꯕꯨ ꯍꯥꯏ ꯑꯩꯈꯣꯏ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯉꯦ ꯂꯥꯏꯚ ꯂꯣꯏꯔꯒ ꯆꯥꯔꯒꯦ ꯃꯌꯥꯝꯗ ꯕꯤꯟꯁꯇꯣ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯗꯨꯒ ꯕꯣꯔꯥꯒꯤ ꯊꯤꯠꯂ ꯊꯝꯃꯝꯃꯦ ꯕꯣꯔꯥ ꯑꯃ ꯍꯧꯔꯅꯤ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯅꯤ ꯋꯥ ꯏꯟꯖꯥꯡ ꯃꯊꯦꯜ ꯃꯌꯥꯝꯗ ꯆꯥꯛ ꯆꯪꯕ ꯍꯤꯟꯖꯥꯡꯅꯦ ꯂꯥꯏꯐꯇ ꯈꯔ ꯌꯥꯝ ꯋꯥꯔꯤ ꯐꯨꯊꯔꯒꯦ ꯑꯗꯨꯒ ꯆꯥꯛ ꯌꯥꯝ ꯃꯊꯦꯜꯗꯤ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯆꯥꯊꯔꯒꯦ ꯀꯥꯡꯁꯣꯏ ꯑꯃ ꯑꯩ ꯃꯊꯦꯜ ꯌꯥꯝ ꯆꯥꯔꯒ ꯆꯥꯛ ꯆꯥꯕ ꯇꯜꯂꯦ ꯆꯥꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦꯗ ꯑꯗꯨꯒ ꯌꯥꯝ
ꯃꯊꯪꯒꯤꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯣꯃꯤꯇꯥ. ꯃꯣꯃꯤꯇꯥꯒꯤ ꯉꯁꯤ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯍꯋꯥꯏꯖꯥꯔ ꯆꯥꯅꯤꯡꯉꯦ ꯆꯒꯦꯝ ꯄꯣꯝꯕ ꯂꯥꯞꯅ ꯁꯨꯝ ꯉꯥꯎꯔꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅꯦ ꯅꯛꯑꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯈꯣꯏꯅ ꯃꯣꯃꯤꯇꯥ. ꯍꯋꯥꯏꯖꯥꯔ ꯄꯨꯊꯣꯔꯛꯑꯕ ꯑꯗꯒꯤ ꯅꯪꯅ ꯇꯦꯅꯧ ꯃꯥꯟꯕꯤ ꯄꯨꯊꯣꯔꯛꯑꯕ ꯆꯥꯃꯤꯟꯅꯔꯗꯤ ꯍꯥꯎꯔꯅꯤꯗ ꯃꯥꯅꯦ ꯇꯦꯅꯋꯥꯝꯕꯤ ꯌꯥꯝ ꯄꯥꯜꯂꯝꯃꯅꯤ ꯍꯥꯏꯕ ꯃꯣꯏꯒꯤ. ꯑꯦꯜꯕꯔꯠꯀꯤ ꯀꯩꯅꯣ ꯕ꯭ꯔꯗꯔꯕꯨ ꯃꯅꯤꯄꯨꯔꯤꯔꯣ ꯑꯧ ꯃꯥꯅꯦ ꯑꯩ ꯃꯩꯇꯩꯅꯦ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯃꯩꯇꯩꯅꯦ. ꯃꯅꯤꯄꯨꯔꯤꯅꯦ ꯑꯩ ꯃꯅꯤꯄꯨꯔꯤꯅꯦ ꯃꯣꯃꯤꯇꯥꯒꯤꯁꯨ ꯂꯥꯛꯑꯦ. ꯍꯣꯏ ꯁꯧꯒ꯭ꯔꯤꯗꯤ ꯄꯦꯟꯅ ꯆꯥꯔꯦ ꯇꯦꯅꯋꯥꯝꯕꯤ. ꯂꯥꯛꯑꯣ ꯍꯥꯏꯔꯤꯌꯦ ꯇꯦꯅꯧ ꯃꯥꯟꯕꯤ ꯐꯨꯛꯈ꯭ꯔꯣꯌꯦ ꯇꯨꯃꯤꯟꯅ ꯐꯨꯛꯈ꯭ꯔꯣꯌꯦ. ꯑꯣ ꯐꯨꯛꯇꯤ ꯐꯨꯛꯑꯣꯏ ꯍꯦꯛꯑꯒ ꯂꯣꯏ ꯆꯠꯈꯤꯗꯣꯏꯅꯦ. ꯍꯦꯛꯄꯗꯤ ꯀꯥꯟꯅꯗꯦ ꯄꯥꯝꯕꯤ ꯑꯣꯏ ꯄꯣꯔꯛꯀꯗꯧꯅꯦ. ꯁꯤꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯠꯇꯣꯛꯄ ꯃꯣꯏ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯁꯨꯡꯍꯤꯡ ꯍꯤꯡꯕ ꯌꯥꯗꯦꯕ ꯍꯤꯡꯉꯣ ꯌꯥꯗꯦꯕ ꯃꯄꯥꯟ ꯁꯥꯔꯝꯗꯥꯏꯗ ꯑꯗꯨꯝ. ꯑꯦꯟ ꯍꯥꯏꯅ ꯍꯥꯏ ꯃꯥꯏꯁꯦ ꯃꯃꯤꯡ ꯃꯊꯪ ꯌꯥꯎꯗꯦ. ꯁꯟꯗꯦꯁꯨ. ꯃꯊꯪ ꯁꯟꯗꯦꯁꯨ ꯂꯥꯛꯇꯣꯏꯔꯣ ꯏꯌꯥꯝꯕ ꯏꯆꯦ ꯑꯥꯎ ꯂꯥꯛꯇꯣꯏꯅꯦ ꯂꯥꯛꯇꯣꯏꯅꯦ. ꯄꯨꯡ 6:30. ꯄꯨꯡ 6:30ꯗ ꯊꯣꯛꯂꯛꯀꯅꯤ. ꯎꯝ ꯃꯊꯪꯒꯤꯗꯤ ꯍꯋꯥꯏꯖꯥꯔꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯨ ꯊꯥꯐꯝꯁꯨ ꯄꯥꯛꯅ ꯑꯇꯩ ꯌꯦꯟꯖꯥꯡꯗꯤ ꯂꯩꯇꯕꯅꯤꯅꯀꯣ. ꯌꯥꯎꯔꯛꯑꯔꯣꯏ ꯃꯊꯪꯗꯗꯤ ꯍꯋꯥꯏꯖꯥꯔ ꯈꯛ ꯍꯋꯥꯏꯖꯥꯔ ꯄꯨꯊꯣꯔꯛꯀꯅꯤ. ꯈꯛꯇꯪꯅꯦ. ꯇꯦꯅꯋꯥꯝꯕꯤ. ꯃꯣꯃꯤꯇꯥꯅ ꯇꯦꯅꯋꯥꯟꯕꯤ ꯑꯁ ꯈꯨꯛꯄꯥꯟ ꯑꯃꯅꯤ. ꯑꯩ ꯆꯥꯛꯑꯦꯍꯦ ꯑꯩ ꯅꯍꯥꯟ ꯅꯣꯏꯒꯤ ꯀꯅꯥꯅꯣꯝ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯅꯣꯏ ꯏꯆꯦꯔ ꯀꯩꯅꯣꯝ ꯂꯥꯛꯈꯤꯕꯗꯣ ꯑꯗꯣ ꯇꯦꯅꯋꯥꯝꯕꯤꯒ ꯍꯦꯛꯄꯗꯣ ꯑꯁ ꯑꯩ ꯇꯦꯅꯋꯥꯝꯕꯤꯁꯦ ꯌꯥꯝ ꯀꯜꯂꯛꯑꯦ ꯍꯥꯏꯕ. ꯑꯁ ꯃꯣꯏ ꯆꯥꯛ ꯆꯥꯕꯗ ꯇꯦꯅꯧꯋꯥꯟꯕꯤꯗꯣ ꯐꯖꯗ꯭ꯔꯥ ꯑꯗꯣ ꯑꯩꯗꯤ ꯉꯥꯗꯣ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦꯕ. ꯉꯥ ꯌꯥꯎꯗꯕꯅꯦ ꯑꯗꯨ ꯅꯨꯃꯤꯠꯀꯤ ꯏꯟꯖꯥꯡꯗꯣ. ꯉꯥ ꯌꯥꯎꯗꯕ ꯑꯩꯁꯤꯅ ꯑꯩꯅ ꯎꯗꯕꯗꯔ ꯀꯩꯅꯣ ꯉꯥ ꯌꯥꯎꯗꯕ ꯃꯥꯜꯂꯤꯀꯣ ꯃꯣꯃꯤꯇꯥ. ꯑꯈꯪꯕ ꯁꯥꯔ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯩ ꯑꯣꯏꯅ ꯆꯣꯞꯄꯦ. ꯀꯩꯅꯣꯅꯦ ꯁꯦꯟꯄꯥꯏ ꯍꯥꯏꯔ ꯃꯅꯤꯄꯨꯔ ꯀꯔꯝꯕ ꯃꯐꯝꯗꯒꯤꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯄꯣꯝꯅꯣꯛ ꯁꯤꯐꯥꯏꯗꯒꯤꯅꯦ. ꯑꯗꯨꯒ ꯑꯥ. ꯃꯣꯃꯤꯇꯥꯅ ꯍꯣꯏ ꯑꯩꯈꯣꯏ ꯏꯆꯦꯅꯦ. ꯑꯗꯨꯒ ꯌꯨꯜꯃꯤꯋꯣꯟ ꯑꯌꯨꯜ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯍꯥꯏꯈ꯭ꯔꯣ ꯕ꯭ꯂꯦꯁꯤ ꯍꯥꯏ ꯕ꯭ꯂꯦꯁꯤ. ꯍꯥꯏꯌꯨ ꯂꯥꯛꯑꯣ. ꯍꯣꯏ ꯉꯥ ꯌꯥꯎꯗꯦ ꯑꯗꯨꯅꯦꯕ ꯑꯩ ꯃꯨꯟꯅ ꯌꯦꯡꯈꯤꯕ ꯑꯗꯨꯒꯤꯗꯣ. ꯑꯩꯗꯤ ꯉꯥꯗꯣ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯨꯔꯒ ꯃꯣꯃꯤꯇꯥ ꯅꯪꯅ ꯏꯆꯣꯞ ꯆꯣꯞꯍꯜꯂꯦꯗ ꯉꯥ ꯌꯥꯎꯔꯝꯗꯗꯅ. ꯑꯩꯗꯤ ꯑꯁꯦꯡꯕꯩ ꯚꯤꯗꯤꯑꯣ ꯌꯦꯡꯍꯧꯗꯦꯕ ꯑꯗꯣ ꯉꯥ ꯌꯥꯎꯔꯝꯅꯤ ꯈꯜꯂꯒ ꯍꯥꯏꯕꯅꯦꯕ ꯏꯆꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯕꯗꯨꯗ. ꯅꯍꯥꯟ ꯅꯣꯡꯃ ꯀꯔꯤ ꯗꯥꯜ ꯀꯔꯤꯅꯣꯝ ꯍꯥꯏꯕ ꯗꯥꯜ ꯃꯈꯤ ꯍꯥꯏꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯃꯈꯅꯤ ꯈꯪꯗꯦ ꯃꯇꯨꯝ ꯃꯇꯨꯝ ꯑꯃ ꯌꯥꯎꯏ ꯀꯔꯤꯅꯣ ꯑꯗꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯗꯥꯜ ꯑꯩꯅ ꯑꯗꯨꯝ ꯆꯤꯡꯁꯤꯜꯂꯒ ꯑꯗꯨꯝ ꯌꯦꯡꯕ ꯑꯁꯤ ꯀꯥꯏꯗ ꯍꯥꯞꯄ ꯆꯥꯔꯤꯅꯣꯁꯦ ꯁꯨꯝ ꯗꯥꯜꯗꯨꯗ ꯍꯥꯞꯄꯁꯨ ꯃꯥꯟꯗꯦꯕꯀꯣ ꯇꯣꯉꯥꯟꯅ ꯊꯝꯕ ꯃꯥꯜꯂꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯕꯤꯅꯥꯒꯤ ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯂꯥꯛꯑꯦ. ꯗꯥꯜ ꯕꯥꯇꯤ ꯍꯥꯏꯕ ꯗꯥꯜ ꯕꯥꯇꯤ ꯍꯥꯏꯕ. ꯗꯦꯜꯂꯤꯗ ꯐ꯭ꯔꯦꯁ ꯍꯋꯥꯏꯖꯥꯔ ꯑꯦꯟ ꯌꯦꯟꯗꯦꯝ ꯐꯪꯍꯟꯕꯤꯕꯒꯤ ꯊꯝꯁ ꯑꯞ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ. ꯑꯗꯨꯒ ꯗꯥꯜ ꯕꯥꯇꯤ ꯕꯥꯇꯤꯅꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯀꯀꯥ. ꯇꯥꯗꯤ ꯌꯥꯝ ꯇꯥꯔꯦ ꯑꯩ ꯑꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩ ꯃꯥꯅ ꯃꯇꯨꯝ ꯎꯔꯝꯕꯁꯨ ꯃꯇꯨꯝ ꯌꯥꯏ ꯍꯥꯏꯕ. ꯇꯧꯋꯦꯕꯀꯣ ꯑꯗ ꯑꯩ ꯐꯅ ꯀꯟꯅꯗꯤ ꯌꯦꯡꯕꯅꯦ ꯑꯗꯨ ꯀꯃꯥꯏꯅꯅꯣ ꯑꯗꯨꯝ ꯈꯪꯗ꯭ꯔꯦ. ꯌꯨꯃꯤꯋꯟ ꯍꯥꯏꯔꯛꯑꯦ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯊꯦꯡꯀ꯭ꯌꯨ. ꯁꯤꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯈ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯈ꯭ꯔꯣ. Thank you. ꯁꯦꯟꯄꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯩ ꯀꯁꯥꯔꯗꯒꯤꯅꯤ. ꯑꯣ ꯀꯁꯥꯔꯗꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯔꯔꯣꯏ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯅꯤꯡꯕ. ꯄꯥꯝꯖꯕ ꯍꯥꯏꯗꯤ Thank you. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯗ꯭ꯔꯤꯝ ꯁꯥꯒꯠꯆꯔꯛꯄ ꯃꯐꯝꯅꯦ ꯀꯁꯥꯔꯁꯦ. ꯏꯅꯛꯇꯤ ꯅꯛꯄ ꯑꯗꯣ ꯉꯁꯤꯐꯥꯎꯗꯤ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯤꯕ ꯄꯤꯛꯉꯩꯗꯒꯤ ꯌꯥꯝꯅ ꯆꯠꯅꯤꯡꯅ ꯂꯩꯕ ꯃꯐꯝꯅꯦ ꯀꯁꯥꯔꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯊꯃꯣꯏꯒ ꯌꯥꯝ ꯅꯛꯅꯖꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯅꯣꯡꯃꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯇꯟꯖꯥ ꯐꯪꯉꯒꯗꯤ ꯑꯩꯈꯣই ꯃꯌꯥꯝ ꯎꯅꯁꯦ ꯀꯁꯥꯔꯗꯁꯨ. ꯈꯨꯃꯟ ꯏꯗꯤꯠ ꯀ꯭ꯔꯤꯌꯦꯇꯔꯅ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯈꯨꯃꯟ ꯍꯥꯏ ꯈꯨꯃꯟ. Hi, Kun. ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯣꯃꯤꯇꯥꯒꯤ ꯈꯨꯃꯟ ꯏꯗꯤꯠꯁꯦ ꯅꯍꯥꯟꯃꯨꯛ ꯀꯩꯅꯣ ꯇꯧꯕꯗꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯦꯇꯔ ꯑꯣꯏꯕꯤꯕꯗꯣ. ꯈꯪꯗꯦ ꯀꯥꯎꯔꯦ. ꯑꯩꯁꯦ ꯅꯍꯥꯟꯃꯨꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯇꯧꯕꯗ ꯃꯣꯗꯔꯦꯇꯔ ꯑꯣꯏꯕꯤꯕꯗꯣ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯈꯨꯃꯟꯁꯦ. ꯑꯣꯏꯔꯝꯃꯣꯏ ꯃꯥꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ. ꯀꯣ ꯃꯣꯃꯤꯇꯥꯒꯤꯁꯦ ꯑꯝꯇ ꯄꯥꯏꯔꯛꯑꯣ ꯑꯩ ꯅꯣꯡꯃ ꯑꯩ ꯅꯣꯡꯃ ꯆꯥꯔꯛꯀꯦ ꯁꯤꯂꯥꯒꯤ ꯈꯜꯂꯒ ꯗꯥꯜ ꯕꯥꯇꯤꯗꯣ ꯐꯖꯅ ꯊꯥꯔꯛꯑꯣ. ꯊꯣꯡꯉꯒ ꯃꯥꯏ ꯃꯑꯣꯡꯗꯣ ꯑꯝꯇ ꯁꯤꯂꯥꯗ ꯎꯠꯂꯛꯎꯁꯦ. Mama. ꯆꯦ ꯋꯥꯏꯈꯨ ꯈꯨꯃꯟ ꯏꯗꯤꯠ ꯀ꯭ꯔꯤꯌꯦꯇꯔꯅ ꯆꯦ ꯋꯥꯏꯈꯨ ꯑꯣꯏꯌꯦ. ꯀꯅꯥ ꯑꯩ ꯀꯔꯤ ꯍꯥꯏ ꯀꯔꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯒꯦ ꯑꯗꯨꯗꯤ ꯊꯦꯡꯀ꯭ꯌꯨ.
ꯀꯔꯥꯏꯋꯥꯏ ꯖꯒꯥꯗꯅꯣ ꯑꯩ ꯋꯥꯏꯈꯨ ꯃꯥꯜꯂꯤꯁꯤꯕꯣ ꯁꯤ ꯂꯣꯡꯊꯣꯔꯛꯇꯅꯀꯣ ꯋꯥꯏꯈꯨ ꯆꯞꯆꯔꯛꯀꯅꯤ ꯆꯦꯛꯁꯤꯟꯖꯧ ꯀꯃꯦꯟ ꯏꯕꯗ ꯆꯞꯆꯈꯤꯖꯅꯤ ꯂꯥꯏꯐꯁꯦ ꯃꯤ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯆꯪꯉꯛꯏꯀꯣ ꯃꯤ ꯃꯃꯤꯡ ꯊꯣꯟꯕ ꯍꯩꯕ ꯁꯦꯟꯄꯥꯏꯁꯤꯅ ꯍꯥꯏꯔꯛꯑꯦ ꯈꯪꯅꯁꯦ ꯁꯦꯟꯄꯥꯏ ꯗꯦꯜꯂꯤꯗ ꯂꯩꯕꯤꯕ꯭ꯔꯣ ꯌꯥꯍꯥ ꯀ꯭ꯔꯤꯌꯦꯁꯟꯅ ꯀꯛꯆꯤꯡꯗꯒꯤ ꯀꯛꯆꯤꯡꯗꯗꯤ ꯂꯥꯛꯅꯤꯡꯗꯕ꯭ꯔꯣ ꯀꯩꯗꯧꯕꯩ ꯀꯛꯆꯤꯡꯗ ꯂꯥꯛꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯁꯨ ꯍꯥꯟꯅ ꯌꯥꯝ ꯇꯣꯏ ꯆꯠꯄ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯐꯝꯅꯦ ꯀꯛꯆꯤꯡꯗꯗꯤ ꯆꯠꯂꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯥ, ꯑꯗꯨꯗꯨꯒ ꯀꯀꯥꯅ ꯀꯩꯅꯣꯁꯦ ꯆꯠꯇ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯝꯇ ꯀꯛꯆꯤꯡꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯅꯣꯅꯤꯅ ꯑꯗꯨꯝ ꯆꯠꯂꯤꯗꯅ ꯑꯩ ꯆꯠꯇ꯭ꯔꯤ ꯍꯥꯏꯔꯣ ꯀꯛꯆꯤꯡꯁꯦ ꯅꯪꯅ ꯅꯠꯇꯦꯗ ꯀꯛꯆꯤꯡ ꯃꯥꯅ ꯀꯛꯆꯤꯡꯗꯗꯤ ꯂꯥꯛꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯀꯛꯆꯤꯡꯗꯗꯤ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤꯅ ꯆꯠꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯉꯤ ꯆꯠꯅꯤꯡꯗꯦ ꯁꯨꯝ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯤꯗ ꯀꯛꯆꯤꯡꯗꯤ ꯆꯠꯅꯤꯡꯉꯤꯗ ꯀꯩꯗꯧꯕꯩ ꯆꯠꯅꯤꯡꯉꯤꯗ ꯍꯥꯟꯅꯁꯨ ꯌꯥꯝꯅ ꯂꯥꯛꯑꯝꯃꯦ ꯀꯛꯆꯤꯡ ꯕꯖꯥꯔꯗꯩ ꯄꯣꯠ ꯀꯩ ꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯣ ꯀꯩꯅꯣꯗꯤ ꯑꯝꯇ ꯀꯛꯆꯤꯡꯗ ꯆꯠꯇ꯭ꯔꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯂꯩꯔꯒ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯀꯥꯏꯗ ꯀꯩꯗ ꯂꯥꯛꯄꯗꯤ ꯂꯥꯛꯇꯦꯕꯀꯣ ꯀꯛꯆꯤꯡ ꯕꯖꯥꯔꯗꯒ ꯀꯨꯝꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗꯤ ꯌꯥꯝ ꯂꯥꯛꯄ ꯃꯣꯃꯤꯇꯥꯒꯤ ꯁꯦꯟꯄꯥꯏ ꯀꯠꯁꯥꯔ ꯀꯔꯥꯏꯋꯥꯏꯗꯩꯅꯣꯌꯦ ꯑꯥ ꯃꯣꯃꯤꯇꯥ ꯋꯥꯏꯁꯦ ꯃꯥꯒꯤꯁꯨ ꯕ꯭ꯂꯣꯛ ꯍꯥꯡꯕꯅꯤꯀꯣ ꯃꯌꯥꯝ ꯃꯥꯒꯤꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯈꯨꯃꯟ ꯏꯗꯤꯠꯁꯤꯅ ꯀꯩꯅꯣ ꯃꯆꯥꯅꯨ ꯍꯥꯏ ꯃꯥꯏꯁꯦ ꯈꯪꯗꯦꯗ ꯃꯆꯥꯅꯨꯒꯁꯨ ꯌꯥꯝ ꯍꯥꯏꯌꯦ ꯃꯥꯏ ꯋꯥꯍꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯕꯤꯅꯥꯒꯤ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯌꯨꯀꯣ ꯅꯣꯏ ꯑꯍꯨꯝꯃꯛ ꯍꯥꯏ ꯍꯣꯏ ꯕꯤꯅꯥ ꯑꯩꯈꯣꯏꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯖꯒꯦ ꯕꯤꯅꯥꯁꯦ ꯑꯍꯟ ꯅꯥꯇꯩ ꯑꯣꯏꯕ ꯆꯥꯗꯕ ꯑꯣꯏ ꯃꯤꯗꯤ ꯄꯥꯔꯨꯅꯨ ꯑꯗꯨ ꯁꯣꯝꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯃꯣꯃꯤꯇꯥꯒꯤꯅ ꯈꯨꯃꯟ ꯏꯅꯥꯎꯅꯨꯄꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯗꯣ ꯑꯩ ꯑꯃꯨꯛ ꯌꯥꯎꯖꯔꯝꯃꯤ ꯃꯥꯏꯗꯨ ꯁꯣꯏꯗꯅ ꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯆꯦ ꯋꯥꯏꯈꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯣꯃꯤꯇꯥ ꯑꯩꯒꯤ ꯃꯤꯡꯁꯦ ꯋꯥꯏꯈꯨ ꯀꯧꯈꯔꯦ ꯅꯣꯏꯒꯤ ꯑꯁꯤꯒꯤ ꯈꯨꯃꯟ ꯏꯗꯤꯠ ꯀ꯭ꯔꯤꯌꯦꯇꯔꯁꯤꯅ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯁꯤꯒꯤ ꯃꯤꯁꯦ ꯀꯩꯅꯣ ꯁꯦꯟꯄꯥꯏꯁꯤꯅ ꯀꯁꯥꯔ ꯖꯣꯏꯄꯨꯔꯗꯒꯤ ꯍꯥꯏꯔꯛꯑꯦ ꯀꯁꯥꯔꯗꯁꯨ ꯖꯣꯏꯄꯨꯔ ꯂꯩꯕꯖꯥꯠꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯈꯝꯅꯥꯝ ꯕꯣꯏꯆꯥꯗꯣ ꯑꯃꯨꯛ ꯂꯥꯛꯑꯦ ꯇꯥꯃꯣꯒ ꯏꯇꯩꯃꯒꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯕꯣ ꯇꯥꯃꯣꯅ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯦꯡꯉꯨ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯛꯇꯤ ꯂꯣꯏꯁꯤꯜꯂ ꯊꯝꯃꯦ ꯂꯥꯏꯚ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯥꯒꯦ ꯑꯩꯈꯣꯏ ꯆꯥꯛꯁꯦ ꯈꯔ ꯈꯔ ꯊꯦꯡꯅ ꯑꯗꯨꯝ ꯆꯥꯏ ꯉꯁꯤꯗꯤ ꯂꯥꯏꯚ ꯇꯧꯗꯣꯏꯅꯦꯅ ꯁꯤꯂꯥꯅ ꯈꯔ ꯉꯟꯅꯕꯨ ꯇꯣꯡꯊꯣꯛꯑꯝꯃꯦ ꯏꯆꯦ ꯍꯣꯁ ꯑꯩ ꯄ꯭ꯔꯤꯟꯁꯅꯦ ꯈꯨꯃꯟ ꯃꯥꯏꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯃꯥꯏ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯉꯥꯡꯉꯁꯅꯨꯃ ꯌꯨꯔꯦꯀꯥ ꯕ꯭ꯂꯦꯁꯤꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯍꯥꯏ ꯕ꯭ꯂꯦꯁꯤꯁꯦ ꯅꯔꯁꯔꯤꯅꯦ ꯍꯧꯖꯤꯛ I'm in the C class. ꯍꯥꯏ ꯌꯣ ꯇꯥ ꯂꯩꯔꯝꯃꯦ ꯁꯦꯟꯄꯥꯏꯁꯤꯅ ꯀꯩ ꯍꯥꯏꯅꯣ ꯍꯣꯏ ꯑꯩꯈꯣꯏ ꯄꯥꯂꯝꯗ ꯂꯩꯌꯦ ꯄꯥꯂꯝꯗ ꯂꯩꯔꯗꯤ ꯉꯁꯥꯏꯁꯨ ꯄꯥꯂꯝꯗ ꯂꯩꯕ ꯑꯃꯁꯨ ꯌꯥꯎꯔꯛꯈꯤꯗ ꯌꯥꯎꯔꯛꯈꯤꯕꯅꯦ ꯄꯥꯂꯝꯗ ꯂꯩꯔꯗꯤ ꯂꯥꯞꯄꯁꯨ ꯂꯥꯞꯄꯅ ꯍꯌꯦꯡ ꯁꯟꯗꯦꯗ ꯍꯋꯥꯏꯖꯥꯔ ꯂꯩꯕ ꯂꯥꯛꯑꯣ ꯅꯣꯡꯃ ꯑꯩꯈꯣꯏꯁꯨ ꯑꯗꯣꯝ ꯂꯥꯛꯄꯗ ꯃꯥꯅꯦ ꯊꯦꯡꯅꯁꯦ ꯃꯣꯃꯤꯇꯥꯅ ꯋꯥꯏꯈꯨ ꯃꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯅꯤ ꯁꯤꯂꯥ ꯑꯩꯒꯤ ꯋꯥꯏꯈꯣꯝꯗꯨ ꯑꯣ ꯃꯥꯅ ꯋꯥꯏꯈꯨ ꯍꯥꯏꯅ ꯊꯣꯜꯂꯤꯅꯤ ꯈꯨꯃꯟꯅ ꯑꯣ ꯑꯩꯈꯣꯏꯗꯤ ꯑꯩꯉꯣꯟꯗꯁꯨ ꯊꯣꯟꯕ ꯃꯥꯟꯗ꯭ꯔꯣ ꯋꯥꯏꯈꯣꯝ ꯍꯥꯏꯕꯗꯨ ꯋꯥꯏꯈꯨꯅ ꯍꯥꯏꯕꯅꯦ ꯅꯪꯗꯤ ꯑꯥ ꯋꯥꯏꯈꯣꯝꯁꯨꯅꯁꯨ ꯅꯠꯇꯅ ꯑꯣ ꯁꯦ ꯅꯣꯏ ꯃꯁꯦꯟ ꯉꯥꯡꯅꯔꯒ ꯁꯤꯂꯥꯅ ꯁꯣꯝꯗ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡ ꯂꯩꯔꯦ ꯃꯇꯣꯝꯗ ꯏꯁ ꯀꯥꯏꯗꯩ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯑꯩꯁꯨ ꯆꯣꯡ ꯏꯝꯐꯥꯜꯗꯒꯤ ꯅꯨꯄꯤ ꯂꯧꯗꯣꯏꯅꯦꯌꯦ ꯈꯨꯃꯟꯁꯦ ꯀꯁꯥꯔꯣꯝꯗꯒꯤꯔ ꯈꯪꯗꯦꯅꯦ ꯆꯦ ꯁꯦꯟꯄꯥꯏ ꯖꯣꯏ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯀꯤ ꯃꯄꯥꯝꯅꯤ ꯀꯔꯝꯕꯅꯣ ꯅꯪꯅ ꯄꯥꯔꯤꯗꯣ ꯃꯣꯃꯤꯇꯥꯒꯤꯁꯦ ꯏꯅꯦꯝꯄꯣꯛꯀꯤ ꯃꯄꯥꯝꯗꯗꯤ ꯁꯦꯟꯄꯥꯏ ꯍꯥꯏꯁꯦ ꯑꯣ ꯃꯐꯝꯗꯣ ꯉꯁꯥꯏ ꯀꯁꯥꯔꯒꯤ ꯃꯐꯝ ꯍꯥꯏꯅꯕꯗꯣ ꯃꯣꯃꯤꯇꯥ ꯍꯣꯏꯒꯤ ꯃꯅꯦꯝꯄꯣꯛꯀꯤ ꯃꯄꯥꯝꯅꯤ ꯃꯣꯃꯤꯇꯥ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯩꯅꯣ ꯀꯔꯤꯕ ꯃꯣꯏ ꯃꯐꯝꯁꯦ ꯍꯦꯛꯇ ꯀꯥꯎꯋꯦ
ꯑꯩꯈꯣꯏ ꯀꯀꯥ ꯌꯥꯝ ꯂꯥꯛꯅꯤꯡꯕꯅꯦ ꯅꯣꯏ ꯀꯁꯥ? ꯀꯁꯥꯔꯁꯦ Sasdeva. Hello, Ishan and Bro. Hi. जो गीतांजलि की मैसेज लाए ब्लेसी से हम नुंगसीये Thank you. नाकंदे Thank मम्मी you. पापा Thank you. No, thank you. ꯌꯥꯔꯦ ꯌꯥꯔꯦ हेक्टे लेथुरइजे next पाम ꯍꯩꯉꯥꯡꯗꯒꯤ ꯅꯨꯄꯤ ꯆꯦꯜꯂꯕ ꯀꯩꯅꯣꯝ ꯍꯥꯏ ꯅꯣꯏ ꯈꯨꯟ पालम हाइखिबदो ꯑꯩꯅꯦ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯌꯍꯥꯛ ꯄꯦꯁꯟꯅ ꯁꯤꯂꯥ ꯅꯪꯒꯤ ꯍꯋꯥꯏꯖꯥꯔꯗꯣ ꯈꯔ ꯌꯥꯝꯅ ꯌꯣꯜꯂꯣ ꯃꯤ Mama, yenga. ꯄꯥꯝꯅꯕꯗ ꯌꯥꯝ ꯃꯤ ꯐꯪꯅꯗꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅꯦ ꯑꯁꯦꯡꯕꯅꯦ ꯑꯩꯁꯨ ꯋꯥꯈꯜ ꯂꯣꯟꯗꯤ ꯅꯨꯡꯉꯥꯏ ꯂꯣꯟꯅꯤꯡꯉꯦ ꯑꯗꯩꯗ ꯃꯥꯏ ꯑꯣꯝꯅꯕ ꯀꯩꯅꯣꯗꯣ ꯂꯨꯕꯥꯛꯇꯣ ꯑꯩꯈꯣꯏ ꯑꯃꯈꯛ ꯂꯩꯕ ꯃꯆꯥ ꯑꯃ ꯑꯗꯨ ꯅꯨꯃꯤꯠꯀꯤꯗ ꯋꯥꯈꯜꯗꯤ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯒ ꯃꯪꯗꯁꯨꯅꯦ ꯐꯪꯍꯧꯗꯕ ꯃꯤꯗꯣ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕꯁꯨ ꯑꯣꯏꯕ ꯑꯗꯨꯝ ꯍꯦꯛ ꯎꯕ ꯃꯥꯏꯗꯤ ꯃꯃꯤꯇꯥꯗ ꯏꯗꯤ ꯑꯣꯏꯔꯝꯃꯅꯤ ꯃꯣꯏ ꯃꯁꯤꯟ ꯏꯅꯕꯅꯤꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯁꯣꯏꯔ ꯃꯇꯨꯡꯗ ꯄꯉꯥꯡ ꯉꯥꯡ Mango. ꯃꯌꯥꯝ ꯁꯤ ꯑꯦꯚꯔꯗꯥꯏꯁ ꯑꯝꯇ ꯍꯥꯏꯍꯧꯒꯦ ꯁꯤ ꯃꯔꯛꯁꯤꯗ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ DMCC ꯑꯅ ꯍꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯕꯁꯦ ꯁꯤꯁꯤꯅ ꯃꯃꯥꯡ ꯆꯍꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯟꯗꯛꯀꯤ ꯑꯝꯕꯦꯗꯀꯔ ꯚꯥꯋꯟꯗ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯁꯤꯟꯖꯒꯗꯧꯔꯤ ꯑꯗꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯏꯆꯦ ꯄꯨꯝꯅꯃꯛ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏ DMCCꯅ ꯁꯤꯟꯖꯔꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯂꯣꯏꯅꯃꯛ ꯌꯥꯎꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯨꯝꯍꯩꯁꯦ ꯍꯥꯏꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕꯗꯤ ꯌꯥꯝꯅ ꯏꯁꯄꯦꯁꯦꯜ ꯑꯣꯏꯖꯕ ꯀꯨꯝꯍꯩꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯎꯠꯂꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯨ ꯑꯃꯠꯇ ꯑꯣꯏꯕꯗꯨꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯥꯒꯠꯁꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯦꯡꯕꯤꯔꯛꯑꯣ ꯑꯝꯕꯦꯗꯀꯔ ꯚꯥꯋꯟ ꯃꯃꯥꯡ ꯆꯍꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯐꯝꯗꯨꯃꯛꯇꯗꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯦꯡꯕꯤꯔꯛꯑꯒ ꯑꯩꯈꯣই ꯃꯌꯥꯝ ꯃꯄꯨꯡ ꯐꯥꯍꯟꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯁꯣꯔꯥꯏꯁꯝ ꯍꯥꯏꯔꯛꯑꯦ ꯀꯥꯔꯇꯨꯟ ꯕꯣꯛꯁꯇꯁꯨ ꯌꯥꯕꯅꯦ ꯍꯥꯏꯕ ꯍꯋꯥꯏꯖꯥꯔꯒꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯥꯔꯇꯨꯟ ꯕꯣꯛꯁꯇꯨꯁꯨ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯎꯏꯕꯀꯣ ꯑꯩꯁꯦ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕ ꯍꯩꯔꯛꯄ ꯃꯤ ꯅꯠꯇꯦꯕꯀꯣ ꯑꯩ ꯀꯃꯥꯏꯅ ꯂꯣꯟꯒꯦꯁꯨ ꯈꯪꯗꯦ ꯑꯩ ꯁꯨꯝ ꯆꯥꯅꯤꯡꯉꯛꯄꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉ ꯂꯣꯟꯕꯅꯦ ꯑꯗ ꯀꯥꯔꯇꯨꯟ ꯕꯣꯛꯁꯇꯁꯨ ꯌꯥꯏ ꯍꯥꯏꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯈꯤꯇꯪ ꯈꯨꯠꯂꯣꯏꯕꯗꯣ ꯋꯥꯠꯄꯗꯨꯗ ꯄꯥꯈꯠꯄ ꯍꯥꯏꯗꯤ ꯍꯥꯏꯇꯥꯔꯦ ꯁꯣꯏꯒꯗ꯭ꯔꯥ ꯀꯥꯏ ꯄꯥꯈꯠꯄꯗꯣ ꯏꯁꯥꯗ ꯄꯥꯈꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤꯅꯦ ꯌꯥꯁꯥꯒꯤ ꯋꯥꯔꯤꯁꯤ ꯔꯣꯃꯥꯟꯁ ꯔꯣꯝꯗ ꯂꯥꯛꯆꯒꯦ ꯋꯥꯔꯧꯕꯤꯒꯅꯨ ꯁꯤꯂꯥꯒ ꯕꯁꯟꯇꯒ ꯆꯍꯤ ꯀꯌꯥ ꯈꯪꯅꯔꯛꯀꯦ ꯆꯍꯤ ꯀꯌꯥ ꯈꯪꯅꯔꯛꯀꯦ ꯑꯗꯨꯅꯦ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯟꯅ ꯂꯨꯍꯣꯡꯕꯐꯥꯎ ꯄꯥꯔꯀꯥꯟꯗ ꯌꯥꯝ ꯊꯨꯏꯀꯣ ꯑꯩꯈꯣꯏꯅꯤꯒꯤꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯆꯍꯤ ꯑꯃꯒ ꯐꯥꯔꯝꯃꯣꯏꯗ ꯍꯥꯏ ꯌꯩꯊꯣꯛꯄꯗꯣ ꯌꯩꯊꯣꯛꯄꯒꯤꯗꯣ ꯍꯥꯏꯗꯤ ꯏꯕꯥꯅꯤꯁꯦ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯅ ꯍꯣꯡꯅꯕ ꯇꯧꯔꯝꯃꯕꯅꯦꯕꯀꯣ ꯑꯗꯩꯗ ꯃꯥꯒ ꯑꯩꯒꯁꯦ ꯐꯠ ꯎꯅꯕꯗꯩ ꯃꯥꯅꯁꯨ ꯑꯁ ꯃꯁꯤ ꯅꯨꯄꯥꯁꯤꯒꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯈꯤꯇꯪ ꯂꯩꯁꯥꯈꯤꯒꯦꯗꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯃꯁꯤ ꯅꯨꯄꯤꯁꯦ ꯂꯧꯗ꯭ꯔꯤꯉꯩꯗ ꯈꯤꯇꯪ ꯄꯥꯈꯪ ꯑꯣꯏꯍꯧꯈꯤꯒꯦꯗꯅ ꯆꯍꯤ ꯑꯃ ꯌꯩꯊꯣꯛꯑꯦꯕ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯈꯪꯅꯔꯛꯄ ꯅꯠꯇꯦ ꯆꯍꯤ ꯑꯃꯃꯨꯛꯇꯅꯦ ꯕꯦꯁꯤ ꯃꯃá ꯁꯥꯎꯗꯣꯔꯦ ꯃꯤꯅ ꯐꯣꯟ ꯌꯦꯡꯕꯩ ꯆꯩꯖꯔꯛꯀꯅꯤ ꯊꯣꯏꯊꯣꯏ ꯇꯧꯔꯛꯀꯅꯨ ꯃꯌꯥꯝꯅ ꯕ꯭ꯂꯦꯁꯤꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ ꯍꯥꯏꯖꯔꯛꯀꯅꯤ ꯆꯥꯛꯀꯧꯕ ꯄꯨꯖꯔꯣꯏ ꯅꯪ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯥ ꯀꯩ ꯁꯦꯠꯂ ꯆꯠꯇꯣꯏꯅꯣ ꯑꯝꯇ ꯍꯥꯏꯌꯣ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯀꯩꯀꯩ ꯁꯦꯠꯇꯣꯏꯅꯣ ꯑꯝꯇ ꯍꯥꯏꯈ꯭ꯔꯣ ꯗꯦꯁꯤ ꯌꯥꯝ Fanatic. ꯀꯔꯤ ꯐꯅꯦꯛ ꯐꯖꯅ ꯍꯥꯏꯌꯣ ꯁꯦꯠꯇꯣꯏꯅꯣꯕ ꯐꯖꯅ ꯍꯥꯏꯌో Yellow, black. ꯏꯆꯥꯒꯤ ꯆꯥꯛꯀꯧꯕꯗ ꯁꯦꯠꯅꯕ ꯐꯨꯔꯤꯠ ꯑꯝꯇꯗꯤ ꯂꯩꯒꯦꯅ ꯈꯜꯂꯤ ꯐꯨꯔꯤꯠ ꯑꯃꯗꯤ ꯂꯩꯒꯤꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯗꯤ ꯀꯔꯤ ꯐꯨꯔꯤꯠ ꯂꯩꯇꯣꯏꯅꯣ ꯏꯆꯝ ꯆꯝꯕ ꯂꯩꯇꯣꯏꯔꯣ ꯐꯨꯔꯤꯠ ꯃꯀꯛ ꯑꯝꯇ ꯂꯦꯠꯄꯤꯒꯦ ꯐꯅꯦꯛꯀ ꯁꯦꯠꯅꯕ ꯔꯦꯗ ꯀꯂꯔꯒꯤ ꯁꯦꯠꯍꯟꯁꯤꯔꯥꯅ ꯃꯃꯥꯡ ꯁ꯭ꯋꯥꯏ ꯇꯨꯡꯗ ꯂꯥꯛꯑꯣ ꯅꯪ ꯃꯃꯥꯡꯗ ꯅꯪꯅ ꯂꯣꯏ ꯐꯨꯟꯖꯜꯂꯦ ꯗꯦꯁꯤ ꯃꯤ ꯂꯣꯏ ꯌꯦꯡꯉꯤꯅꯦ ꯑꯁꯦ ꯇꯣ ꯃꯌꯥꯝꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯕ꯭ꯂꯦꯁꯤꯁꯦ ꯎꯔꯤꯁꯦ ꯉꯥꯎꯁꯟꯅꯩ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯎꯔꯤꯁꯦ
มีโลเยงนี่ฮะบ่ मुझे डांस करी हूँ ตัวสิตอรอดานตกดิตุงตอรอ นี่น่ะใส่จรักซัน ใช่ทารอรตกเกรอ था करो ใช่ดานตกนี่สิไลฟ์ सुपर ที่ डांस ปีไล है ฟ์ सुपर डांस เคยเนาะ ไลฟ์ที่กันจู सुपर डांस กูได้จ้าตะบะ คอปปี้ไรจารมวยดูนะดาน सुपर डांस แต่ตอรเสปะปะทาร์เกยมนงมีจิกัมสับไลฟ์สิจงทุก สักเติมเจ Kira saktam ni, kira saktam ni. เคยเราโอยมายุมโทเคร Kaya yun to ba? มวยจักโกบกิโทเครโยรมันให้ดิบโลกฮักกดเปอร์เซ็นต์รวยมาตุ้งดังอาตานีนะฮักกดนาริเซ Ni คุยดิ pada สุมังไงเดมีสุมังไงเดอัสku ini kamen ubra leno Desi itu aja ikut ikut lah kata aja mah yang hai Saya among thara ke saya taro among taro saya. Pasal lepas taro udre me amna. kali nak ubah. Siji to wala ke thara. saya taruh no ye tidak jadi La tu su copy chacha la dikang ga. Yare adu thabi ya de re me am piro. Ay dance hogi kukulu kukulu. Nate ko na tong je ba. Ah, dog ke. pala aga Don't do it. Cha cha okay. Cha cha ki to ga lu to. Se sida jo wo yin char la. Mayam na blessina ishe chakpata ge na hai re je. Gitanjali की मैसेज ला मैं ब्लेसिना इन्हीं नहीं दा मनिंग दे नहीं चले ब्लेसी दास तो फंसे है रे मचा तो Papa. tu sih सुराज संगी जे याम सुराज संगी जे याम ना नुंसीबा चैनल ने वाइजर बिजनेस फजना पैसा तान बयानी मासे काना का दुख जानी मैं हम जे हवाई जहाज पामना भाई हम ले बनी ना को अखोई शामुक शु हम पामे अदो दिल्ली दजु आईडी फ्रेश होइना का फंग बजे ayam pam ya dice akwai na fresh oina yon ba siga ka sisi yoran ngani ba hai di kai ba numi tu head kai ba ga picking dor ga dum pudak tu अदो अखोई ना मु याम ना जो तो उजना ते दरा याम ना तौर दी मु नोय तो मचा थोए सिदा लो लम हेन de गनो si lam hen gano आ सिदे tu फोन ni दगी ne prem na ta na ne yeng ai ri ong ko de फोन si de फोन lam दगी hen ने है ना na खुद तिंग थो खुद पांग ना थारा दी नंग तंदन पाइजन सिलो आईडी ओ सिदी नंग पा गई को amala ko mal eropi ri oh nang nang parang ba मी जी यामद्रे तो तो सी फोन अमुजु तारे आई नंगा ओबी फवने नंग लम याम हेले लाइफ से मी यामद्रे दा mai amuk ko na tok jara kan ke na चलो सांग दु मैं वाना र साला सिने आई हाई Kukulu yang kukulu. sang age ko ite ja phara age ले पुंगो म खाई Diva shout. Diva मयाम बोरिंग चुबिरबो लाइफ से आइदि सांग पजिदा सुम मयाम गे अपाम बै मतुंगी ना हाइजर कोने आइदि याम सांगगदि अखोई लोसन जरगे ngahak mayam go wari sagi si hairagana ngahak live adum thajagige Yoyoba. ha Yoyoba. loidrida mayam dagi comment anni ngasidi kamu ngangong misal ya ya oke ne masang naman thabu silamani La la la. Ada itu. thoi nang isai sakta kui re isai imta solo pari mom dum ta solo pop lo haga jo ho laga sida lo pari mom dum ta saksilo pari mom dum ta saksilo Papai tempat sa, papai tempat. Panggan besar. papai tempat tu kamu kai jo kham ni lo Tanam dan tang bi mai ho. papai tempat tu kamu kai jo kham ni lo Di selana kuna.
basa Mali imong samu panggan basa จริงเหรอสูรจริงปะจ๊ะอ้า Ha 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 ปุกไก่ทันนาทำลำบา Kalay banana อะไรได้ทุกครั้งเลย as mai che kai no to gre da อ๋อซีนมิวสิกได้ไหมจ๊ะ Kaliyaniniya อืม Isin ba si Siribung Nana bana สูรที่จุ่มเลยแบบว่าให้เจ๊ Henba ก้าวระเบิดายุยบูยูเห็นบาคงเล่นนี้กับทกโลนีคำมีไม่เกินเฮาโลนี Pari imong samu panggan basa Pari imong samu panggan basa mang gi di shao ba ma Sao day kana sakpana oh shao di kana sai ra Ah ai di nang gi do sak pa malu dre shao ba malu re nang di shao oiram dre kan na sak pa oiram me se son de yeng จะกันเอาเลยสิ mi ne ye ga thui thui je tu min na lai ti ke no ga ti la kum bi chap ma ne leng ye hai ran Isa nagisa เทมจะสลอยเทมจะสลอยเกย์เนาะเอามาสนุกเลยเนี่ย Ewa ewa isa นั่นน่ะโหยาเฮดมันจะสั่ง Kukukukukukukuku เสียอดีตมาสักทีได้แล้ว Kukukukukukuku โหยาเฮมันจะสลอย Hoya ha hey Hoya ha ha Hoya ha hey Se lang sire ตับนะ Isa sagado Kun jaw na sase Nay jaw na sase มี Babu อะไร sham จะ na jogoy Nay jay tulong ngay Babu sham na jogoy Nay jay tulong ngay baba sao ja go ye di baba sao di kai la Babu sham na jogoy Nay jay tulong ngay Se na sire Isa sagado Hoya ตับนะสะโอ Hey! Oya ha ha! Oya ha ha! Oya ha ha! Oya ha! Hey! Se long si de comment pina re khoi comment le khre ที่ระ tu prena ta thiam no pu ya Nay chao da ก็ sa มี se ก็มีเรียกผู้ดมโห tasty mukbang sa se babu sao da jogoy ล่างเอาเลยสิ chao du lo gay kai no da gi prem na ta thiam na kai de no khoi le khri ja ai di live lo re ning re ab na tra a ko tu tu ai se pa ที่ล่างอะไร Isa sagado Oh ya ha eh Manang sinalay na ni mama Yes sabi ko to sabi ko โมมิตากิมาคาโดยด้วยป่ะ Yay mama ga macha da gi fen na thiam na hai mama ga macha ga hena di yam hai ye har bu ko เอาดูดิมาว่า adu yor khra ba เอาดูที่จะยาวดีไหม adagi muk prem na ta na hoi ya ha he sa o na hai ko อืม ya sana sila nang gi samdo manam ta bani na sang na pa de sang na pa de manam ภา ta ษาบันเนี่ยภาษาบันไอ้เลยใช่ยังไงเดี๋ยวนี้เนี่ยให้ที่ควันเฮเลยบอกว่าแล้วเขาจะที่ทำยามเกลียดเลยว่าไอ้สังกัดทะเลสิจุอายามแบบให้ที่อ่างกันเนาะตลกก็ได้ที่ใช่สิ่งที่อันจานนั่นดีแบบมันทำที่คุกเกลือเนี่ยไอ้ที่คุกเกลือนี่หายเดินกันนั่นดีอะไรไอ้ช่างอ่ะบันนี้นะเด็กเกลือปุ่มมาทำแต่ที่อ่ะเห็นนะจูว่าขันจีนุ่งไอ้ที่แบบช่างก็หาตุ้มเขาก็เลยทำหัดนิดเดียวเลยอันนั้นก็ทัดแล้วบันนี้ adagi muk kai no na tasty mukbang hai je sila chandigarh da la o noi gi hawai ja do chaning ban na sidore hai लाके लो लगा पोर आगे adagi senpai na hai re je
ꯕ꯭ꯂꯦꯁꯤ ꯏꯁꯩ ꯌꯥꯝ ꯍꯩꯌꯦ ꯍꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯁꯤ ꯂꯥꯏꯚ ꯊꯥꯔꯤꯕꯁꯤꯗꯗꯤ ꯑꯃꯇꯪ ꯑꯣꯏꯅ ꯃꯦꯁꯦꯖꯁꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯐꯣꯟꯁꯦ ꯑꯃꯨꯛ ꯕꯦꯔꯥ ꯇꯧꯋꯦꯕꯀꯣ ꯂꯥꯏꯚ ꯊꯥꯔꯤꯕ ꯐꯣꯟꯁꯦ ꯑꯗꯨꯅ ꯍꯦꯡ ꯇꯧꯔ ꯂꯩꯈ꯭ꯔꯦꯕ ꯀꯃꯦꯟꯁꯦ ꯑꯗꯨꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯃꯦꯁꯦꯖ ꯑꯝꯇ ꯂꯥꯛꯇꯦ ꯑꯗ ꯑꯣ ꯇꯦꯁꯇꯤ ꯃꯨꯛꯕꯥꯡꯅ ꯍꯥꯏꯔꯛꯑꯦ ꯁꯤꯂꯥ ꯁꯝ ꯀꯛꯄꯗꯣ ꯌꯥꯝ ꯄꯛꯆꯩ ꯂꯥꯛꯑꯕ ꯂꯥꯛꯇꯦ ꯂꯥꯛꯇꯦꯗꯅ ꯌꯦꯡꯕꯅꯦ ꯑꯩꯅ ꯁꯤꯂꯥ ꯁꯝ ꯀꯛꯄꯗꯣ ꯌꯥꯝ ꯄꯛꯆꯩ ꯍꯥꯏꯔꯦ ꯇꯦꯁꯇꯤ ꯃꯨꯛꯕꯥꯡꯅ ꯌꯥꯁꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯉꯁꯤꯗꯒꯤ ꯀꯃꯦꯟ ꯉꯁꯥꯏꯗꯒꯤ ꯀꯃꯦꯟ ꯄꯤ ꯅꯣ ꯔꯤꯄ꯭ꯂꯥꯏ ꯍꯥꯏꯔꯛꯄ ꯑꯣ ꯑꯩꯈꯣꯏꯁꯦ ꯌꯥꯗ꯭ꯔꯦꯕ ꯍꯦꯡ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯀꯃꯦꯟ ꯄꯤꯔꯛꯇꯕꯣꯏ ꯅꯤꯡꯉꯦꯕ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯑꯃꯨꯛ ꯕꯦꯔꯥ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤ ꯃꯣꯕꯥꯏꯜꯁꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯄꯤꯔꯛꯇꯕꯣꯏ ꯅꯤꯡꯗꯅ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜ ꯑꯃꯗꯤ ꯌꯦꯡꯉ ꯄꯥꯔꯛꯏꯅꯦ ꯍꯧꯖꯤꯛ ꯄꯥꯔꯛꯏꯅꯦ ꯕꯦꯁꯤ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯋꯥꯠꯂꯦ ꯂꯥꯛꯑꯣ ꯁꯤꯗ ꯉꯥꯏꯈꯣ ꯑꯉꯥꯡꯒꯤ ꯄꯣꯠꯇꯣꯟꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯄꯗ ꯀꯔꯤ ꯂꯥꯎꯏ ꯃꯅꯤꯄꯨꯔꯤ ꯏꯃꯥꯅ ꯁꯤꯗ ꯍꯥꯏꯔꯛꯑꯦ ꯁꯤꯗꯁꯨ ꯕꯤꯅꯥꯅꯁꯨ ꯍꯥꯏꯔꯛꯑꯦ ꯂꯥꯎꯅꯤ ꯃꯅꯤꯄꯨꯔ ꯑꯇꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯔꯤ ꯃꯅꯤꯄꯨꯔꯤ ꯏꯃꯥꯅ ꯂꯦꯐꯥꯂꯦ ꯂꯥꯎꯅꯤ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯎꯔꯦ ꯃꯅꯤꯡꯒꯤ ꯃꯈꯣꯏ ꯀꯥꯏꯕ ꯌꯥꯔꯣꯏ ꯄ꯭ꯔꯣꯇꯦꯁꯁꯦ ꯍꯟꯗꯛ ꯈꯔ ꯇꯣꯏꯗ꯭ꯔꯦ ꯑꯩꯗꯤ ꯑꯗꯨꯅ ꯃꯥ ꯀꯥꯎꯔꯦ ꯕ꯭ꯂꯦꯁꯤ ꯃꯅꯤꯄꯨꯔꯤ ꯏꯃꯥꯅ ꯍꯥꯏꯔꯛꯑꯦ ꯁꯤ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔꯤ ꯏꯃꯥꯅ ꯍꯥꯏꯔꯛꯑꯦ ꯁꯤ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯀꯩ ꯍꯥꯏꯕꯅꯣ ꯏꯃꯥꯅ ꯂꯦꯐꯥꯂꯦ ꯑꯁꯣꯟꯗ ꯌꯦꯡꯉ ꯍꯥꯏꯌꯣ ꯌꯦꯡꯉꯣ ꯁꯤꯗ ꯑꯁꯣꯟꯗ ꯃꯅꯤꯄꯨꯔ ꯌꯦꯡꯉꯣ ꯏꯃꯥꯅ ꯂꯦꯐꯥꯂꯦ ꯌꯥꯎꯔꯤ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯃꯅꯤꯄꯨꯔꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯥ ꯂꯣꯏꯅꯃꯛ ꯍꯩꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛ ꯄ꯭ꯔꯣꯇꯦꯁ ꯈꯔ ꯇꯧ ꯂꯦꯞꯄꯤꯗꯅ ꯑꯗꯨꯗꯩꯗꯨꯗ ꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯥ ꯄ꯭ꯔꯦꯝꯂꯇꯥꯅ ꯍꯥꯏꯁꯦ ꯁꯝ ꯀꯦꯟꯕ ꯐꯅꯕ ꯄꯨꯡꯗꯣꯜ ꯃꯅꯥ ꯑꯅꯤ ꯑꯍꯨꯝꯗꯣ ꯁꯨꯒꯥꯏꯔꯒ ꯊꯥꯎꯒ ꯇꯩꯌꯨ ꯐꯕꯅꯦ ꯍꯥꯏꯕ ꯑꯣ ꯑꯩ ꯃꯣꯏ ꯐꯨꯠꯂꯒ ꯇꯧꯑꯣꯅꯅꯦ ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯣꯡꯃ ꯀꯥꯟꯅꯔꯒ ꯂꯨꯔꯝꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯁꯦꯈꯔ ꯆꯤꯜꯂꯦꯕꯀꯣ ꯑꯗꯩ खितंꯁु ꯐꯕꯗꯤ ꯃꯥꯜꯂꯦ ꯑꯗꯨ ꯄꯨꯡꯗꯣꯟ ꯃꯅꯥꯁꯦ ꯐꯕ ꯃꯥꯜꯂꯦ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯣ ꯑꯩ ꯀꯀꯥꯅꯗꯤ ꯍꯦꯛꯄꯤꯔꯒ ꯁꯤꯗꯩꯗ ꯊꯝꯕꯤꯔꯕꯅꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯦ ꯈꯤꯇꯪ ꯊꯕꯛ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯦꯁꯇꯤ ꯃꯨꯛꯕꯥꯡꯅ ꯍꯥꯏꯌꯦ ꯅꯨꯡꯁꯤꯌꯦ ꯁꯤꯂꯥ ꯊꯨꯅ ꯂꯥꯛꯑꯣ ꯅꯣꯏ ꯂꯣꯏꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏꯔꯛꯑꯦ ꯂꯥꯛꯀꯦ ꯕ꯭ꯂꯦꯁꯤꯁꯦ ꯏꯃꯧꯗꯨꯝ ꯑꯣꯏꯅꯤꯡꯉꯦ ꯕ꯭ꯂꯦꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯆꯍꯤ 7 ꯁꯨꯔꯦꯌꯦ ꯑꯗꯨꯗꯤ ꯆꯥꯟꯅꯔꯦ ꯕ꯭ꯂꯦꯁꯤ ꯆꯍꯤ 5 ꯑꯩꯈꯣꯏ ꯕ꯭ꯂꯦꯁꯤ ꯂꯥꯛꯅ ꯉꯝꯒꯗ꯭ꯔꯣ ꯃꯇꯧ ꯍꯥꯏꯗꯤ ꯃꯃꯥꯏꯁꯦ ꯏꯄꯥ ꯄꯥꯔꯒ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯉꯥꯎ ꯏꯪ ꯊꯤꯕ ꯇꯞꯄꯤ ꯑꯣꯏꯕꯗꯣ ꯏꯪ ꯇꯞꯄꯤꯒ ꯃꯥꯟꯕꯅꯦ ꯑꯗꯣ ꯅꯍꯥꯟ ꯏꯆꯦꯅ ꯍꯥꯏꯔꯛꯏꯗꯨꯗꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯊꯊꯥ ꯌꯥꯔꯣꯏꯅ ꯃꯄꯥꯒ ꯃꯃꯥꯒꯅ ꯀꯩꯅꯣ ꯇꯧꯖꯔꯤꯁꯤꯒ ꯃꯆꯥꯁꯦ ꯍꯌꯦꯡ ꯁꯥꯊꯤꯗꯣꯔꯤꯗ ꯄ꯭ꯔꯦꯝꯂꯇꯥꯅ ꯐꯕꯅꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯁꯤꯖꯤꯟꯅꯒꯅꯨ ꯍꯥꯏꯕ ꯑꯣ ꯑꯩꯅ ꯀꯩꯅꯣ ꯀꯥꯟꯅ ꯂꯨꯕꯗꯣ ꯇꯧꯔꯔꯣꯏꯒꯦ ꯑꯗꯨꯗꯤ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯁꯤꯖꯤꯟꯅꯔꯒꯦ ꯐꯔꯦꯗ ꯍꯟꯗꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯀꯥꯟꯅꯔꯤꯁꯦ ꯀꯩꯗꯧꯖꯥꯠꯅꯣ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯄ꯭ꯔꯦꯝꯂꯇꯥ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤꯅ ꯁꯤꯖꯤꯟꯅꯒꯅꯣ ꯍꯥꯏꯔꯤꯁꯤꯒꯤ ꯃꯔꯝ ꯐꯕꯗꯤ ꯃꯥꯜꯂꯦꯕ ꯑꯩꯅ ꯐꯨꯠꯂꯒ ꯂꯨꯕ ꯃꯣꯏꯅ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩ ꯇ꯭ꯔꯥꯏ ꯇꯦꯁꯇꯤ ꯇꯧꯕꯅꯦ ꯃꯨꯛꯕꯥꯡꯅ ꯕ꯭ꯂꯦꯁꯤꯗ ꯄꯥꯜꯍꯜꯂꯗꯧꯕꯅꯤ ꯕ꯭ꯂꯦꯁꯤ ꯈꯤꯇꯪ ꯆꯥꯎꯔꯛꯄꯗ ꯑꯩꯈꯣꯏ ꯄꯨ ꯊꯥꯡ ꯉꯝꯃꯣꯏꯗꯣꯏꯕꯅꯦ ꯃꯥꯅ ꯍꯥꯏꯕꯗ ꯃꯑꯣꯡꯗꯤ ꯏꯃꯥꯟ ꯃꯥꯅꯦ ꯃꯥꯟꯗꯕꯤꯗꯕꯀꯣ ꯃꯑꯣꯡ ꯃꯥꯟꯗꯕꯤꯗ Mama, kayong yellow lalaki. Okay. Baya, i-check ka daw. ꯑꯩꯈꯣꯏꯒꯤ ꯁꯤꯂꯥ ꯅꯪꯒꯤꯗꯣ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤ ꯁꯝ ꯈꯥꯛꯑꯦꯕ ꯄ꯭ꯔꯦꯝꯂꯇꯥꯅ ꯈꯥꯛꯄ ꯍꯥꯏꯁꯦ ꯀꯩꯅꯣꯒ ꯁꯝ ꯇꯦꯛꯄ ꯈꯣꯠꯄ ꯑꯣ ꯃꯔꯝꯗꯨꯗꯤ ꯑꯩꯅ ꯈꯪꯗꯦꯗꯅꯀꯣ ꯑꯣ ꯌꯥꯝ ꯐꯔꯦ ꯇꯦꯁꯇꯤ ꯃꯨꯛꯕꯥꯡꯅ ꯍꯥꯏꯔꯛꯏꯁꯦ ꯁꯤꯂꯥ ꯍꯋꯥꯏꯖꯥꯔ ꯆꯥꯅꯤꯡꯉꯦ ꯊꯨꯅ ꯂꯥꯛꯑꯣ ꯑꯃꯨꯛꯁꯨ ꯍꯥꯏꯔꯦ ꯂꯥꯛꯇ ꯌꯥꯔꯣꯏꯗꯧꯔꯤ ꯆꯥꯟꯗꯤꯒꯔꯗꯤ ꯁꯤꯗꯒꯤ ꯅꯛꯑꯝꯒꯅꯤꯌꯦ ꯅꯛꯑꯦꯀꯣ ꯄꯨꯡ ꯀꯌꯥꯒꯤ ꯆꯥꯅꯤꯡꯉꯦ ꯄꯨꯡ ꯖꯔꯅꯤꯅ 3 ꯄꯨꯡ 3 ꯏꯁꯥ ꯒꯥꯔꯤ ꯆꯠꯂꯒꯅ ꯄꯨꯡ 5 ꯂꯥꯛꯀꯗꯕ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯗ ꯁꯤꯝꯂꯥ ꯆꯠꯄꯗ ꯑꯗꯨꯝ ꯐꯥꯎꯔꯤꯗꯨꯗꯤ
ꯑꯩ ꯆꯥꯟꯗꯤꯒꯔꯁꯦ ꯑꯩꯅ ꯌꯥꯝ ꯂꯩꯅꯤꯡꯕ ꯖꯒꯥ ꯑꯣꯏꯈꯤꯕꯅꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯂꯝꯕꯤ ꯀꯩꯀꯥꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ मादी प्लान सिटी नहीं दना ꯑꯩꯅ ꯍꯥꯏꯗꯤ ꯆꯠꯈꯤꯕꯗꯗꯤ ꯀꯌꯥ ꯈꯪꯗ꯭ꯔꯦ ꯍꯜꯂꯛꯄꯗꯗꯤ ꯐꯖꯅ ꯆꯥꯟꯗꯤꯒꯔꯁꯦ ꯑꯩꯅ ꯌꯥꯝ ꯂꯩꯅꯤꯡꯕ ꯖꯒꯥ ꯑꯣꯏꯕꯗꯣ ꯑꯣꯏ ꯍꯥꯏꯗꯤ ꯑꯇꯩ ꯂꯝꯕꯤ ꯀꯩꯅꯣꯒ ꯑꯝꯇ ꯃꯥꯟꯅꯗꯕꯗꯣ ꯑꯣꯏ अदुना बु प्लान सिटी मफम चाना चाना हाना प्लान लोय तौर kan ni चंदी ꯁꯅꯥꯊꯣꯏ कइनो थुथुइ नंना उसी दौना पोलो होंदो रही दबो ꯑꯩ ꯁꯥꯎꯗꯣꯔꯦ ꯃꯃꯥ ꯁꯥꯎꯗꯣꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯋꯥꯅꯦ अखोई ꯃꯤꯗꯤ कइनो ꯑꯗꯨꯝ जे अदुम ꯆꯪꯉꯛꯏ चप्पा ꯍꯥꯏꯕ लेबा लाइफ ꯃꯤꯗꯤ की जे ꯑꯗꯨꯝ ꯆꯪꯉꯛꯏ ꯍꯥꯏꯕ कइनोना हाइजे प्रेमलताना हाइजे सिजनबा मतमदा थावदो खरा खरा हापो हैबा ꯑꯣ ꯅ ꯑꯩꯗꯤ ꯊꯥꯎ ꯁꯨꯡꯇꯩ ꯇꯩꯗꯤꯌꯦ ꯑꯩꯅ ꯐꯨꯠꯂꯒ ꯑꯣꯏꯅ ꯂꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯊꯥꯎ ꯉꯁꯤꯗꯣ ꯑꯝ ꯇꯩꯁꯜꯂꯝꯒꯦ टेस्टी मुबांगना आइसे हौजिक नो अमिने जॉइनिंग रिप्लाई तौरपसे है ꯀꯩ ꯍꯥꯏꯅꯣ अदुदि हंगो कई हाइनो ना आई करी हाइसनो ꯈꯪꯗꯦ प्रेमलताना इचानुपा इचानुपाना हाये चंडीगढ़ से याम नुंगायेना हारे ꯑꯩ ꯂꯩꯕꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯁꯤꯡꯅꯥ ꯆꯠꯄꯗ ꯍꯜꯂꯛꯄꯗꯣ ꯑꯗꯩꯗ ꯑꯩꯅ ꯃꯣꯏꯒꯤ ꯂꯝꯕꯤꯗꯣ ꯎꯕꯗꯨꯗ ꯑꯗꯨꯝ ꯍꯦꯛ ꯂꯩꯅꯤꯡꯕ ꯐꯥꯎꯈꯤꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯩꯅ ꯃꯐꯝꯗꯣ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯂꯥꯏꯐꯅ ꯐꯣꯟ ꯑꯃꯗ ꯇꯧꯔꯒ ꯀꯩꯅꯣꯅ ꯄꯥꯕꯅ ꯐꯣꯟ ꯑꯃꯗꯩ ꯄꯥꯔꯤꯅꯦ ꯑꯩ ꯂꯥꯏꯐ ꯊꯥꯔꯤꯕ ꯀꯩꯅꯣꯁꯦ ꯐꯣꯟꯁꯦ ꯍꯦꯡ ꯇꯧꯈ꯭ꯔꯦꯕ ꯀꯃꯦꯟ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯥꯛꯏꯁꯦ ꯌꯦꯡꯉꯣ ꯏꯆꯦ मालेम तोंब्रम ꯍꯣꯏꯁꯦ चे होइसे करी स्टेट लेरिनो अखोय हुजिक लेजे दिल्ली दने अच्छा नोई नी ना रिप्लाई तोरपुदे नुंगाय हैबो जो रिप्लाई तोरपुदे ꯁꯤ ꯇꯦꯁꯇꯤ ꯃꯨꯕꯥꯡ ꯍꯥꯏꯁꯦ ꯃꯣꯏꯁꯨ ꯃꯨꯕꯥꯡꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯍꯣꯔꯦꯟ ꯑꯝꯇꯕꯨ ꯆꯪꯉ ꯌꯦꯡꯗꯦꯅꯦ नंग नागे खंगदब्रो ꯑꯩ ꯈꯪꯗꯦ ꯅꯪ ꯈꯪꯕ꯭ꯔꯕ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯑꯩꯗꯤ ꯅꯪ ꯈꯪꯉꯣꯏ ꯅꯪ ꯚꯤꯗꯤꯑꯣꯗꯤ ꯅꯪ ꯌꯦꯡꯉꯒ ꯑꯩꯁꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯦ ꯃꯌꯥꯝ ꯍꯥꯡꯉꯝꯃꯒꯁꯨ ꯋꯥꯔꯧꯕꯤꯅꯨ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯇꯦꯁꯇꯤ ꯃꯨꯛꯕꯥꯡꯁꯦ ꯈꯪꯉꯅꯤ ꯀꯩꯒꯨꯝꯕ ꯕ꯭ꯂꯣꯛ ꯍꯥꯡꯉꯒꯗꯤ ꯁꯤꯂꯥꯅ ꯁꯣꯏꯗꯅ ꯌꯦꯡꯉꯒ ꯀꯃꯦꯟ ꯄꯤꯍꯜꯂꯛꯑꯒꯦ ꯑꯩꯁꯨ ꯁꯪꯕ ꯃꯇꯝꯗ ꯌꯦꯡꯖꯔꯛꯀꯦ ꯍꯥꯏꯗꯤ ꯕ꯭ꯂꯣꯛ ꯍꯥꯡꯕ ꯑꯩꯈꯣꯏꯒ ꯀꯃꯦꯟ ꯄꯤꯅꯕꯁꯤꯡꯗꯤ ꯑꯩ ꯂꯣꯏꯅꯃꯛ ꯄꯤꯌꯦꯕ ꯌꯦꯡꯉꯤꯕ ꯃꯅꯤꯄꯨꯔꯤ ꯅ꯭ꯌꯨꯁ ꯇꯨꯗꯦ ꯍꯥꯏꯔꯛꯑꯦ ꯃꯅꯤꯄꯨꯔꯤ ꯅ꯭ꯌꯨꯁ ꯇꯨꯗꯦꯁꯅ ꯍꯥꯏꯔꯦ ꯇꯥꯃꯣ ꯀꯩ ꯁꯥꯔꯚꯤꯁꯇ ꯂꯩꯕꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯁꯥꯔꯚꯤꯁ ꯂꯩꯕꯁꯦ ꯑꯩ ꯀꯔꯤ ꯊꯕꯛꯇ ꯂꯩꯕꯅꯣ ꯄ꯭ꯔꯥꯏꯚꯦꯠꯂ ꯁꯔꯀꯥꯔꯔ ꯀꯔꯤ ꯇꯧꯔ ꯂꯩꯕꯅꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤ ꯃꯌꯥꯝꯗ ꯑꯩꯅ 30K ꯌꯧꯕꯒ ꯍꯥꯏꯖꯔꯛꯀꯦꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ 30K ꯍꯧꯖꯤꯛ 22 ꯌꯧꯔꯦ ꯉꯁꯤ ꯑꯗꯨꯅ 30 ꯌꯧꯔꯒ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯐꯥꯎꯇꯪ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯌꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯆꯥꯛꯀꯧ ꯆꯠꯈꯤꯗꯣꯔꯦ ꯃꯥꯗꯤ ꯎꯠꯂꯛꯀꯦ ꯃꯌꯥꯝꯒ ꯍꯥꯏꯖꯤꯜꯂꯦ ꯕ꯭ꯂꯦꯁꯤ ꯆꯥꯛꯀꯧꯕ ꯂꯥꯛꯇꯣꯔꯦ ꯇꯨ ꯃꯌꯥꯝ ꯄꯣꯠ ꯃꯌꯥꯝ ꯄꯨꯔꯒ ꯇꯦꯁꯇꯤ ꯃꯨꯛꯕꯥꯡꯅ Sila ladies nagkaka. टेस्टी मुकबांग नतिये नचे ऐसे हैने माजे Testing numbang mo din sinatin. ꯃꯩꯁꯦ ꯃꯃꯤꯡ ꯁꯨꯝ ꯊꯣꯟꯕ ꯑꯣꯏꯔꯖꯥꯠꯂ हाउस वाइफ ने नचे से हैबा अखोदी मुकबांग पनबदुदा मुकबांग चैनल हांगब्राना खल्लुबने मुकबांग पलकुदुदा इंजांग हाउ हाउ थोंगमदर खलमबनिको Kaka chakoba lole. ꯀꯀꯥ ꯀꯧꯒꯅꯣ ꯕ꯭ꯂꯦꯁꯤ ब्लेसी ने जो काका कौरी ममा ने जो काका कौई ꯀꯀꯥ ꯀꯧꯔꯅ मयाम की काका नि काका ꯍꯅꯨꯈꯤꯕ ꯇꯥꯔꯦ ꯕ꯭ꯂꯦꯁꯤꯅ ꯀꯀꯥ Chakoba chali chakoba. चाको चतलीरो कई कई पूरी ने चाको चपदा Angangi toy pule. असोंद येंग हायो ने Angangi chapat pule. हां Vegetables pule. हां Aduga angangi sinapot pule. हां Aduga amma kayage mayang chapat pule.
Yare ting le. Ai chako bata chalagi ko bye bye. Premlata gi comment la e akhoi gi tamo amasu chakova loiraga Delhi da lakani transplant tawwa o kidney transplant tawbai oidoira aduga Manipuri News Today na mo hari je lesi yam nungsiye nongma thengasi ko akhoi ju Delhi da leye o Delhi da lei bori thengna ba yae adudi inak nak pa mafam oiramani Delhi manung ni na aidi yumlom dagi oitadi chung unabdo kano tawidana Manipur da inge afhe muthalira Inge ba. Kanna di hai ba. Chako bata chalagi. Delhi da leibani na nongma soidana thengna je Delhi ki kai jaga da leibi bano Ai na to bata chako bata chakka. Manipur News Today hai ja. Man blog hang ham dong ma ba. Ni chakka biti. testi mo bang ai handak Delhi la ko da noni unaba lakini ko ai ba Chako handak Delhi la ko da koi ni unaba lakini ye Adu oi tara ka dine smain dawr se la ka da ban numit kitang wat budo. Adu da hai re na. Ai hawai jar po kano tarongge. hawai jar ju lolamage chak su chaminar ji nga thongamage Hadi hawai jar kai budi numit kitang do. aduge hawai jar yumda pugina baju akoi thorang jarage bye bye. Hawai jar budi ngasi lo la ga ya da bani na. Hadi si numit la ka ni do kan pham tong na radi hawai jar do lo la ga numit tu da kai na badu semam yai da na. Bim 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 bim. oh premata gi kano do moi la ka do kidney ne ha transplant to do adudi handak la ga soida ngam da tek ta kai da ya bo ore jano adu handak la ko da tanja phangaga di thengna bu ai ko Prem ta bu yaw ka dra ne ma Yaw ida. Ma di yaw ro. Ma di anga exam lo la ke. class 10 gi parikha la da Ai na Ai po. na la pa mo ai wa le. wa da Mama. Ai san ji sang ye ne to ji. मम्मा तुमने साड़ी पहन कर दिया देखो Mama inge ba. Mama inge. थोड़ा सा दबा दो प्लीज kai no ऐ kai do ai no Inge pen di. कोची ए पापा को पहन था लो kok chi e pen tharo pen thar di kok chi ko hen bane हेलो कना थाई दी ची ओय kan na thar di kok chi tu ne ची ओय Lai na am lai ram ni chang ang. tan de sila Pen tha da bu ya da bu di. ऐ कोची ए Rồi jong. कोची ए Pen di mu ta pe de bu. mayam tumin lai na re ngak tumin lai nei mar khide abrai sam ta ka to yoge handak hiyang gi nini pan ba lumit che koi gi kaino da Delhi da Ambedkar Bhawan mamang chahi da jo koi DMCC na silaga ningon chakoba pangthok ki ba mafam do handak su chap manana mafam du makta da ningon chakoba pangthok che gani ado koi Delhi da lai ba issociation loina mak lengbi raktana koi DMCC na sinjari ba ningon chakoba ji da saruk ya minasi aduga ningon chakoba je koi mapung pha na pangthok mina je na mayam da haijari mayam soidana lengbi ro ना फजबदो चाको बने Tuinak chako bu chakadro अच्छा कनी kai kai puni gulab pugadro हां gulab pura chakadro गुलाब को कनी gulab puni atai Ai di ke no pu bu da na pa da hai wa. la sida टेबल पुरानी sida la chako bu di vegetable puro ida chako bu di kai puni sem puni komla puni lafoi puni ubi puni Koi ro Aduga. party na. अदुका बनाना पुरानी अदुका ऑरेंज पुरानी Said hi. अदुका koirong party da ha 60 mu bang ju. अदुका ग्रावा 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 guava ju purani apple ju purani एप्पल aduga lafoi ju purani लफोय ग्रेप्स grapes di puro ida grapes ग्रेप्स pugadra ग्रेप्स तो पुगनी ने फ्रूट ओय Ani ta song kham na ble sin na pen. Thao hai do mai ma san ba su dum hai.
ꯃꯣꯏ ꯀꯥꯡꯕꯨꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯔꯛꯄ ꯑꯉꯥꯡ ꯀꯥꯡꯕꯨꯁꯦ ꯐꯦꯟꯗ ꯉꯥꯎꯈ꯭ꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯃꯣꯏ ꯋꯥꯈꯜꯗ ꯐꯦꯟ ꯑꯗꯨꯝ ꯊꯥꯔ ꯂꯩꯕꯗꯣ ꯎꯝ. ꯑꯗꯨꯗꯨꯒꯤꯅꯦꯕ ꯀꯀꯥ ꯕ꯭ꯂꯦꯁꯤꯅ ꯄꯨꯡꯅꯝꯗ ꯅꯝꯈ꯭ꯔꯦ ꯑꯩꯁꯤ ꯀꯃꯦꯟ ꯄꯥꯏꯅꯦ ꯑꯗꯨ ꯄꯨꯕ ꯌꯥꯔꯣꯏꯌꯦ ꯁꯤꯗꯩ ꯀꯃꯦꯟ ꯄꯥꯏꯅꯦ Kailangan lagi. ꯐꯣꯟ ꯌꯥꯝ ꯄꯥꯏꯒꯅꯨ ꯃꯤꯅ ꯆꯩꯖꯔꯛꯀꯅꯤ ꯁꯤꯗ ꯀꯃꯦꯟ ꯌꯥꯎꯔꯤꯌꯦ Iya, kamen. ꯄ꯭ꯔꯦꯝꯂꯗꯥ ꯊꯤꯌꯥꯝꯅ ꯍꯣꯏ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯌꯥꯝ ꯊꯨꯅ ꯐꯒꯠꯂꯛꯄ ꯑꯣꯏꯖꯒꯦ ꯍꯥꯏꯔꯦ ꯑꯅꯤꯇꯥ ꯆꯣꯡꯊꯥꯝꯅ ꯍꯧꯖꯤꯛ ꯅꯪ ꯄꯥꯈ꯭ꯔꯗꯥꯏꯅꯦ ꯑꯅꯤꯇꯥꯒꯤꯁꯤꯗ ꯀꯩꯅꯣ ꯅꯪ ꯀꯩꯗꯣ ꯂꯥꯏꯐ ꯃꯌꯥꯝꯗꯨꯅꯤꯗ ꯑꯣ ꯂꯥꯏꯐꯀꯤ ꯆꯪꯕꯗꯗꯤ ꯂꯥꯏꯐ ꯃꯌꯥꯝ ꯊꯣꯛꯇꯣꯏꯔꯣ ꯑꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯐ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯕ꯭ꯂꯦꯁꯤ ꯂꯥꯡꯒꯅꯨ ꯄꯨꯡ 9:30 ꯇꯥꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯅ ꯍꯟꯗꯛ ꯂꯥꯛꯀꯗꯧꯕ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯍꯋꯥꯏꯖꯥꯔꯗꯤ ꯌꯣꯟꯖꯒꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯇꯩꯗꯤ ꯌꯥꯎꯖꯔꯔꯣই ꯑꯗꯨꯅ ꯍꯋꯥꯏꯖꯥꯔ ꯃꯃꯥꯡꯗ ꯐꯪꯍꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯣ ꯀꯩꯅꯣ ꯇꯧꯔꯛꯑꯣ ꯍꯟꯗꯛ 6:30 ꯁꯟꯗे ꯅꯨꯃꯤꯠꯀꯤꯁꯤꯗ ꯂꯦꯡꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯋꯥꯏꯖꯥꯔ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤ DMCCꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯗꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗꯩꯗ ꯃꯃꯥꯡ ꯆꯍꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯐꯝ ꯑꯝꯕꯦꯗꯀꯔ ꯚꯥꯋꯟꯗ ꯍꯟꯗꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯂꯦꯡꯕꯤꯔꯛꯑꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯃꯌꯥꯝ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯣꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯐꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯊꯣꯏꯊꯣꯏ ꯕꯥꯏ ꯍꯥꯏꯔꯣ Bye, bye, bye. Ang masakit nga. ꯂꯥꯡꯒꯅꯨ ꯕ꯭ꯂꯦꯁꯤ ꯄꯄꯥꯗ ꯀꯩꯅꯣꯝ ꯇꯥꯏ